manungda aida sigina hane khara hekpa khara sibina nya manga turuni rangda punjala thamba ado kana toiba sai bagi lai thudo ha mana kinje aduna la khangde ne udum haisini ne barbar tatnan talami khangdra lugade ene ne kijadana ne lang dhokre sum kulai mana ka sa sai bai lai ba fana bai cha bai ba men hauji bazar de polai sa basu kijare kan chala jeng tiro duga chalu sila manjing man nak man kadona saiba kondane idi kijabana sonda chapase aingonda di taine hai ta hujik tarabo hane ta hairo hujik tarabo hujik ta hai bemlei tarabo hujia e kathalaga ne muk tawraiba kari haiba apsana si ai se nungsibi hai hai apsana ai huji hingonda koiba lai ni asiga saibagi du dak sabagi du ko soko songo uju bra lai du a sai lai la la nyungsi la doisu aya ai tu dore oi ma business chappaga jade ne adagi di biye phajana khajan ngare aya sona ka dagi je oine he sa sai da base oine lai bro khongre panglam to lami biye je khajan ngare adagi di sanana tare tare hai bem leina first ki dusu tarabani che nang amu delete tawkhre hai o akhoi dana tade amu kathalo aina harak paduga ne ai do kathali ne abadu amu hana tawraiba apsana siaisna cheche gi video yengba yam nungai manipur da koibirako hai hoi apsana laktoi ne manipur da koiba laktoi ni ko khoi family lakani aduga unasiko ngasi se khoi sida hingonda lakpune ba do lembum ne lembum saninge ne lembum hai do manipur da si kai kauge jengo sigi mana se ina mamangi video da so hapki bane ba mamangi chehida se lembum maban da khat ke siga mayam leire ine tu siga leire du ba ha kolu ai kra huran ki sida oi kolu ai kra huran ko si o ingat na le aya siga ai dak chai ne si dalli boy ki jeibo suna ka je ora ba alu ni na ne e pulwa ri dam chai ram ai ba ne me hek chara ge se mayam du lembum mayam pal si jeu kai kai dei mayam siga nam ta de pulwa ri da ke alu di bindo kil ke kang mo kapam man dai di ka pai ngong na lai thudo Apsana asalata singa hi chenu hi asalata welcome nache gelbi da lakpi bagi welcome ai huji lemu foi bala ini awangda lemu foi ri se lemu foi ri ba ai sub lb tawrei bane ngahak dum tawna jenge aina tawrei ni mayam like tawbiyo ai lb da changbi rakpa mayam chinaw mayam punama like tawbiyu koli hawai mayam le se mayam se mayam koli hawai jangal lage tu koli hawai iron chaba mayam le se huran si khang de khara mayam se uraba bu man ni chao bu chao huran matung manaw le mum foi ba lakpa bi na to kani bo mina koli hawai huran ladi leitra kam khau de hai dak sai ba dagi di he ka do bo hapchang da pharo da tu mana lai da mung thok tak live tharaga koli hawai huran luai aduni duai tak sira khang de heng police lang na pha ga dei lore apsana si isna itei su el live jahon birago itei lai khoi da lakte ai ga lak mina je majum da le hewri ko duga ina khoi gi ine ga da di khoi ichem ga taraga lemu foi ba lai ba aduga mathang dana pot sambam na haiba inkhon pot khufa sidi hae aigi hingon di nate ko mayangi atopa mi gini aduga karino zerilin karaiba eris na asam mali hae asam ka kashada ne adai di asalata singana 3 like iche hae thank you asalata ai limbu mu foi ko li re ne ha li de ba li do sune thot kani ne che ni पोसे पाबे थो लाइ से बस सेले मु हेइबा आइगे मोबाइल से खल लेंगे gai thau la bai khalu re नंग फुबा लाबा कीरा te da bung ye na una la bai khali bai na ओ आइगे हेरो आइरो मा ai haka sabana आइगे हेरो से
ꯂꯥꯛꯑꯣꯏ ꯃꯥ ꯄꯪꯁꯥꯎꯇ ꯁꯥꯎꯗꯤ ꯍꯟꯗꯛꯁꯦ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯅꯣ ꯈꯪꯗꯦ ꯅꯨꯄꯤ ꯑꯃ ꯂꯩꯔꯕ ꯈꯪꯗꯦ ꯑꯩ ꯋꯥꯁꯦ ꯅꯪ ꯃꯅꯨꯡꯗ ꯆꯪꯉꯨꯔꯕꯣ ꯁ꯭ꯋꯥꯏꯁꯦ ꯁꯨꯇꯤꯡ ꯃꯆꯥ ꯑꯃ ꯇꯧꯁꯤꯔ ꯀꯩꯅꯣ ꯃꯅꯨꯡꯗ ꯂꯩꯁꯨ ꯂꯩꯇꯅ ꯃꯅꯨꯡꯗ ꯂꯩꯇꯦ ꯊꯤꯡꯒꯠꯂꯤꯁꯦ ꯃꯅꯨꯡꯗꯒ ꯑꯗꯨꯅ ꯐꯔꯅꯤꯕꯣ ꯑꯞꯁꯅꯥ ꯆꯦꯁꯤꯅ ꯆꯦꯆꯦꯒꯤ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯒꯤ ꯑꯉꯥꯡ 2 ꯁꯨꯔꯦ ꯑꯞꯁꯅꯥ ꯏꯆꯥꯅꯨꯄꯥ ꯑꯃꯒ ꯏꯆꯥꯅꯨꯄꯤ ꯑꯃꯒ ꯑꯗꯩꯗꯤ ꯕꯦꯝꯂꯩ ꯅꯥꯎꯔꯦꯝꯅ ꯆꯦ ꯑꯩ ꯀꯣꯜ ꯂꯥꯛꯅ ꯊꯣꯛꯎꯔꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯕꯦꯝꯂꯩ ꯑꯃꯨꯛ ꯆꯪꯕꯤꯔꯛꯄꯒꯤ ꯑꯗꯩꯗꯤ ꯆꯤꯡꯈꯩ ꯑꯣꯅ 10 ꯂꯥꯏꯛ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯆꯤꯡꯈꯩ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯀꯔꯥꯏꯕ ꯊꯥꯡꯖꯧ ꯆꯥꯒꯦꯔꯥ ꯍꯥꯏ ꯑꯩ ꯍꯜꯂꯛꯑꯔꯣꯏ ꯅꯪ ꯊꯥꯡꯖꯧ ꯑꯩꯉꯣꯟꯗ ꯊꯥꯡꯖꯧꯅ ꯀꯩꯅꯣ ꯇꯧꯔꯅꯤ ꯍꯥꯏꯔꯕꯅꯤꯅ ꯍꯜꯂꯛꯑꯔꯣꯏ ꯑꯩ ꯁꯤꯒ ꯁꯨꯝ ꯂꯩꯖꯔꯒꯦ ꯀꯣꯜꯂꯤ ꯍꯋꯥꯏ ꯃꯔꯛꯁꯤꯒ ꯈꯪꯉꯕ ꯑꯩ ꯁꯤꯒ ꯁꯨꯝ ꯂꯩꯖꯈ꯭ꯔꯒꯦ ꯀꯣꯜꯂꯤ ꯍꯋꯥꯏ ꯃꯔꯛꯁꯤꯗ ꯁꯤꯒꯩꯁꯦ ꯀꯣꯜꯂꯤ ꯍꯋꯥꯏ ꯆꯥꯅ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯁ꯭ꯋꯥꯏꯁꯤꯒ ꯐꯖꯩꯌꯦ ꯁꯤ ꯐꯖꯩꯗꯣ ꯎꯔꯕ तुम दिल की धड़कन में ꯑꯩ ꯂꯩꯃꯨ ꯐꯣꯏꯔꯤꯀꯣ ꯃꯌꯥꯝ ꯀꯃꯦꯟ ꯊꯥꯗꯔꯛꯑꯣ ꯑꯩ ꯂꯩꯃꯨ ꯐꯣꯏꯔꯤꯌꯦ ꯑꯩꯈꯣꯏ ꯗꯥꯅ ꯊꯥꯡꯖꯧ ꯆꯥꯅꯤꯀꯁꯨ ꯍꯥꯏꯔꯛꯏꯌꯦ ꯌꯨꯝꯗꯒ ꯍꯜꯂꯔꯣꯏꯁꯤꯔ ꯈꯪꯗꯦ ꯊꯥꯡꯖꯧ ꯆꯥꯒꯦꯔꯥ ꯍꯥꯏꯔꯛꯏꯕ ꯕꯦꯝꯂꯩꯅ ꯀꯩꯅꯣ ꯏꯕꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯑꯗꯨꯅꯤ ꯕꯦꯝꯂꯩ ꯅꯣꯏ ꯅꯕꯥꯏꯁꯦ ꯍꯟꯗꯛ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯀꯩꯅꯣ ꯑꯃ ꯂꯩꯔꯕ ꯀꯩꯅꯣꯝ ꯇꯧꯔꯕꯅꯤꯀꯣ ꯑꯞꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯌꯨꯝꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯊꯥꯒꯠꯂꯛꯀꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯌꯥꯝ ꯐꯖꯕꯖꯥꯠꯅꯤ ꯑꯗꯩꯗꯤ ꯕꯦꯝꯂꯩꯅ ꯀꯩ ꯍꯥꯏꯕ ꯏꯪꯈꯣꯜ ꯈꯨꯐꯖ ꯑꯃ ꯐꯖꯕꯅꯤꯀꯣ ꯃꯣꯏꯁꯤ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕ ꯃꯣꯏꯔꯥꯡꯊꯦꯝ ꯁꯟꯖꯤꯇꯥ ꯆꯦꯒꯤ ꯕ꯭ꯂꯣꯛꯁꯦ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯃꯣꯏꯔꯥꯡꯊꯦꯝ ꯁꯟꯖꯤꯇꯥ ꯍꯥꯏꯕꯀꯣ ꯑꯗꯒꯤꯗꯤ ꯖꯤꯕꯂꯤꯟ ꯒꯦꯃꯤꯡꯅ ꯀꯩ ꯍꯥꯏꯕ ꯍꯜꯂꯨꯔꯅꯨ ꯍꯥꯏꯌꯦ ꯑꯗꯨꯅꯤ ꯍꯥꯏꯕ ꯑꯗꯩꯗꯤ ꯑꯁꯥꯂꯇꯥ ꯁꯤꯡꯍꯅ ꯅꯣꯛꯈ꯭ꯔꯦ ꯕꯦꯝꯂꯩꯅ ꯕꯤꯁꯅꯨ ꯗꯨꯃꯥꯏ ꯍꯥꯏꯅꯨ ꯆꯦ ꯍꯥꯏꯌꯦ ꯑꯔꯨꯅꯥ ꯌꯥꯔꯦꯄꯝꯅ ꯍꯥꯏ ꯑꯔꯨꯅꯥ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯂꯦꯝꯕꯨ ꯐꯣꯏꯒꯦ ꯅꯣꯏ ꯀꯃꯦꯟ ꯏꯔꯧꯀꯣ ꯑꯩ ꯑꯗꯨꯝ ꯀꯃꯦꯟꯇꯣ ꯑꯃꯨꯛ ꯄꯥꯊꯔꯛꯀꯦꯕ ꯂꯦꯝꯕꯨꯝ ꯍꯦꯛꯅ ꯄꯥꯊꯔꯛꯀꯦ ꯂꯦꯝꯕꯨꯝꯁꯦ ꯃꯌꯥꯝ ꯂꯤꯔꯝꯃꯦ ꯑꯂꯤꯕꯗꯤ ꯍꯥꯎꯇꯦꯕꯀꯣ ꯑꯅꯧꯕꯅꯤ ꯍꯥꯎꯁꯦ ꯅꯨꯡꯁꯥꯁꯤꯅ ꯃꯥꯏꯁꯦ ꯖꯛ ꯖꯛ ꯄꯥꯜꯂꯦ ꯇꯧꯔꯤꯁꯦ ꯑꯩ ꯉꯁꯤ ꯂꯛꯈꯤꯄꯨꯔꯗ ꯆꯠꯂꯨꯏꯀꯣ ꯃꯌꯥꯝ ꯂꯛꯈꯤꯄꯨꯔꯗ ꯆꯠꯂꯨꯏ ꯑꯗꯩꯗꯤ ꯂꯛꯈꯤꯄꯨꯔꯗꯒꯤ ꯍꯜꯂꯛꯑꯦ ꯂꯛꯈꯤꯄꯨꯔꯗ ꯑꯩꯈꯣꯏ ꯑꯣꯁꯤ ꯎꯅꯔꯨꯕꯅꯦꯕ ꯑꯩꯈꯣꯏ ꯑꯣꯁꯤꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯈꯔ ꯁꯨꯅꯔꯨꯕ ꯑꯩꯈꯣꯏ ꯃꯩꯔꯥꯒꯤꯅꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯍꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕꯀꯣ ꯑꯗꯩꯗꯤ ꯂꯩꯃꯨ ꯐꯣꯏꯔꯨꯁꯦ ꯍꯥꯏꯅ ꯂꯥꯛꯏꯅꯤ ꯑꯃꯨꯛ ꯑꯥꯏ ꯂꯚ ꯌꯨ ꯁ꯭ꯋꯤꯠ ꯍꯥꯔꯠꯀ ꯍꯥꯏꯕꯨꯡꯅ ꯆꯠꯂꯍꯦ ꯑꯗꯒꯤ ꯕꯣꯅꯤꯅ ꯍꯥꯏ ꯑꯥꯔ ꯌꯨ ꯃꯩꯇꯩ ꯍꯥꯏ ꯌꯦꯁ ꯑꯥꯏ ꯑꯦꯝ ꯃꯩꯇꯩ ꯑꯩ ꯃꯩꯇꯩꯅꯦ ꯑꯔꯨꯅꯥ ꯌꯥꯔꯦꯄꯝꯅ ꯂꯞꯀꯤ ꯀꯩꯅꯣ ꯁꯥꯏꯟ ꯄꯤꯔꯛꯑꯦ ꯑꯗꯩꯗꯤ ꯕꯦꯝꯂꯩꯅ ꯅꯣꯛꯈ꯭ꯔꯦ ꯏꯕꯥꯏ ꯍꯥꯏꯔꯒ ꯃꯣꯏꯔꯥꯡꯊꯦꯝ ꯁꯟꯖꯤꯇꯥꯅ ꯂꯦꯝꯕꯨꯝ ꯃꯦꯠꯄ ꯍꯥꯎꯕꯅꯤ ꯌꯥꯝꯅ ꯌꯥꯝ ꯍꯥꯎꯏ ꯑꯗꯩꯗꯤ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯣꯗꯛꯅ ꯑꯅꯨ ꯂꯛꯈꯤꯄꯨꯔꯗ ꯂꯛꯈꯤ ꯄ꯭ꯔꯤꯌꯥ ꯊꯦꯡꯅꯔꯛꯇꯔꯣ ꯍꯥꯏꯌꯦ ꯊꯦꯡꯅꯔꯛꯇ꯭ꯔꯦ ꯑꯗꯒꯤꯗꯤ ꯕꯨꯡ ꯊꯣꯛꯊꯥꯡꯅ ꯕꯦꯝꯂꯩ ꯍꯦꯛ ꯍꯔꯥꯎꯍꯟꯕ ꯀꯥꯏꯅ ꯍꯔꯥꯎꯗꯦ ꯁꯨꯡꯍꯧ ꯍꯔꯥꯎꯗꯦ ꯑꯩ ꯑꯗꯒꯤ ꯊꯣꯏꯁꯅꯥꯅ ꯃꯥꯏꯕꯝꯅ ꯀꯩ ꯍꯥꯏꯕ ꯍꯥꯏ ꯏꯅꯝꯃ ꯍꯥꯏ ꯊꯣꯏꯁꯅꯥ ꯑꯗꯩꯗꯤ ꯕꯦꯝꯂꯩꯅ ꯃꯥꯂꯦꯝ ꯏꯕꯨꯡ ꯍꯥꯏꯅ ꯈꯨꯔꯝꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯕꯨꯅꯤꯅ ꯑꯥꯏ ꯂꯚ ꯃꯩꯇꯩ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯩꯗꯤ ꯆꯤꯡꯈꯩꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯕꯦꯝꯂꯩꯅ ꯍꯣꯏ ꯏꯕꯥꯏꯗꯨꯅꯤ ꯍꯥꯏꯌꯦ ꯑꯗꯩ ꯃꯥꯂꯦꯝꯅ ꯕꯦꯝꯂꯩ ꯏꯆꯟ ꯍꯥꯏꯔꯦ ꯊꯣꯏꯕꯤ ꯁꯤꯡꯍꯅ ꯍꯥꯏꯔꯦ ꯍꯥꯏ ꯊꯣꯏꯕꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ
ꯑꯩ ꯍꯧꯖꯤꯛ ꯂꯦꯝꯕꯨꯝ ꯐꯣꯏꯖꯔꯤ ꯑꯩꯅꯦ ꯃꯌꯥꯝ ꯂꯦꯝꯕꯨꯝ ꯉꯁꯤ ꯐꯣꯏꯔꯤꯁꯦ ꯂꯦꯝꯕꯨꯝꯁꯦ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯦꯀꯣ ꯂꯦꯝꯕꯨꯝꯁꯦ ꯆꯝꯊꯣꯡ ꯆꯥꯕꯁꯨ ꯌꯥꯏ ꯉꯧꯅ ꯆꯥꯕꯁꯨ ꯌꯥꯏ ꯑꯗꯩꯗꯤ ꯉꯥꯟꯅ ꯆꯥꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯃꯌꯥꯝꯗꯣ ꯑꯩ ꯅꯣꯡꯃ ꯂꯦꯝꯕꯨꯝꯒꯤ ꯔꯦꯁꯤꯄꯤ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯒ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯉꯁꯤꯒꯤ ꯂꯦꯝꯕꯨꯝꯁꯦ ꯐꯣꯏꯔꯒ ꯑꯗꯨꯒ ꯂꯦꯝꯕꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜ ꯂꯦꯝꯕꯨꯝꯅꯅꯦ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯒ ꯆꯥꯊꯔꯛꯇꯣꯏꯅꯦ ꯑꯗꯨꯒ ꯗꯤꯖꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯃꯨꯛꯕꯥꯡꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯗꯨꯅꯦ ꯍꯥꯏ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯑꯁꯥꯂꯇꯥ ꯆꯦꯜꯂꯛꯑꯦ ꯗꯤꯖꯦ ꯔꯥꯁ ꯑꯔꯃꯥꯟ ꯀꯩ ꯍꯥꯏꯕ ꯐꯧꯕꯤꯗꯣ ꯎꯍꯜꯂꯣ ꯍꯥꯏꯔ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯐꯣꯏꯔꯤꯁꯦ ꯎꯍꯜꯂꯣ ꯍꯥꯏꯔꯣ ꯑꯗꯨ ꯁꯤꯅꯤꯅꯦ ꯑꯩꯅ ꯐꯣꯏꯔꯤꯗꯣ ꯂꯦꯝꯕꯨꯝ ꯁꯦ ꯑꯁꯤꯁꯤꯅꯤ ꯑꯩꯅ ꯐꯣꯏꯔꯤꯗꯣ ꯕꯦꯝꯂꯩ ꯁꯤꯔꯦ ꯏꯕꯥꯏ ꯅꯣꯛꯈ꯭ꯔꯦ ꯑꯞꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯏꯇꯩꯒ ꯃꯨꯛꯕꯥꯡ ꯆꯦꯂꯦꯟꯖ ꯇꯧꯕꯤꯔꯛꯑꯣ ꯍꯣꯏ ꯇꯧꯔꯛꯇꯣꯏꯅꯦ ꯑꯗꯒꯤ ꯁꯣꯏꯁꯅꯥꯅ ꯏꯅꯝꯃꯒꯤ ꯂꯦꯝꯕꯨꯝꯗꯣ ꯆꯥꯅꯤꯡꯉꯦ ꯏꯅꯝꯃꯅ ꯈꯤꯇ ꯄꯤꯌꯣ ꯍꯥꯏ ꯏꯅꯝꯃ ꯂꯥꯛꯑꯣ ꯄꯤꯗꯣꯏꯅꯦ ꯃꯌꯥꯝ ꯄꯤꯗꯣꯏꯅꯦ ꯑꯗꯒꯤꯗꯤ ꯍꯤꯔꯣꯅ ꯀꯩ ꯍꯥꯏꯕ ꯀꯔꯤ ꯂꯝꯒꯤꯅꯣ ꯏꯆꯦ ꯑꯩ ꯁꯨꯅꯥꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤꯅꯦ ꯑꯗꯒꯤꯗꯤ ꯗꯤꯖꯦ ꯔꯥꯁ ꯑꯔꯃꯥꯟꯅ ꯀꯩ ꯍꯥꯏꯕ ꯐꯣꯏꯕꯗꯣ ꯎꯍꯜꯂꯣ ꯍꯥꯏ ꯑꯣ ꯑꯠꯁꯥ ꯐꯣꯏꯕꯗꯣ ꯎꯍꯜꯂꯣ ꯍꯥꯏꯔꯣ ꯐꯣꯏꯕꯁꯦ ꯎꯍꯜꯂꯛ ꯁꯣꯝꯗ ꯂꯩꯍꯧꯗꯕ ꯏꯆꯦ ꯔꯥꯅꯤ ꯌꯦꯡꯉꯣ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤ ꯁꯦ ꯐꯣꯏꯕ ꯑꯩ ꯁꯨꯃꯥꯏꯅꯅꯦ ꯁꯦ ꯃꯇꯣꯟ ꯎꯕ꯭ꯔꯥ ꯁꯦ ꯃꯇꯣꯟ ꯁꯤꯅꯦꯕꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯃꯇꯣꯟ ꯊꯠꯄ ꯁꯨꯃꯥꯏꯅ ꯃꯇꯣꯟ ꯊꯠꯂꯤꯕ ꯁꯨꯃꯥꯏꯅꯀꯣ ꯐꯣꯏꯗ꯭ꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯃꯇꯣꯟ ꯊꯠꯂꯒꯅꯦ ꯀꯩꯅꯣ ꯇꯧꯕ ꯃꯌꯥꯝ ꯂꯩꯕꯅꯣ ꯀꯥꯏꯗ ꯁꯤꯗꯁꯨ ꯁꯤꯒ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨ ꯂꯦꯝꯕꯨꯝ ꯑꯁꯦ ꯂꯤꯔꯦꯕ ꯑꯂꯤꯕꯁꯤꯗꯤ ꯍꯥꯎꯇꯦꯕꯀꯣ ꯑꯗꯣ ꯑꯅꯧꯕ ꯊꯤꯔꯒ ꯐꯣꯏꯒꯦ ꯂꯥ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯁꯨꯠ ꯇꯧꯅꯤꯡꯕ ꯇꯥꯔꯁꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯣ ꯃꯐꯝꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯁꯤꯒ ꯁꯨꯠ ꯇꯧꯕ ꯀꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯔꯣ ꯌꯦꯡꯉꯨ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯦꯟꯗꯤ ꯋꯥꯡꯅ ꯂꯩꯔꯦ ꯑꯗꯨ ꯎꯕ꯭ꯔꯥ ꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯜꯁꯀ ꯁꯦꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯦꯕ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯑꯩ ꯈꯗꯥꯡ ꯇꯧꯕꯗꯅꯦ ꯂꯦꯃꯨꯡꯒꯁꯦ ꯌꯥꯝ ꯐꯣꯏꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯣꯏꯅ ꯃꯌꯥꯝ ꯐꯣꯏꯈ꯭ꯔꯦꯅꯦ ꯏꯆꯦ ꯕꯤꯅꯥ ꯑꯩ ꯈꯔ ꯐꯣꯏꯕꯤꯌꯨꯅꯦ ꯏꯆꯦ ꯕꯤꯅꯥꯅꯤ ꯑꯩ ꯈꯛꯇꯪ ꯐꯣꯏꯌꯨ ꯅꯪ ꯆꯔꯥ ꯐꯥꯅ ꯆꯦꯟꯈ꯭ꯔꯕ ꯇꯜꯂꯤꯉꯣ ꯅꯪꯁꯦ ꯑꯩ ꯈꯗꯥꯡ ꯇꯧꯕꯗ ꯑꯃꯐꯥꯎ ꯐꯣꯏꯍꯧꯗ꯭ꯔꯦꯅꯦ ꯗꯤꯖꯦ ꯑꯗꯩ ꯀꯩ ꯍꯥꯏꯕ ꯆꯤꯡꯈꯩ ꯍꯥ ꯑꯗꯨ ꯑꯣꯏꯗꯤ ꯌꯥꯝ ꯐꯣꯏꯔꯔꯣꯏꯁꯤ ꯀꯤꯖꯔꯦ ꯑꯩꯁꯨ ꯃꯌꯥꯝ ꯑꯩ ꯍꯜꯂꯦ ꯌꯥꯝ ꯐꯣꯏꯗ꯭ꯔꯦ ꯃꯣꯏꯁꯦ ꯍꯤꯗꯥꯛ ꯀꯥꯞꯄ ꯃꯐꯝ ꯂꯩꯔꯝꯃꯦꯕꯅꯦ ꯑꯗꯨ ꯀꯤꯖꯔꯦ ꯑꯩ ꯀꯣꯃꯦꯟꯁꯦ ꯉꯥꯛꯇꯪ ꯂꯩꯔ ꯄꯥꯔꯛꯀꯦꯀꯣ ꯀꯩꯅꯣ ꯇꯧꯔꯦ ꯆꯠꯄꯁꯦ ꯂꯝꯕꯤꯁꯦ ꯃꯑꯣꯡ ꯆꯥꯗ꯭ꯔꯤꯕ ꯃꯌꯥꯝ ꯇꯨ ꯁꯤꯒ ꯈꯔ ꯐꯣꯏꯔꯦ ꯂꯦꯝꯕꯨ ꯄꯥꯏꯒ ꯄꯨꯔ ꯂꯥꯛꯑꯒ ꯑꯗꯨꯒ ꯑꯝꯇ ꯂꯦꯝꯕꯨꯝꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯟꯗꯛꯁꯦ ꯍꯤꯗꯥꯛꯁꯨ ꯀꯥꯞꯄꯒꯤ ꯀꯩꯅꯣ ꯇꯧꯗꯦ रह जाएंगे ये निशानियां रहे ना रहे हम हाजिले एक पल में सौ जन्म या लंबी चफों को लेती है तभी लाज अयो ओए मुला से फोइरा जिरा एलबी दादा मुला फोइदे ठीक ओए होरेन भाग लंबी दा भारी सीरे चार्जर होई उड़ानगा पोटका हे कोली हाय मुल्ला काना मुलाक्सी कोली अखोई लेमु फोजनरगा कोली हायजे फदा मल्लबा सस खुफाजमनी अखोई हिंगोजे से नुमित आदा लेरे दु मयाम नुमित फजदा नुमित तारमदा यौरे आतंग लेदि क्याम फजै खंब्रा नुमित ताबगी मतमदो खुफाजमा ꯑꯩ ꯀꯣꯃꯦꯟ ꯄꯥꯔꯕ ꯍꯧꯔꯛꯑꯒꯦ ꯂꯝꯕꯤꯁꯦ ꯈꯔ ꯖꯥꯔꯛꯑꯦ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯕ ꯊꯣꯏꯁꯅ ꯆꯈꯔꯦꯅꯦ ꯇꯦꯜ ꯍꯩꯕꯅ ꯕꯨꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯍꯥꯏꯌꯦ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯩ ꯍꯨꯔꯥꯟꯕꯤ ꯍꯥꯏꯔꯦ ꯑꯩꯉꯣꯟꯗ ꯍꯦ ꯑꯩ ꯍꯨꯔꯥꯟꯕꯤ ꯅꯠꯇꯤꯌꯦ ꯈꯪꯗꯕ꯭ꯔꯣ
ꯑꯩꯕꯨ ꯅꯪꯅ ꯍꯨꯔꯥꯟꯕꯤꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥꯕ ꯍꯨꯔꯥꯟꯕꯤꯒꯤ ꯕꯗꯅꯥꯝ ꯍꯦꯛꯇ ꯄꯤꯁꯟꯕ ꯌꯥꯕ ꯅꯨꯄꯤꯔꯣꯏꯁꯦ ꯑꯗꯩꯗꯤ ꯇꯦꯜꯍꯩꯕꯅ ꯀꯩ ꯍꯥꯏꯕ ꯊꯣꯏꯁꯅꯥ ꯅꯣꯏ ꯗꯥ ꯇꯦꯜꯍꯩꯕꯅꯦ ꯍꯥꯏ ꯑꯗꯒꯤ ꯕꯨꯅꯤꯅ ꯍꯥꯏ ꯑꯗꯒꯤ ꯕꯨꯡ ꯊꯣꯛꯊꯥꯛꯅ ꯑꯣ ꯏꯆꯦ ꯑꯅꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯛꯎ ꯍꯥꯏꯌꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤꯒ ꯀꯩꯅꯣꯃ ꯂꯥꯛꯏꯁꯦ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯅ ꯀꯣꯃꯦꯟ ꯑꯃ ꯄꯤꯔꯛꯏꯕ ꯅꯤꯄꯥ ꯃꯆꯥꯁꯦ ꯑꯁꯤꯒꯤ ꯅꯤꯄꯥꯁꯦ ꯆꯍꯤ 44 ꯁꯨꯔꯕ ꯇꯀꯠ ꯇꯦꯛꯈꯠꯂꯛꯏꯕ ꯄꯥꯈꯪ ꯃꯆꯥꯅꯤ ꯑꯗꯣ ꯃꯥꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛꯄꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯥꯁꯦ ꯄꯥꯈꯪ ꯃꯆꯥ ꯆꯍꯤ 44 ꯊꯥꯖꯔꯕ ꯄꯥꯈꯪ ꯃꯆꯥꯅꯤ ꯂꯦꯃꯨꯝ ꯁꯥꯗꯁꯨ ꯈꯔ ꯂꯩꯔꯦ ꯃꯟꯒꯤꯒꯦꯗ ꯂꯦꯃꯨꯝ ꯐꯣꯏꯕꯁꯤ ꯏꯄꯦꯟ ꯄꯦꯟꯗꯦ ꯉꯁꯤ ꯁꯥꯎꯅꯤꯡꯉꯦꯗ ꯇꯧꯔꯤꯁꯦ ꯑꯩꯅ ꯂꯦꯃꯨꯒꯤ ꯃꯊꯦꯜ ꯇꯧꯔꯛꯀꯦ ꯇꯧꯔꯤꯁꯤꯗꯤ ꯌꯥꯔꯣꯏꯗꯣꯔꯤꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯩꯗꯤ ꯀꯩꯅꯦꯅꯦ ꯃꯨꯒꯤ ꯇꯔꯥꯔ ꯀꯩꯅꯣꯁꯤꯕꯨ ꯕꯨꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯃꯤꯠ ꯇꯥꯔꯦ ꯍꯥꯏ ꯑꯣ ꯑꯞꯁꯅꯥꯅ ꯆꯦ ꯏꯇꯩꯗꯣ ꯁꯥꯎꯍꯜꯂꯣ ꯍꯥꯏ ꯑꯗꯨꯅꯦ ꯃꯥ ꯑꯩꯉꯣꯟꯗ ꯊꯥꯡꯖꯧ ꯆꯥꯒꯦꯔ ꯍꯥꯏꯔꯛꯄꯒꯤꯅꯦ ꯑꯩꯁꯨ ꯇꯧꯊꯔꯤꯁꯦ ꯑꯗꯩꯗꯤ ꯇꯦꯜꯍꯩꯕꯅ ꯀꯩ ꯍꯥꯏꯕ ꯊꯣꯏꯕꯤ ꯁꯅꯥꯁꯦ ꯑꯩꯅ ꯀꯧꯕꯗꯒ ꯈꯨꯝꯗꯔꯦ ꯍꯥꯏ ꯊꯣꯏꯕꯤ ꯁꯅꯥ ꯈꯔ ꯈꯨꯝꯕꯤꯌꯨꯗꯅ ꯇꯦꯜꯍꯩꯕꯅ ꯍꯥꯏꯕ ꯕꯨꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯍꯥꯏꯀꯣ ꯇꯥꯁꯂꯤꯃꯥ ꯕꯦꯒꯝꯅ ꯆꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯇꯁꯂꯤꯃꯥ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃꯒ ꯗꯥꯒꯒꯤ ꯃꯨꯛꯕꯥꯡ ꯌꯦꯡꯉꯒ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯣꯛꯂꯦ ꯍꯦꯛꯇ ꯍꯥꯏ ꯎꯏꯃꯥ ꯎꯃꯤꯀꯤꯅꯦ ꯑꯗꯣ ꯑꯩꯗꯤ ꯃꯨꯛꯕꯥꯡ ꯌꯥꯝ ꯇꯧꯊꯔꯛꯑꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯨꯛꯕꯥꯡ ꯌꯦꯡꯉꯒ ꯆꯥꯅꯤꯡꯕ ꯄꯣꯛꯏ ꯍꯥꯏꯗꯣ ꯌꯥꯝ ꯍꯔꯥꯎꯏ ꯃꯨꯛꯕꯥꯡ ꯇꯧꯕ ꯍꯥꯏꯕꯁꯤꯗꯕꯨꯀꯣ ꯑꯩꯈꯣꯏꯅ ꯆꯥꯕꯗ ꯃꯤꯉꯣꯟꯗ ꯆꯥꯅꯤꯡꯕ ꯄꯣꯛꯍꯟꯕ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨ ꯆꯥꯅꯤꯡꯕ ꯄꯣꯛꯍꯟꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗ ꯀꯃꯥꯏꯅ ꯆꯥꯕꯗ ꯆꯥꯅꯤꯡꯕ ꯄꯣꯛꯏ ꯍꯥꯏꯕꯤꯕꯗꯣ ꯌꯥꯝ ꯍꯔꯥꯎꯖꯩ ꯃꯊꯪꯗꯁꯨ ꯑꯍꯥꯎ ꯑꯍꯥꯎꯕ ꯑꯗꯨꯝ ꯆꯥꯊꯔꯛꯀꯦ ꯑꯗꯨ ꯌꯦꯡꯉꯒ ꯏꯅꯥꯎꯁꯤꯡꯁꯨ ꯑꯗꯨꯝ ꯆꯥꯛ ꯍꯥꯎꯅ ꯆꯥꯔꯒ ꯍꯛꯆꯥꯡ ꯐꯍꯟꯁꯤꯀꯣ ꯑꯁ ꯄꯣꯠꯆꯩ ꯃꯌꯥꯝꯅ ꯍꯤꯗꯥꯛ ꯀꯥꯞꯄꯩ ꯂꯣꯏꯔꯦꯍꯦ ꯇꯜꯂꯦꯍꯦ ꯁꯤꯗꯤ ꯏꯁꯥ ꯅꯥꯅꯤꯌꯦ ꯏꯁꯥ ꯅꯥꯅꯤ ꯑꯩꯈꯣꯏꯕꯨ ꯇꯧꯔꯤꯁꯦ ꯑꯗꯩꯗꯤ ꯁꯅꯥꯅꯆꯦ ꯌꯨꯝꯒ ꯀꯌꯥꯝ ꯂꯥꯞꯅꯒꯦ ꯍꯥꯏ ꯑꯩꯈꯣꯏꯅ ꯁꯤꯒ ꯂꯥꯛꯏꯁꯦ ꯈ꯭ꯋꯥꯡ ꯂꯥꯞꯅꯩꯅꯦ ꯑꯗꯩ ꯇꯁꯂꯤꯃꯥ ꯕꯦꯒꯝꯅ ꯑꯩ ꯍꯧꯖꯤꯛ ꯍꯟꯗꯣꯔꯕꯅꯤꯀꯣ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯌꯥꯎꯔꯛꯑꯅꯤ ꯑꯩ ꯑꯗꯨꯝ ꯌꯧꯔꯀꯥꯟꯗ ꯇꯁꯂꯤꯃꯥ ꯕꯦꯒꯝꯅ ꯍꯥꯏꯕ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯔꯤ ꯍꯥꯏꯕ ꯑꯉꯥꯡ ꯅꯨꯄꯤꯗꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯩꯗꯤ ꯁꯅꯥꯊꯣꯏ ꯂꯛꯀꯤꯅ ꯑꯩꯒ ꯑꯃꯨꯛ ꯀꯩ ꯍꯥꯏꯕ ꯃꯨꯛꯕꯥꯡ ꯆꯥꯁꯦ ꯆꯦ ꯍꯥꯏ ꯍꯣꯏ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯅꯥꯊꯣꯏ ꯅꯪ ꯀꯗꯥꯏꯒꯤꯅꯣ ꯑꯗꯒꯤ ꯕꯨꯅꯤꯅ ꯍꯥꯏꯕ ꯅꯥꯆꯦ ꯄꯣꯛ ꯀꯩ ꯍꯥꯏꯅꯣ ꯀꯩ ꯍꯥꯏꯕ ꯅꯆꯦ ꯄꯣꯛ ꯑꯦꯕꯣ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯕꯨꯅꯤ ꯅꯪ ꯍꯥꯏꯗꯣ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯆꯤꯡꯈꯩꯅ ꯍꯥꯏꯕ ꯌꯦꯁ ꯍꯥꯏꯔꯒ ꯅꯣꯛꯄ ꯏꯃꯣꯖꯤ ꯄꯤꯁꯜꯂꯛꯑꯦ ꯇꯦꯜꯍꯩꯕꯅ ꯍꯥꯏꯕ ꯕꯨꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯍꯥꯏꯌꯦ ꯕꯨꯅꯤ ꯅꯪ ꯇꯦꯜꯍꯩꯕꯅ ꯉꯁꯥꯏꯗꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯦꯅ ꯍꯥꯏꯁꯦ ꯑꯝꯇ ꯈꯨꯝꯕꯤꯔꯛꯎꯗꯅ ꯁꯅꯥꯊꯣꯏ ꯂꯛꯀꯤꯅ ꯀꯩ ꯍꯥꯏꯕ ꯆꯥꯟꯗꯦꯜꯗꯩꯅꯦ ꯍꯥꯏ ꯑꯣ ꯁꯅꯥꯊꯣꯏ ꯅꯪ ꯆꯥꯟꯗꯦꯜꯗꯩꯔꯣ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪꯗꯤ ꯃꯅꯤꯄꯨꯔꯒꯤꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯩꯒ ꯅꯪꯒꯗꯤ ꯌꯥꯝ ꯂꯥꯞꯅꯩꯅ ꯀꯣꯟꯅ ꯎꯅꯕ ꯀꯥꯟꯗ ꯇꯧꯁꯤꯀꯣ ꯃꯨꯛꯕꯥꯡ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯆꯥꯟꯗꯦꯜ ꯂꯣꯝꯗꯗꯤ ꯏꯔꯥꯡ ꯀꯩꯅꯣ ꯇꯧꯕ꯭ꯔꯥꯕ ꯌꯥꯝ ꯀꯟꯕ꯭ꯔꯥꯕ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯕ ꯕꯨꯅꯤꯅ ꯀꯩ ꯍꯥꯏꯕ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛꯅ ꯍꯥꯏꯕ ꯆꯥ ꯄꯣꯛꯑꯦ ꯍꯥꯏꯕꯅꯤ ꯍꯥꯏ ꯑꯣ ꯀꯅꯥꯅꯣ ꯆꯥ ꯄꯣꯛꯏꯗꯣ ꯑꯗꯒꯤ ꯗꯤꯖꯦ ꯔꯥꯖ ꯑꯔꯃꯥꯟꯅꯆꯦ ꯑꯩꯈꯣꯏꯁꯦ ꯀꯋꯥꯏꯅꯣ ꯂꯥꯛꯀꯦ ꯃꯨꯛꯕꯥꯡ ꯇꯧꯕꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦ ꯌꯥꯔꯣꯏꯗ꯭ꯔꯣ ꯁꯤꯁꯇꯔ ꯂꯥꯛꯑꯣ ꯌꯥꯅꯤꯌꯦ ꯑꯩꯈꯣꯏ ꯁꯨꯅꯥꯏ ꯇꯥꯗꯕ ꯂꯩꯀꯥꯏꯒꯤꯅꯤ ꯂꯥꯛꯑꯣ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏꯕ ꯆꯦ ꯅꯦꯛꯁꯇ ꯃꯨꯛꯕꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯄꯤꯌꯨꯀꯣ ꯁꯣꯏꯗꯅ ꯍꯥꯏ ꯑꯣꯀꯦ ꯊꯣꯏꯁꯅꯥ ꯑꯩ ꯁꯣꯏꯗꯅ ꯃꯨꯛꯕꯥꯡ ꯅꯨꯡꯉꯥꯏꯕ ꯑꯃ ꯊꯣꯏꯕꯤ ꯁꯅꯥ ꯍꯥꯏꯃꯤꯀꯣ ꯑꯃ ꯄꯨꯔꯒ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯗꯩ ꯕꯨꯅꯤꯅ ꯍꯥꯏꯕ ꯅꯆꯦ ꯄꯣꯛꯑꯦꯕꯣ ꯍꯥꯏꯕ ꯑꯣ ꯆꯥ ꯀꯃꯥꯏꯅ ꯇꯧꯅ ꯄꯣꯛꯏꯅꯣꯅꯦ ꯏꯆꯦ ꯀꯧꯗꯣꯏꯔꯣ ꯑꯩꯅ ꯀꯩꯅꯣꯗ ꯕꯨꯅꯤꯁꯦ ꯑꯩꯅ ꯏꯆꯦ ꯍꯥꯏꯅ ꯀꯧꯗꯣꯏꯔꯣ
ꯑꯗꯣ ꯀꯃꯥꯏꯅ ꯆꯥ ꯄꯣꯛꯏꯅꯣ ꯑꯩꯒꯤ ꯑꯦꯜꯕꯤ ꯆꯥꯕꯗ ꯇꯧꯏꯖꯥꯠꯂꯅꯦ ꯑꯗꯩꯗꯤ ꯐꯣꯏꯔꯤꯉꯣ ꯑꯗꯩꯗꯤ ꯁꯅꯥꯊꯣꯏꯅ ꯍꯥ ꯑꯩ ꯁꯣꯔꯝ ꯌꯦꯡꯕꯗ ꯂꯤꯃꯨꯝ ꯀꯗꯥꯏꯗ ꯑꯣꯏ ꯃꯥ ꯁꯤꯗ ꯄꯩꯔꯦꯅꯦ ꯁꯥꯁꯨ ꯍꯥꯞꯇꯦꯗꯤ ꯄꯤꯛꯁꯨ ꯄꯤꯛꯏꯅ ꯅꯧꯔꯦꯕ ꯁꯤꯗꯤ ꯑꯩ ꯁꯤꯗꯒꯤ ꯂꯤꯃꯨꯟ ꯐꯣꯏꯈꯤꯒꯦ ꯃꯌꯥꯝ ꯑꯣꯏꯗ꯭ꯔꯦꯕ ꯍꯣꯏ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯕ ꯑꯔꯨꯅꯥ ꯋꯥꯏꯔꯦꯝꯕꯝꯅ ꯚꯦꯔꯤ ꯅꯥꯏꯁ ꯁꯣ ꯕ꯭ꯌꯨꯇꯤꯐꯨꯜ ꯊꯦꯡꯀ꯭ꯌꯨ ꯁꯟꯇꯣꯁꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯇꯦꯜꯍꯩꯕꯅ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯅꯣꯏꯗ ꯇꯦꯜꯍꯩꯕꯅꯦ ꯑꯩ ꯃꯇꯣꯟ ꯊꯜꯂꯤ ꯇꯦꯜꯍꯩꯕꯅꯦ ꯀꯥꯎꯔꯕꯣ ꯍꯥꯏꯌꯦ ꯑꯗꯩ ꯁꯅꯥꯊꯣꯏꯅ ꯍꯥꯏꯕ ꯀꯥꯏꯗꯩꯅꯣ ꯏꯔꯥꯡꯒ ꯂꯩꯇꯦ ꯆꯥꯟꯗꯦꯜꯗ ꯍꯥꯏ ꯑꯣ ꯐꯩꯀꯣ ꯏꯔꯥꯡꯗꯣ ꯂꯩꯇ꯭ꯔꯗꯤ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯕꯨꯅꯤꯅꯦ ꯍꯥꯏꯁꯦ ꯅꯆꯦ ꯄꯣꯛꯂꯕꯣ ꯍꯥꯏꯕ ꯃꯥꯜꯂꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯕꯨꯅꯤꯅ ꯑꯩꯗꯤ 10 ꯏꯌꯥꯔꯅꯦ ꯍꯥꯏ ꯅꯣꯛꯊꯤꯅꯤꯉꯣ ꯑꯗꯩ ꯇꯦꯜꯍꯩꯕꯅ ꯀꯩ ꯍꯥꯏꯕ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯔꯒꯅꯦ ꯀꯞꯈꯔꯦ ꯇꯦꯜꯍꯩꯕ ꯃꯌꯥꯝ ꯑꯗꯒꯤ ꯗꯤꯖꯦ ꯔꯥꯖ ꯑꯔꯃꯥꯟꯅ ꯍꯥꯏꯕ ꯁꯤꯁꯇꯔ ꯀꯣꯃꯦꯟꯠꯁ ꯂꯣꯏꯅꯃꯛ ꯄꯥꯔꯒ ꯃꯤꯒꯤ ꯊꯃꯣꯏ ꯄꯦꯜꯍꯜꯂꯦ ꯀꯩ ꯍꯥꯏꯕ ꯆꯦꯒꯤꯗꯃꯛ ꯂꯥꯏꯛ ꯃꯆꯥ ꯑꯃꯇꯪ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯗꯤꯖꯦ ꯑꯩ ꯌꯥꯝ ꯋꯥꯅ ꯀꯣꯃꯦꯟꯁꯦ ꯄꯥꯔꯦ ꯉꯁꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯉꯕ ꯑꯩ ꯑꯁꯣꯝꯗꯁꯨ ꯂꯦꯃꯨꯝꯁꯦ ꯍꯦꯛꯏꯕ ꯈꯪꯉꯕ ꯑꯗꯨꯒꯤ ꯀꯔꯤꯒꯨꯝꯕ ꯀꯣꯃꯦꯟ ꯊꯥꯗꯣꯛꯄ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨꯀꯣ ꯑꯩ ꯁꯣꯝꯗ ꯀꯟꯅ ꯂꯦꯃꯨꯝ ꯐꯣꯏꯔꯤꯌꯦ ꯍꯥꯏꯐꯦꯠꯇꯤ ꯌꯥꯝꯃꯝꯅꯤ ꯇꯦꯜꯍꯩꯕꯅ ꯍꯥꯏ ꯕꯨꯅꯤ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯍꯥꯏꯌꯣ ꯀꯩ ꯍꯥꯏꯗꯣꯏꯅೋ ꯍꯥꯏꯔꯣ ꯕꯨꯅꯤꯗ ꯍꯥꯏꯖꯜꯂꯣ ꯀꯩꯅꯣ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯆꯦ ꯅꯪꯁꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏ ꯑꯩ ꯉꯁꯤ ꯇꯣꯉꯥꯟ ꯆꯥꯏꯅꯦ ꯑꯩꯁꯦ ꯉꯁꯤ ꯂꯛꯈꯤꯄꯨꯔꯗ ꯆꯠꯂꯨꯏꯌꯦꯕꯀꯣ ꯂꯛꯈꯤꯄꯨꯔꯗ ꯑꯩꯈꯣꯏ ꯃꯩꯔꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯑꯩꯈꯣই ꯑꯣꯁꯤꯗ ꯆꯠꯂꯨꯕꯅꯦꯕ ꯑꯗꯣ ꯆꯠꯂꯨꯔꯒꯅꯦ ꯀꯩꯅꯣ ꯇꯧꯔꯤꯕ ꯍꯜꯂꯛꯄꯗꯅꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯑꯩ ꯆꯥꯛ ꯍꯥꯞꯄꯤꯔꯝꯗ꯭ꯔꯦꯕ ꯈꯪꯉꯕ ꯑꯗꯒꯤꯅꯦ ꯑꯩꯈꯣꯏ ꯗꯥꯅ ꯑꯩ ꯆꯥꯛ ꯂꯥꯝꯅ ꯂꯥꯛꯑꯕ ꯀꯔꯤꯝ ꯆꯥꯔꯛꯇ꯭ꯔꯕ ꯑꯗꯩ ꯑꯩꯈꯣꯏ ꯗꯥꯅ ꯆꯥꯛ ꯈꯖꯤꯛ ꯈꯔ ꯂꯩꯗꯣ ꯆꯥꯁꯜꯂꯣ ꯍꯥꯏꯌꯦ ꯈꯪꯉꯕ ꯍꯩꯖꯥꯡꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯇꯣꯉꯥꯟꯀꯥꯟꯁꯤ ꯇꯧꯔꯒꯅꯦ ꯈꯨꯠꯇꯒ ꯇꯣꯉꯥꯟꯀꯥꯟꯁꯤ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯅꯅꯦ ꯀꯩꯅꯣ ꯂꯩꯔꯦꯕꯀꯣ ꯕꯤꯟ ꯂꯩꯔꯦꯕꯀꯣ ꯕꯤꯟꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯉꯧꯔꯦ ꯇꯥꯎꯔꯦ ꯈꯥꯡꯗ ꯊꯥꯎ ꯈꯔ ꯍꯥꯞꯄꯒ ꯇꯥꯎꯔꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯗꯥꯅ ꯇꯥꯎꯕꯤꯔꯦ ꯑꯗꯨꯒ ꯇꯧꯔꯒ ꯇꯣꯉꯥꯟꯀꯥꯟꯁꯤꯒ ꯇꯧꯔꯒ ꯆꯥꯊꯔꯦ ꯑꯗꯨꯒ ꯂꯦꯃꯨꯝ ꯐꯣꯏꯕ ꯂꯥꯛꯏꯕ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯅꯪꯁꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯎ ꯍꯥꯏ ꯁꯤ ꯄꯥꯈ꯭ꯔꯦꯀꯣ ꯑꯗꯩ ꯕꯨꯅꯤꯅ ꯍꯥꯏꯕ ꯑꯩꯗꯤ ꯀꯩ ꯍꯥꯏꯕ ꯍꯥꯎꯕꯝ ꯃꯔꯛ ꯌꯥꯔꯅꯤ ꯆꯠꯁꯤꯔꯥ ꯌꯥꯔꯦ ꯂꯧꯔꯝꯕꯝꯗꯒꯤꯅꯤ ꯍꯥꯏꯔ ꯀꯩꯅꯣꯝ ꯍꯥꯏꯈ꯭ꯔꯦ ꯑꯔꯨꯅꯥ ꯁꯤ ꯈꯤꯇꯪ ꯆꯥꯎꯔꯥꯛꯄ ꯋꯥꯔꯦꯄꯝꯅ ꯄꯨꯕ ꯚꯦꯔꯤ ꯌꯥꯅꯤ ꯅꯥꯏꯁ ꯁꯣ ꯑꯗꯨꯃꯥꯏꯅ ꯕ꯭ꯌꯨꯇꯤꯐꯨꯜ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤꯗꯤ ꯆꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯀꯗꯥꯏꯗꯩ ꯐꯖꯕꯅꯣꯗ ꯂꯣꯏꯔꯕꯅꯤ ꯃꯥꯏꯗꯤ ꯗꯥꯛꯀꯤ ꯗꯥꯛ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ ꯑꯩꯁꯦ ꯂꯣꯏ ꯃꯨꯁꯨ ꯃꯨꯁꯜꯂꯦ ꯍꯟꯗꯛ ꯌꯥꯝꯅ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯈꯣꯡꯒ ꯍꯦꯠꯀꯗ꯭ꯔꯥ ꯈꯪꯗꯦ ꯂꯧꯔꯤ ꯆꯠꯄꯁꯤꯒ ꯑꯗꯩꯗꯤ ꯀꯗꯥꯏꯅꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯏꯕꯨꯡꯒ ꯏꯅꯝꯃꯒ ꯁꯨꯅ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏ ꯑꯩ ꯌꯨꯝꯗ ꯍꯜꯂꯅꯤꯀꯣ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯎꯍꯜꯂꯛꯑꯒꯦ ꯑꯗꯒꯤꯗꯤ ꯕꯨꯡꯒꯤ ꯊꯣꯛꯊꯥꯡꯅ ꯍꯩꯁ ꯃꯤ ꯍꯥꯠꯂꯦ ꯂꯩꯀꯥꯏ ꯃꯥꯅ ꯀꯩ ꯍꯥꯏꯕ ꯍꯥꯞꯀꯅꯨ ꯍꯥꯏꯔꯝꯂꯒ ꯅꯪ ꯍꯜꯂꯛꯈꯣ ꯉꯁꯤ ꯅꯨꯡꯉꯥꯏꯅꯤ ꯀꯩ ꯍꯥꯏꯕ ꯅꯪ ꯍꯜꯂꯛꯈꯣ ꯈꯪꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏꯕ ꯑꯩ ꯍꯜꯂꯛꯑꯒ ꯅꯪ ꯑꯩ ꯀꯩꯗꯧꯕꯤꯒꯦ ꯍꯥꯏꯅꯣ ꯏꯕꯨꯡꯉꯣ ꯅꯪ ꯅꯁꯥꯅ ꯈꯪꯗ꯭ꯔꯥ ꯉꯁꯥꯏ ꯑꯩ ꯅꯨꯄꯤꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯤ ꯍꯦꯟꯖꯥꯡꯒꯗꯣ ꯍꯥꯎꯅ ꯊꯣꯡꯉ ꯊꯅꯝꯃꯨꯗꯅ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯧꯔꯛꯏꯁꯦ ꯌꯦꯡꯉꯨꯅꯦ ꯑꯗꯒꯤꯗꯤ ꯃꯣꯍꯤꯠꯅ ꯅꯥꯌꯛꯅ ꯀꯩ ꯍꯥꯏꯕ ꯗꯤꯖꯦꯅ ꯀꯩ ꯍꯥꯏꯕ ꯌꯥꯔꯦ ꯈꯔ ꯈꯨꯝꯂꯛꯄꯗꯨꯅ ꯑꯄꯦꯟꯕꯅꯤ ꯆꯦ ꯑꯩꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯑꯃꯗꯤ ꯂꯥꯏꯛ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯗꯤꯖꯦ ꯑꯗꯒꯤꯗꯤ ꯕꯨꯅꯤꯅ ꯂꯝꯕꯤꯅꯤꯅꯦ ꯑꯩ ꯈꯪꯗꯦ ꯂꯥꯛꯏꯕ ꯑꯗꯨꯒ ꯑꯩꯒꯤ ꯀꯔꯤ ꯍꯥꯏꯕ ꯃꯃꯤꯡ ꯍꯥꯞꯄꯤꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡ ꯍꯥꯞꯄꯤ ꯌꯥꯔꯤꯅꯦ ꯌꯥꯔꯦ ꯀꯗꯣꯝ ꯆꯠꯀꯅꯤ ꯑꯩꯈꯣꯏ ꯁꯨꯝ ꯆꯠꯂꯣ ꯂꯩꯔꯦ ꯁꯤꯒ ꯎꯝ ꯑꯗꯒꯤꯗꯤ ꯊꯨꯞꯄ ꯈꯣꯠꯄ ꯂꯩꯔꯦ ꯋꯥꯔꯦꯄꯝ ꯑꯩ ꯁꯥꯏꯗ ꯁꯣꯅꯥꯂꯤꯅ ꯀꯩ ꯃꯣꯏꯒꯤ ꯍꯥꯏꯕ ꯆꯦ ꯃꯊꯥꯡꯒ ꯀꯩ ꯄꯤꯔꯝꯗꯦ ꯂꯝꯗꯩꯅꯣ ꯍꯥꯏ ꯑꯩ ꯀꯁꯥꯔꯒꯤꯅꯦ ꯀꯁꯥꯔ ꯁꯨꯅꯥꯏ ꯇꯥꯟꯅꯝ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯒꯤꯅꯤꯀꯣ ꯇꯤꯜꯍꯧ ꯃꯅꯥ ꯑꯃ ꯂꯩꯇꯦꯅꯦ ꯇꯤꯜꯍꯧ ꯃꯅꯥ ꯍꯥꯏꯔꯣ ꯈꯔ ꯐꯣꯏꯔꯣ ꯀꯩꯗꯧꯔꯒꯦ ꯗꯨꯛ ꯌꯥꯝꯕꯗꯨꯕꯨ ꯃꯣꯏ ꯆꯥ ꯉꯝꯗꯣꯔꯤꯕꯣ ꯐꯣꯏꯔꯧ ꯈꯔ ꯑꯩꯕꯨꯗꯤ ꯐꯣꯏꯔꯣꯏ ꯑꯩ ꯂꯩꯍꯧꯔꯤ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯑꯕꯦꯝꯃ
abe madusu yam nungsi masu mukbang ya hollako hai ma se kano toba ma se khoi mukbang to matam se ma ayamba school chat pa oi matam do oi bane adu khoi ja hollak ta bane ba ko de ma su kaya yaw ning de ba hang ga to ba do kaya yaw ning de ba ko dagi kaya buni na hai ba hui thu gi kaya ba hui thu gi di hai chin thina ra kanu ba chin thi ba je thina roi si tel hai ba na kai hai ba ware pam sonali ai gi channel lai bane hai buni na mami ka phak to re buni na chin thira kanu mi nangbo adagi di sur karamna kai lam dano lai ha lai se che hai ai se kasar dai ne kasar ta nam lakai gi ne kasar sunai ta nam lakai gi di Apsana si isna che kai ba se je ai gi comment pa bi di hara kan mai ho dana ta wi ni apsana saw gonu ko pathara ke dum dai di soshna ayamna hoi chumme sande gumbada yo hal lagu hai kai no moise kai jo lawai no dj na je noimi langmin na bado pulap kai no pa haude ne mut pra han gre ne se yeng ba yam nungai hai thank you Lakshman Singha na hi hello bonina aina hai ba se pa ba thok tare hai tel hai ba na che anu ai gi channel do description da happy you hai okay broken boy na hi dagi di Luna Pina kraiba who kill your people sai dagi thoibi sana na kai hai ba inama dada life kaiba changak pro ne lak pro hai lak taro hai akhoi da lai dagi risha begam naw la ai sana pi la du sana pi ga lak mi nei ne ba do ma asana na lai ri ba chele lb dori ma lb dori kai na do punhol lo kari kai puno do atapon kai na tapon ai punchi ta adagi Rabindra bina kai Rabindra hai nam ire dai kari ai mit ka se kai nam taw khale mi haim jing ba ji ga ne mit ka se kai nam taw dana comment se pa ba ngamaktre ne sabir kai ba sabir medicos na 1976 na kai hai ba unindra hai kana hai unindra na boni na I am from kai ba haubam marak kai dana haubam marak hai sibo dai ha che kari laikai dano sibo asi kasa suna chanu lakai dane doi di si ai ne pa ba mi che kanam tore cha chana pa ba chi kane mi che kanam tore ba ta ni ya ba ko kanam to mi ka se ko mayam comment sai na kai gumba thado ko ta su saubi nu ko kai na ai di ai cha chana pa ba chi kane pa ba thok je ba jum joro ga budi phajana ai yo ko mu pa thrak toi ni do lambi cha pasi ka khatang kana problem oi ko saubi ya je mayam sama Abdul na hi I love you hai oh my god ai se ma wai rap ne mayam I love you ka habi da karo dai gidi sandhya kano na comments pa ngamdre ai comments pa ba ngamdre mi ware ni dai gidi na ko ne singam kano na kai hai ba I am from malom ai se manipur oi do da buni na kai hai ba na ko mi nang bo ma sa ba jeng ga se hai sa hai jeng ga sa nu pi na hao bra hao ya da ai sa rồi ngầm rồi na la mayam akhoi gi khunni ko khun jengal la ke mayam comments dum iro mayam do si akhoi khunni jengal la ke chaning da ha oi ma sin mana se labuk som da labuk le da ô má ấy cho nó cá cái này mà giá chị lao hết cá từ bên sao đâu từ trong ini aku lemum tu ini lemum rang apa ide ini lemum rang apa ide aku lemum rang apa ide
ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯤꯡꯒꯣꯜ ꯑꯃ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯃꯔꯥꯡ ꯀꯥꯏꯌꯦꯕ ꯆꯪꯉꯔꯣꯏꯒꯩꯅꯦ ꯑꯍꯥ ꯆꯥꯒ ꯊꯛꯑꯔꯣꯏ ꯆꯪꯉꯔꯣꯏꯒ ꯊꯛꯂꯛꯑꯦ ꯉꯁꯥꯏ ꯃꯣꯏꯗꯩꯁꯨ ꯏꯅꯦ ꯆꯪꯍꯧꯔꯣ ꯕꯥꯏ ꯕꯥꯏ siga iroi leire se iroi sum chaw bom le du siga sa iroi namakani sijadra khangwene sabna kan labu leire mayam akhoi khunse jengbiro akhoi khunse yam phajabani yam nuksibani nusidro ingna signa panba khunai da sin ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕ ꯌꯥꯝ ꯋꯥꯠꯂꯦ ꯂꯥꯏꯛꯁꯦ 9 ꯈꯛꯇꯪ ꯂꯩꯌꯦꯕꯀꯣ ꯃꯤꯅ ꯍꯧꯖꯤꯛ 194 ꯂꯩ ꯀꯗꯥꯏ 143 ꯀꯩꯅꯣ ꯂꯩꯔꯦ ꯑꯗꯨꯒ ꯂꯥꯏꯛꯇꯤ 9 ꯈꯛꯇꯪ ꯂꯩ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ ꯃꯌꯥꯝ ꯋꯥꯔꯕ ꯑꯩꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦ ꯑꯩ ꯖꯨꯝ ꯖꯧꯗꯣꯔꯦ ꯃꯌꯥꯝ ꯀꯣ ꯖꯨꯝ ꯖꯧꯕꯧꯗꯤ ꯃꯌꯥꯝ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏꯗ ꯎꯅꯍꯟꯒꯦ ꯃꯌꯥꯝꯒ ꯀꯣ ꯑꯗꯨꯒ ꯀꯣꯃꯦꯟꯠꯁꯨ ꯑꯗꯨꯝ ꯄꯥꯔꯛꯀꯦ ꯖꯨꯝ ꯖꯧꯕꯒꯗꯤ ꯑꯗꯨꯝ ꯄꯥꯔꯛꯀꯦꯕ ꯃꯤꯁꯦ ꯑꯃꯨꯛ ꯂꯤꯛꯊꯈ꯭ꯔꯦ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯍꯤꯡꯒꯣꯜ ꯂꯩ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯂꯧꯕꯨꯛꯅꯤ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯏꯪꯕꯁꯤꯒ ꯀꯌꯥꯝ ꯐꯖꯅ ꯆꯥꯏꯅꯣ ꯌꯦꯡꯉꯨꯅꯦ ꯍꯩꯁꯦ ꯅꯪ ꯅꯥꯔꯛꯄ ꯁꯣꯏꯗ꯭ꯔꯦ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯁꯣꯏꯗ꯭ꯔꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛ ꯁꯟꯗꯥ ꯇꯥꯁꯜꯂꯛꯑꯦ ꯃꯝꯕꯨꯗꯤ ꯃꯝꯗ꯭ꯔꯤꯗ ꯈꯔ ꯑꯗꯨꯝ ꯁꯟꯗꯥ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯑꯦꯜꯕꯤ ꯊꯥꯔꯛꯏꯁꯦ ꯑꯩ ꯑꯦꯜꯕꯤ ꯊꯥꯒꯅꯤꯒ ꯈꯪꯗꯦꯕꯀꯣ ꯑꯩꯅ ꯁꯨꯝ ꯍꯤꯡꯒꯣꯜꯗ ꯐꯣꯏꯕ ꯆꯠꯄꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯑꯩꯅꯅꯦ ꯚꯤꯗꯤꯑꯣꯗꯕꯨꯗꯤ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯌꯦꯡꯍꯟꯈ꯭ꯔꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯗꯥꯏꯔꯦꯛ ꯑꯦꯜꯕꯤꯗ ꯑꯣꯏꯅ ꯌꯦꯡꯍꯟꯅꯤꯡꯕ ꯃꯌꯥꯝꯗ ꯑꯗꯨꯗꯨꯒꯤ ꯑꯗꯨꯝ ꯑꯦꯜꯕꯤ ꯊꯥꯔꯛꯄꯅꯦꯕꯀꯣ ꯑꯩꯁꯨ ꯊꯥꯅꯤ ꯀꯩ ꯈꯪꯗꯦꯕ ꯁꯤ ꯌꯧꯔꯒꯅ ꯁꯨꯝ ꯑꯦꯜꯕꯤ ꯍꯤꯡꯒꯣꯜ ꯃꯐꯝꯗ ꯌꯧꯔꯒꯅꯦ ꯑꯩꯅꯅꯦ ꯃꯥ ꯑꯦꯜꯕꯤ ꯊꯥꯒꯦ ꯁꯨꯝ ꯃꯌꯥꯝꯗ ꯌꯦꯡꯍꯟꯒꯦ ꯍꯥꯏꯅꯅꯦ ꯑꯗꯨꯒ ꯊꯥꯔꯛꯄꯅꯦꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯒꯦ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ ꯑꯩꯈꯣꯏ ꯏꯆꯦ ꯃꯨꯁꯤꯒ ꯂꯩꯍꯧꯗꯣꯔꯦ ꯑꯩꯅ ꯂꯥꯁꯅꯤ ꯆꯠꯇꯣꯏꯁꯦ ꯂꯩꯍꯧꯔꯣ ꯕꯥꯏ ꯕꯥꯏ ꯇꯥꯇꯥ ꯇꯧꯔꯝꯃꯨ ꯂꯩꯍꯧꯔꯦ ꯏꯆꯦꯁꯨ ꯂꯩꯍꯧꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯂꯦ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯁꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅ ꯈ꯭ꯋꯥꯏ ꯂꯥꯁꯇ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯁꯤꯒꯁꯨ ꯍꯤꯡꯒꯣꯜ ꯃꯌꯥꯝ ꯂꯩꯗꯣ ꯃꯌꯥꯝ ꯊꯣꯏꯕꯤ ꯁꯅꯥ ꯃꯥꯏꯕꯝꯅ ꯀꯔꯤ ꯍꯥꯏꯕ ꯇꯧꯔꯦ ꯏꯅꯝꯃ ꯂꯥꯏꯛ ꯇꯧꯔꯦ ꯊꯦꯡꯛ ꯌꯨ ꯊꯣꯏꯕꯤ ꯁꯅꯥ ꯑꯗꯒꯤꯗꯤ ꯀꯅꯥꯅ श्री तोमना चे लाइक तौग्रबने थैंक यू दगीदी डीजे रास अरमाना लाइक तौग्रबने थैंक यू सिंगम ना कह हाय बच्चे ऐसु लाइक तौरे है थैंक यू सिंगम मी लई खजान तेलहैबना थोइबीसना मी मोंग अमनी है थोइबीसना से मी मोंग अमनी हायरा ओ खंगदे हे आइदी तेलहैबा नंग कदाइगिनो तेलहैबा नंग से कदाइगी ओइदोइनो थोइबीसना से मी मोंग अमनी है अदगिदी श्री तोमना कह हायबा चेचेगी अंगांगदो मिंग करी कौगे अमता हाइबिरगो हाय सनाबी चुकुन हायनो मिंग के कौगे हायरो आइगी मम्मी आयुषी कौवी हाय तौगना मयाम दा हाय नेने कक्का हाय नेने हाय चिचे हाय कक्का हाय दादा माय मिंग आयुषी कौवी को याम मणिपुरी गिने ओ तेलहैबा से मणिपुरी गिने आए ओ थैंक यू तेलहैबा आई गेलबी लापीबगी दइदी नंगातो हाय कइनो कमेंट कसे फन चोंगे ऐसी ज्ञान हम तादेबा अखोई दा मना जौदिने हे ज्ञान हम ताररो माना या एलबी कसे तौबनिनाने ऐसे खरा खंगबो वालेबको कमेंट्स कसे बहुत मुल्लेमी ऐ ज्ञान हम तारक्तरे दमाय मना जौदोरे मा मना जौरगा माना तंग से पहलकेबा ज्ञान हम तादे ला 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 हे सिद्धुमना कया बना कोने सनानु खाली सब खा लिया हाँ
ꯐꯖꯗ꯭ꯔꯦ ꯃꯌꯥꯝ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥꯛ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯁꯤꯗꯒꯤ ꯆꯠꯂꯒ ꯕꯣꯔꯥꯛ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥꯛ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯕꯣꯔꯥꯛ ꯇꯨꯔꯦꯟꯒꯤ ꯏꯁꯩ ꯑꯃ ꯂꯩꯕꯅꯤꯅꯦ ꯕꯔꯥꯛ ꯇꯨꯔꯦ ꯇꯣꯔꯕꯥꯟꯒꯤ ꯂꯩꯉꯣꯏ ꯃꯊꯛꯇ ꯏꯔꯝꯕꯅꯤ ꯅꯪꯒꯤ ꯃꯤꯡꯂꯦꯟ ꯐꯖꯕ ꯌꯦꯡꯉꯨ ꯃꯌꯥꯝ ꯕꯣꯔꯥꯛꯁꯦ ꯕꯔꯥꯛ ꯇꯨꯔꯦ ꯍꯣꯡꯗꯣꯛꯈ꯭ꯔꯒꯦ ꯐꯖꯕ ꯌꯦꯡꯉꯨ ꯃꯌꯥꯝ ꯕꯣꯈꯣꯏ ꯕꯣꯔꯥꯛꯁꯦ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯌꯨꯝꯐꯝꯅꯤꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝꯅꯤꯕꯀꯣ ꯁꯤ ꯃꯐꯝꯁꯦ ꯑꯗꯣ ꯂꯩꯔꯥꯏꯅ ꯅꯤꯡꯈꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯌꯨꯝꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯍꯣꯡꯗꯣꯛꯄꯅꯦꯕ ꯑꯗꯨꯁꯨ ꯂꯩꯔꯥꯏ ꯅꯤꯡꯈꯥꯏꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯈꯥꯏꯔꯛꯅ ꯃꯔꯤ ꯆꯠꯂꯛꯄꯗꯣ ꯂꯩꯕꯥꯛꯇ ꯃꯔꯤ ꯆꯠꯂꯛꯄ ꯃꯇꯝꯗꯣ ꯑꯗꯩꯗꯨꯗ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯊꯨꯒꯥꯏꯔꯒ ꯁꯪꯒꯣꯏꯗ ꯂꯩꯔꯦ ꯑꯗꯩꯗꯤ ꯁꯪꯒꯣꯏꯗꯒꯤ ꯑꯃꯨꯛ ꯅꯥꯈꯣ ꯃꯆꯥ ꯁꯪꯒꯣꯏꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯍꯞꯇꯥꯗꯅꯦ ꯃꯔꯤ ꯆꯠꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯏꯗꯨꯒ ꯑꯩꯈꯣꯏꯁꯦ ꯀꯤꯖꯅꯅꯦ ꯖꯥꯡꯅ ꯇꯧꯔꯒ ꯑꯩꯈꯣই ꯁꯣꯝ ꯅꯥꯀꯟꯒꯤ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏ ꯍꯣꯡꯉꯤꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯡꯗꯣꯛꯈꯤꯕ ꯌꯨꯝꯅꯤꯅ ꯑꯩꯈꯣꯏ ꯐꯖꯅꯒ ꯃꯇꯝꯗꯨꯒ ꯁꯥꯕ ꯉꯝꯍꯧꯗꯦꯕ ꯌꯥꯝ ꯆꯥꯡꯅ ꯍꯣꯡꯈꯤꯕ ꯌꯨꯝꯗꯣ ꯑꯗꯣ ꯁꯤ ꯑꯩꯈꯣꯏ ꯂꯛꯃꯛꯇꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯍꯣꯡꯗꯣꯔꯛꯄꯅꯤ ꯑꯩꯈꯣꯏ ꯂꯧꯕꯨꯛ ꯂꯣꯝꯗ ꯍꯣꯡꯗꯣꯔꯛꯄꯅꯤ ꯁꯤꯒ ꯕꯣꯔꯥꯛ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯝꯅꯤꯁꯦ ꯂꯣꯏ ꯅꯤꯡꯈꯥꯏꯔꯦꯕꯁꯦ ꯂꯣꯏ ꯅꯤꯡꯈꯥꯏꯗꯅ ꯁꯦ ꯃꯈꯥꯗ ꯇꯥꯔꯤꯕ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯑꯃ ꯃꯁꯤ ꯄꯥꯏꯌꯨ ꯃꯆꯥ ꯃꯌꯥꯝꯗ ꯎꯠꯀꯦꯅꯦ ꯑꯗꯩꯗꯤ ꯃꯆꯥ ꯇꯧꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯅꯅꯥ ꯌꯦꯡꯉꯨꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯏꯇꯥ ꯊꯣꯏꯕꯤ ꯑꯁꯤ ꯂꯥꯛꯑꯣ ꯁꯅꯥ ꯃꯆꯥ ꯃꯃꯥ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯅꯥꯈꯣ ꯃꯃꯥ ꯃꯌꯥꯝꯗ ꯌꯦꯡꯍꯟꯒꯦ ꯍꯩꯃꯥ ꯀꯗꯥꯏꯅꯣ ꯁꯦ ꯊꯥꯗꯣꯔꯛꯏꯕ ꯄꯄꯥꯅ ꯊꯥꯗꯣꯔꯛꯏꯕꯁꯦ ꯍꯧꯒꯠꯂꯣ ꯃꯌꯥꯝ ꯑꯃ ꯌꯦꯡꯍꯟꯁꯤꯁꯦ ꯍꯧꯒꯠꯂꯣꯕ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯍꯤꯞꯈꯔꯦ ꯃꯤ 24 ꯈꯛꯇ ꯉꯥꯏꯔꯦ ꯇꯧꯒꯅꯨ ꯃꯆꯥ ꯃꯁꯦ ꯂꯝꯍꯦꯟꯕꯅ ꯃꯌꯥꯝꯗꯨꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯒ ꯂꯩꯔꯦ ꯏꯆꯥꯊꯣꯏꯕꯤ ꯃꯃꯥ ꯃꯌꯥꯝꯗ ꯍꯥꯏ ꯇꯧꯔꯣ ꯍꯥꯏ ꯇꯧꯈ꯭ꯔ ꯃꯃꯥ ꯁꯤ ꯃꯌꯥꯝꯗ ꯍꯥꯏ ꯇꯧꯁꯤꯁꯦ ꯃꯃꯥ ꯃꯌꯥꯝꯗ ꯍꯥꯏ ꯇꯧꯁꯤꯁꯦ ꯍꯥꯏ ꯇꯧ ꯃꯌꯥ ꯆꯤꯛꯇꯤ ꯇꯧ ꯑꯩꯉꯣꯟꯗ ꯇꯧꯅꯨꯅꯦ ꯅꯪꯕꯨ ꯏꯃꯥ ꯇꯧ ꯃꯈꯣꯡ ꯇꯧꯕꯤꯅꯨ ꯃꯆꯥ ꯍꯔꯥꯎꯔꯤꯅꯤ ꯉꯁꯥꯏ ꯄꯨꯜꯂꯝꯕꯗ ꯊꯥꯗꯣꯔꯛꯄꯗꯣ ꯑꯗꯨꯒ ꯍꯔꯥꯎꯔꯤꯕ ꯉꯥꯎꯁꯜꯂꯛꯏ ꯃꯌꯥꯝ ꯑꯩ ꯌꯨꯝꯗ ꯆꯪꯉꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯛꯑꯦꯕꯀꯣ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯔꯛꯄꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯁꯦ ꯑꯗꯒꯤ ꯕꯣꯔꯥꯛꯁꯦ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯕꯒꯤ ꯌꯦꯡꯍꯜꯂꯛꯄꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯉꯁꯤ ꯑꯩꯈꯣꯏ ꯗꯥ ꯃꯌꯥꯝꯒ ꯎꯅꯍꯜꯂꯛꯑꯒꯦ ꯃꯥꯗ ꯌꯧꯅꯦ ꯑꯩꯁꯦ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯥ ꯑꯩꯒꯗꯤ ꯑꯩꯈꯣꯏ ꯏꯆꯥꯊꯣꯏꯕꯤꯒ ꯎꯕꯗ ꯀꯨꯇꯨ ꯑꯣ ꯀꯨꯇꯨ ꯆꯦꯜꯂꯤ ꯃꯌꯥꯝ ꯑꯩꯒꯤ ꯍꯤꯡꯒꯣꯜ ꯌꯦꯡꯍꯜꯂꯒꯦ ꯉꯁꯥꯏ ꯃꯤ ꯃꯌꯥꯝꯒꯤ ꯍꯤꯡꯒꯣꯜ ꯌꯦꯡꯍꯜꯂꯦꯗꯅ ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯍꯤꯡꯒꯣꯜꯅꯤꯁꯦ ꯑꯩꯒꯤ ꯍꯤꯡꯒꯣꯜ ꯅꯍꯥꯟꯉꯩ ꯚꯤꯗꯤꯑꯣꯗ ꯌꯦꯡꯍꯟꯕꯗꯣ ꯉꯁꯤ ꯂꯥꯏꯚꯇ ꯑꯣꯏꯅ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯁꯤꯒ ꯀꯩꯅꯣ ꯂꯩꯔꯦ ꯑꯩ ꯁꯤꯒ ꯂꯩꯗ I am coming ꯁꯦ ꯑꯩꯒꯤ ꯍꯪꯒꯥꯝꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯥꯗ ꯂꯩꯔꯦ ꯌꯦ ꯑꯩꯈꯣꯏ ꯗꯥ ꯁꯤꯗ ꯂꯩꯔꯝꯃꯦ ꯃꯤ ꯌꯥꯝꯗ꯭ꯔꯦꯗ ꯃꯤ ꯂꯣꯏ ꯊꯣꯛꯈ꯭ꯔꯦ ꯂꯥꯛꯑꯣ ꯅꯪ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯔꯤꯕ ꯐꯨꯅꯤ ꯍꯥꯏꯔꯦ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯆꯥꯛ ꯍꯥꯞꯀꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯒ ꯗꯣꯏꯁꯨ ꯅꯪ ꯈꯪꯗ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯅꯨꯄꯤꯁꯦ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯤ ꯆꯥꯛ ꯈꯔꯗꯤ ꯍꯦꯟꯕꯗꯤ ꯅꯪ ꯖꯥꯏꯗꯅ ꯃꯌꯥꯝ ꯑꯩ ꯌꯨꯝ ꯌꯧꯔꯦ ꯃꯤ 15 ꯉꯥꯏꯔꯦ ꯃꯤꯁꯦ ꯂꯤꯛꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯀꯣꯃꯦꯟꯠꯁ ꯄꯥꯔꯛꯑꯒꯦ ꯁꯤꯡꯒꯝꯅ ꯀꯌꯥ ꯍꯥꯏꯕ ꯆꯦꯒꯤ ꯑꯉꯥꯡꯁꯦ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯍꯥꯏꯌꯦ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯀ꯭ꯂꯥꯁ 3ꯗ ꯇꯝꯃꯤꯀꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯏꯅꯝꯃ ꯍꯪꯒꯥꯝ ꯈꯨꯐꯗꯣ ꯗꯤ ꯉꯥꯎꯔꯦ ꯍꯥꯏ ꯌꯥꯝ ꯐꯖꯕꯅꯤ ꯍꯪꯒꯥꯝꯁꯦ ꯑꯗꯒꯤꯗꯤ ꯁꯤꯇꯨꯝꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯊꯣꯛꯇ꯭ꯔꯤꯌꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯤꯇꯨꯝ ꯑꯩꯒꯤ LBꯗ ꯌꯥꯎꯅ ꯂꯩꯕꯤꯕꯒꯤꯀꯣ ꯑꯗꯒꯤ ꯇꯦꯜꯍꯩꯕꯅ ꯀꯩ ꯍꯥꯏꯕ ꯃꯤꯡꯒꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯤꯡꯒꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ
ꯀꯩ ꯍꯥꯏꯕ ꯍꯩꯗ ꯇꯦꯜꯍꯩꯕꯅꯗꯤ ꯀꯥꯎꯗ꯭ꯔꯤ ꯍꯥꯏ ꯀꯅꯥꯗꯨꯅ ꯇꯦꯜꯍꯩꯕ ꯅꯪ ꯍꯥꯏꯁꯦ ꯑꯗꯩ ꯋꯥꯔꯦꯄꯝ ꯁꯣꯅꯥꯂꯤꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯑꯩ ꯃꯅꯤꯄꯨꯔꯗꯩꯅꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣꯅꯥꯂꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯑꯗꯒꯤꯗꯤ ꯁꯣꯅꯥꯂꯤꯅ ꯆꯦ ꯑꯩꯁꯨ ꯊꯣꯛꯇ꯭ꯔꯤꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣꯅꯥꯂꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯌꯥꯎꯅ ꯂꯩꯕꯤꯕꯒꯤ ꯀꯣ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯏꯅꯝꯃꯒꯤ ꯍꯪꯒꯥꯝ ꯂꯣꯏꯅ ꯇꯨꯕꯗꯣ ꯑꯩꯁꯨ ꯀꯞꯅꯤꯡꯉꯦ ꯍꯥꯏ ꯅꯍꯥꯟ ꯅꯣꯡ ꯆꯨꯕꯗ ꯍꯪꯒꯥꯝ ꯃꯌꯥꯝ ꯇꯨꯅ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯩ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯕꯨꯅꯦ ꯑꯩꯁꯨꯅꯦ ꯀꯌꯥꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯂꯣꯏ ꯁꯤꯔꯗ꯭ꯔꯥꯅ ꯈꯜꯂꯨꯔꯦꯕ ꯑꯗꯨꯒꯗꯤꯅꯦ ꯂꯣꯏꯅ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯑꯦ ꯑꯗꯨꯒ ꯗꯥꯁꯤ ꯂꯥꯛꯑꯣ ꯁꯤꯡꯒꯝ ꯑꯩ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯏꯀꯥꯏꯖꯩ ꯒꯤꯇꯥꯁꯣꯔꯤꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯑꯩꯁꯨ ꯊꯣꯛꯇ꯭ꯔꯤꯌꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯒꯤꯇꯥꯁꯣꯔꯤ ꯒꯨꯟꯗꯥ ꯃꯥꯜꯂꯤ ꯃꯩꯇꯩꯔꯣꯟ ꯐꯤꯂꯝꯒꯤ ꯑꯩꯈꯣꯏꯗ ꯉꯁꯥꯏ ꯀꯅꯥꯅꯣ ꯑꯩꯈꯣꯏꯗ ꯎꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤꯅꯦ ꯃꯩꯇꯩꯔꯣꯟ ꯐꯤꯂꯝꯒꯤ ꯁꯔꯨꯛ ꯈꯥꯟ ꯆꯠꯊꯕꯤ ꯇꯧꯒꯅꯨ ꯋꯥꯏ ꯁꯅꯥꯕꯤ ꯂꯥꯏꯠꯗꯣ ꯆꯒꯠ ꯆꯒꯠ ꯅꯥꯅꯣ ꯑꯗꯒꯤꯗꯤ ꯏꯁꯥ ꯇꯧꯒꯅꯨ ꯍꯥꯏꯕ ꯑꯝꯇ ꯄꯥꯒꯦ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯇꯦꯜꯍꯩꯕꯅ ꯀꯔꯤ ꯍꯥꯏꯕ ꯊꯣꯏꯕꯤꯁꯅꯥ ꯑꯩꯗꯤ ꯌꯥꯝ ꯐꯅ ꯎꯕꯅꯦ ꯃꯁꯥꯒꯤꯇ ꯈꯟꯕ ꯃꯤꯅꯦ ꯍꯥꯏ ꯑꯣ ꯊꯣꯏꯕꯤꯁꯅꯥꯗ ꯍꯥꯏꯔꯣ ꯑꯗꯒꯤꯗꯤ ꯕꯦꯕꯤꯇꯥꯅ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯂꯣꯏ ꯌꯦꯡꯉꯦ ꯑꯅꯨ ꯍꯥꯏ ꯃꯥꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯕꯕꯤꯇꯥ ꯑꯩꯒꯤ ꯚꯤꯗꯤꯑꯣꯕꯨ ꯌꯦꯡꯕꯤꯕꯒꯤ ꯑꯗꯩ ꯌꯨꯇꯨꯞꯅ ꯀꯩ ꯍꯥꯏꯕ ꯆꯦꯆꯦ ꯂꯥꯏꯚꯁꯦ ꯅꯨꯃꯤꯗꯥꯡꯗꯁꯨ ꯇꯧꯕꯔꯣ ꯊꯥꯔꯗꯤ ꯀꯔꯥꯏꯕ ꯊꯥꯔꯗꯤ ꯒꯦꯝ ꯁꯥꯟꯅꯕ ꯇꯣꯛꯑꯒ ꯆꯦꯒꯤ ꯂꯥꯏꯚꯇꯣ ꯑꯣꯏꯅ ꯌꯦꯡꯒꯦ ꯍꯥꯏ ꯑꯣꯏꯃꯥ ꯍꯣꯔꯦꯟ ꯊꯥꯔꯛꯄ ꯌꯥꯏ ꯑꯩ ꯈꯪꯗꯦ ꯉꯁꯤꯗꯤ ꯈꯪꯗ꯭ꯔꯦ ꯉꯁꯤꯗꯤ ꯍꯧꯖꯤꯛ ꯊꯥꯕꯁꯦ ꯑꯁꯤꯅ ꯂꯣꯏꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯌꯦꯡꯒꯦ ꯑꯩ ꯑꯗꯨꯝ ꯑꯩꯒꯤ ꯀꯩꯅꯣꯗꯅꯦ ꯈꯪꯍꯜꯂꯛꯀꯦ ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯀꯝꯃꯨꯅꯤꯇꯤ ꯀꯝꯃꯨꯅꯤꯇꯤꯗꯅꯦ ꯃꯌꯥꯝꯗ ꯑꯩ ꯑꯗꯨꯝ ꯈꯪꯍꯜꯂꯛꯀꯦ ꯑꯩꯒꯤ ꯊꯥꯔꯣꯏꯗꯣ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯈꯪꯍꯜꯂꯛꯀꯦꯕ ꯑꯗꯣ ꯑꯗꯩꯗꯤ ꯀꯩ ꯗꯤꯄꯛꯅ ꯀꯩ ꯍꯥꯏꯕ ꯀꯩ ꯂꯝꯅꯣ ꯍꯥꯏꯌꯦ ꯀꯁꯥꯔꯗꯅꯦ ꯀꯁꯥꯔ ꯁꯨꯅꯥꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤꯅꯦ ꯑꯗꯩ ꯀꯔꯟ ꯗꯥꯏꯔꯤꯅ ꯀꯩ ꯍꯥꯏꯕ ꯏꯅꯦ ꯌꯨꯝ ꯍꯥꯏꯕꯤꯒꯅꯨ ꯌꯨꯝ ꯍꯥꯏꯕꯤꯌꯨ ꯍꯥꯏ ꯑꯣ ꯌꯨꯝ ꯍꯥꯏꯒꯅꯨ ꯌꯨꯝ ꯍꯥꯏꯌꯨ ꯍꯥꯏꯕ ꯑꯣꯀꯦ ꯂꯩꯇꯦꯜ ꯍꯩꯕꯅ ꯀꯩ ꯍꯥꯏꯕ ꯊꯣꯏꯕꯤ ꯁꯅꯥ ꯃꯤ ꯑꯣꯏꯔꯁꯨ ꯌꯥꯝ ꯉꯝꯕ ꯃꯤꯅꯦ ꯍꯥꯏꯌꯦ ꯑꯗꯒꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯃꯤꯁꯇꯔ ꯇꯦꯜꯍꯩꯕ ꯅꯪ ꯀꯅꯥꯅꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯆꯒꯠ ꯌꯣꯜꯂꯛꯀꯅꯣ ꯍꯥꯏꯌꯦ ꯀꯔꯤꯒꯤꯅꯣ ꯅꯣꯏ ꯅꯨꯡꯁꯤꯅꯗꯕ꯭ꯔꯣ ꯀꯩꯒꯤꯅೋ ꯑꯗꯨꯃꯥꯏꯅ ꯈꯠꯅ ꯆꯩꯅꯒꯅꯨ ꯐꯠꯇꯦꯀꯣ ꯈꯠꯅ ꯆꯩꯅꯕ ꯍꯥꯏꯕꯗꯣ ꯐꯠꯇꯦ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯀꯔꯤ ꯑꯣꯏꯗꯣꯏꯕ ꯀꯩꯁꯨꯝ ꯈꯪꯕ ꯉꯝꯗꯦꯀꯣ ꯉꯁꯤ ꯋꯥꯔꯤ ꯁꯨꯅꯔꯤꯁꯦ ꯍꯌꯦꯡ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯤ ꯈꯠꯅ ꯆꯩꯅꯔꯣꯏꯁꯤꯀꯣ ꯁꯤꯇꯨꯝꯅ ꯆꯦꯆꯦꯒꯤ ꯅꯨꯄꯥꯁꯦ ꯃꯁꯥ ꯌꯥꯝ ꯐꯩꯌꯦ ꯍꯥꯏ ꯐꯕꯅꯤ ꯑꯗꯒꯤ ꯒꯤꯇꯥꯁꯣꯔꯤ ꯆꯦꯂꯦꯟꯖꯀꯤ ꯄꯨꯛꯁꯨ ꯚꯤꯗꯤꯑꯣ ꯐꯕꯅꯤ ꯄꯨꯛꯁꯨ ꯑꯝꯇ ꯇꯧꯕꯤꯌꯨ ꯍꯥꯏ ꯀꯔꯤ ꯆꯦꯂꯦꯟꯖ ꯇꯧꯔꯛꯒꯦ ꯍꯥꯏꯔꯛꯑꯣ ꯑꯗꯒꯤ ꯇꯦꯜꯍꯩꯕꯅ ꯊꯣꯏꯕꯤꯁꯅꯥ ꯑꯩꯒꯤ ꯂꯥꯏꯐꯇ ꯌꯥꯝ ꯀꯩ ꯍꯥꯏꯕ ꯆꯪꯉꯝꯃꯤꯗꯨꯗꯤ ꯍꯥꯏꯌꯦ ꯇꯦꯜꯍꯩꯕ ꯅꯪ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯅꯪ ꯄꯥꯏꯗꯗꯤꯅ ꯇꯦꯜꯍꯩꯕꯁꯦ ꯑꯩ ꯆꯪꯗ꯭ꯔꯤꯖꯥꯠꯂꯣ ꯑꯗꯨꯒ ꯑꯩ ꯀꯥꯎꯈ꯭ꯔꯦꯅꯦ ꯅꯪꯗꯤ ꯀꯥꯏ ꯈꯪꯗꯣꯔꯤ ꯃꯣꯕꯥꯏꯜꯁꯨ ꯄꯥꯏꯗꯅ ꯇꯦꯜꯍꯩꯕ ꯑꯩ ꯍꯣꯔꯦꯟ ꯆꯪꯉꯛꯀꯦꯀꯣ ꯑꯩ ꯆꯪꯉꯛꯀꯦ ꯅꯪꯒꯤ ꯑꯩ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯀꯥꯎꯈ꯭ꯔꯤꯔ ꯈꯪꯗ꯭ꯔꯦꯅꯦ ꯃꯣꯅꯤꯅ ꯀꯩ ꯍꯥꯏꯕ ꯃꯣꯅꯤ ꯆꯦ ꯑꯃꯨꯛ ꯇꯠꯂꯨꯔꯦꯀꯣ ꯍꯥꯏ ꯇꯠꯂꯨꯔꯦ ꯑꯩꯅꯦ ꯚꯣꯏꯁꯇꯣ ꯊꯣꯛꯇꯕꯗꯨꯒꯅꯦ ꯑꯃꯨꯛ ꯍꯟꯅ ꯍꯟꯅ ꯇꯧꯔꯛꯄ ꯑꯗꯩ ꯃꯣꯅꯤꯅ ꯀꯩ ꯍꯥꯏꯕ ꯏꯕꯥꯏ ꯄꯨꯛꯁꯨ ꯐꯩ ꯍꯥ ꯍꯥꯏ ꯑꯦ ꯅꯣꯛꯂꯛꯏꯌꯦ ꯄꯨꯛ ꯐꯕ ꯍꯥꯏꯗꯤ ꯀꯩꯅꯣꯅꯤꯍꯦ ꯁꯤꯇꯨꯝꯅ ꯅꯣꯏ ꯄꯨꯛ ꯅꯣꯏꯕꯩꯅꯤ ꯐꯥꯒꯤꯁꯨ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯦ ꯐꯥꯒꯤꯗꯤ ꯀꯔꯤ ꯍꯥꯏꯔꯨꯗꯣꯏꯅꯣ ꯐꯥꯒꯤ ꯇꯧꯃꯟꯗꯅ ꯑꯩꯁꯦ ꯁꯥꯎꯅꯤꯡꯉꯕꯅꯤ ꯌꯥꯝꯅ ꯐꯥꯒꯤ ꯇꯧꯒꯅꯨ ꯃꯤꯅ ꯎꯁꯤꯠꯇ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯗꯤ ꯁꯥꯎꯔꯕꯅꯤ ꯃꯉꯣꯟꯗ ꯐꯥꯒꯤ ꯀꯩꯖꯥꯝ ꯇꯧꯕꯤꯔꯅꯨ ꯍꯥꯏꯅ ꯀꯔꯤꯅꯣ ꯅꯪ ꯑꯗꯒꯤꯗꯤ ꯅꯪ ꯇꯦꯜꯍꯩꯕꯅ ꯀꯩ ꯍꯥꯏꯕ ꯃꯤꯉꯣꯟꯗ ꯆꯦꯅꯦꯜ ꯅꯪ ꯄꯥꯏꯌꯦ ꯍꯥꯏ ꯑꯠꯆꯥ ꯑꯩ ꯍꯣꯔꯦꯟ ꯆꯪꯉꯛꯀꯦ ꯑꯗꯒꯤ ꯇꯦꯜꯍꯩꯕꯅ ꯆꯦꯅꯨ ꯑꯩꯒꯤ ꯂꯤꯡ ꯑꯝꯇ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏ ꯑꯣꯀꯦ ꯇꯧꯅꯤ ꯀꯩꯒꯤ ꯇꯧꯅꯔꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯑꯃꯅ ꯑꯃ ꯀꯣ ꯑꯩꯈꯣꯏꯕꯨ ꯃꯨꯠꯇꯣꯔꯦ ꯎꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯅꯤꯀꯣ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯗꯣ ꯃꯌꯥꯝꯇꯪ 1K ꯌꯧꯍꯜꯂꯁꯤ ꯃꯥꯁꯦ 10K ꯂꯥꯟꯈ꯭ꯔꯦꯅꯅꯦ ꯃꯋꯥꯒꯁꯦ ꯊꯣꯏꯕꯤꯗꯦ ꯑꯗꯨ ꯀꯌꯥꯔꯛ ꯅꯠꯇꯦꯗ ꯍꯥꯏꯖꯔꯕꯅꯤ ꯑꯩꯅ ꯀꯣꯝꯃꯨꯅꯤꯇꯤꯗ ꯁꯤꯌꯔ ꯇꯧꯕꯤꯌꯣꯅ ꯇꯥꯕꯤꯗꯦ ꯑꯁ ꯂꯣꯏꯔꯦꯍꯦ ꯃꯥꯏ ꯋꯥꯔꯤꯁꯤꯗꯤ ꯅꯪ ꯑꯗꯩ ꯈꯪꯒꯅꯤ ꯈꯪꯒꯅꯤ ꯒꯤꯇꯥꯁꯣꯔꯤꯅ ꯀꯩ ꯈꯪꯒꯅꯤ ꯍꯥꯏꯕ ꯆꯦ ꯐꯤꯁꯀꯤ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯍꯥꯏꯔꯣ ꯑꯠꯆꯥ ꯐꯤꯁꯀꯤ ꯉꯥꯒꯤꯀꯣ ꯑꯗꯨꯗꯤ ꯉꯝꯃꯔꯣꯏ ꯆꯥꯕꯒꯤ ꯀꯝꯄꯤꯇꯤꯁꯟ ꯆꯦꯂꯦꯟꯖ ꯑꯗꯒꯤ ꯁꯤꯇꯨꯝꯅ ꯆꯦꯆꯦꯒꯤ ꯅꯨꯄꯥꯗꯣ ꯑꯝꯇ ꯐꯨꯋꯣ ꯑꯝꯇ ꯌꯦꯡꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯐꯨꯔꯗꯤ ꯃꯉꯣꯟꯗ ꯀꯔꯤꯝ ꯍꯥꯏꯔꯛꯑꯣꯏ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯣꯏ ꯐꯨꯊꯔꯛꯑꯗꯤ
네, 뭐, 아우, 떠누다. 뭐니나 할바지, 마사기 안 파지, 까이든, 따따오거나 하바. Chance la huri mi. 사올까니 한 거다, Chance 이게. la huri mi fu. 나 해봐. Oh, hey, hi phu này. 뭐니나 제 마사지 안 파지, 까이데 파자바, 너네 뭐니? 아이, 한다 장 무살레, 너희 마이스 당잠 따여봐, 하나봐. 로에라바니, 이 संतोषना कह है आई सिंगिरबोन की संगीतानी इसे बाईदी खंगबनी है इसे की वीडियो खुदिंग येंगरी है सिंगिरबोन की संगीता है तो खंगब्रदा Udah cara. खंगदे सिंगिरबोन Mamsong संगीता sana pira. खंगदे ने अदगी दी तेलना चेनु आईगी दो 2K सब्सक्राइबर अमता यहनबियो है जहनसी को जहनसी कई जहलोइदनो जहनसी एना सुम ngambadu mateng tawgani moni ngangomna kai haiba asengbani handak yam phajja thok e hai oima moni ai harau bana sire tawrise Oh, moni jam kan hai ra kan chak thong ngoi ja ra rồi. adagi di santosna kai haiba mani hai adagi di tel haibana kai Ba haiba kuire ne udaba. thoibi sanado aigi number ga loi leibane hai thoibi sana sina kadai go doino tel haiba द नोइनी कईगी खनई नो हाइबा खनगनुओ मिगे मांगनसु फजदे अदुगा खनबा सैनबा हाइबसे फजदे बको खोय मैते ngतनी चिना ngतनी नुसि जाना लेमिनसी अमना खरा वा हेन घसु अमना दु ngakpi बको ngakpi बा हाइबसिना आइगी अथोइबा गुन नमने हाइ तारे अदुगा का हाइबा इंटरेस्टिंग गोस कई हाइबा आई एम साम पहाउदेने थोइबिसना इम्फाल गिने हाय ओ मास इम्फाल gi बोरे मोनिना हा हा चाक थोंबा याररोय हाय नोखरे दगी सितुमना चेचे गिसे मागी नुपा याम कीना हंगोइना चटपा माले ऐसु सुम फागी तौबनेदा साउनुको चिचे सॉरी हाय कईगी साउदैनो अखोइदा Mai ngon de ki de, mai ngon de ki de. तले अदगिदी वारेपम सोनालीना चे आई खुराइदैने हाइरो अच्छा अखोइसुने कइनो तौरे मणिपुर दा अखोइगी कइनो लेबा अखोइ दागी माइ काका हेक मोइगी पापा गा पमिना बने मोइ काका लेबा आदा सेटल होने मोइ आदा लेग्रेबको अखोइ खाथौली दा कदाइदनो Uri puksa सामुसंग ने अखोइ ममांग चाहि 2021 दसु कोइ सामुसंग दा लामेबको मणिपुर दा लामेबको अखोइ कुयाइ मोइ दा लेरगा अखोइ मणिपुर लोकता अमा कोइरुएबा अदु मतम दुगदी ऐसे कनो पाइद्री चैनल पाइद्रीबा वारेपम चे ऐ खुराइ दैने को दै तेल हेबना थोइबिसना था अमा पाउ फाउनर मे हाय ओच्छा दै थोइबिसना ना इनमा दगी चैनल सु सब्सक्राइब तौरे हाइना तंबियु दादा हाय ओ दा थोइबिसना ने नगी चैनल द सब्सक्राइब तौरे ना हायु हाय Thank you. Kali chani ni. थैंक यू थोइबिसना ना चैनल पाइब्रा हाइरा मोको दुगा तेल हेबना कई हाइबा थोइबिसना दो खरा लैरगा अइंगोंदा अदुम नंबर ब्लॉक पिरके हाय ओ तौननुदा साउननुको दुमाइना अदुगा करांग दाइना इने कदाइ दैनो हाय ऐसे कसार सुना चनु लकाइगिनी इचे अनुला इचे अनुना हाय इचे अनु वेलकम अदगी सितुमना अदो चेचे ऐ थबक अमा लइए कायबा तौथो उखिगे कोना अमु थेंगनरसे साउनुको चेचे बाय हाय सितुम कई तौरो नंग जहा सिनो लेबदा तौरो को साउदे मथंग एलबी दा नचे एलबी दा मु लापियो अदुगा आइगी वीडियो पुनमक येंगबिउ को सपोर्ट तबिउ याम नुक्सिए नचे गी एलबी दा लापिरम बसे अदुगा करायबा सदानंद जो करायबा जेसवाल ना करायबा मांगरे का जखरे हाय पाहौद्रेने चे रोय तंग जेम कमेंट से चलन गनु मी नंगबो थोइबिसना गेम चानिंग दादा हाय थोइबिसना ना गेम चानिंग देन हाय आई पाबा नंग हौजे आई ना अंगवा कनु त पागे हाबो कमेंट से आई पाबा या जे मोय बा मता जाम जेली हाय गोदा Okay, my darling, you are my sweetheart. Papiu. पापा ngam de हाबा सोना कमेंट से पुन मुल्ले हाबा सौ कहीं मदोई दिखंग इबो हल सुला इबो हल 15 लाइक देन थैंक यू इबो हल आई कमेंट बांगम दे पुन मुल्ली कमेंट से ज्ञानम ता सना थगिना को Jalu. दोगिदी कयाबा अनु इचे अनुना इबो हल हारगा ममि कलाउ थोखरे दोगिदी अमो कनो
ibu hol na panok ta noi ibu hol ai gyan am ta dre ai comment but but mut nai ke ka sung khang dre ne ibu ai na khang da ba ga thobi sana na da gi mong se si re da nang mong do si re thobi sana nok nok tha re de moni na kai hai ba haurakanu ko iba hang Cookie marot ngangoro, cookie marot. ibu hol sino khare da gi di paino se stupid ai ro kana da hai no Kenapa stupid ada? English ka jang lo lai he tawi se Hey, you stupid! Who are you? My name is Bungi Tok Tak. karan dai You na komi ine kadai gi dai no hai ai se kasar sunai tandam la kai de gini ye Ini ada ke nuni, isi ada nuni, nuni ne mana kali nuni ini. hera na khop da hera singa na hai che nang se yam na masak phajaye hai thank you ai kadai de phajadabani adagi di sound kari ba sanu khan hi hello adagi di mut khare ga muje te leibana ka ya thobi sana nang ko horakanu ai adagi bo halna ai comment ira roi emoji oina happy phare hai no nang kana no khanga ba ado ibo hal kom nok thare I kriti na kari yo bro whatsapp kai taw rai taw Yo, NG, Yong. My name is Yong. दगी दी भास्कर पांडे ने हेलो दी कैसे हो आप हम ठीक है दगी दी एस यू हम जिंदा है. आर यू फ्रॉम मणिपुर नो आई कनोगी नी Yeah, we are from Kasar. दा आई होय दाना ngang बजे कइम जाद्रे बा Intro. गेम एक्स गेम ना यामना फजये हाय थैंक यू तेल है बना थोबी सना मी याम उसिते थोय नंग तेल है बना थोबी सना त पानरा ले हे कइ ना पानरु रनोमता दगी अनु सिंगना कइनो आइगी कमेंट उदी दो इचे नु आई ने कमेंट से बुट मुतना ज्ञानम ता देने adagi the n word of kai hai ba Germany na kai aidi lamsang bazar dagi ne hai lamsang bazar dagi ai di khangi lamsang adagi di joy mala na hello hi singhana kai ba che nu gi jinda hai kya हाँ हम जिंदा है अखै बबीता ला ए हाय हेलो बबीता how are you इजे नुना नोय नुपा से कैनोम तविनी हे आय तौबनी कैनोम तौबनी मसी पा से लाइव होनो रे नि अमता कमेंट ले फन जारो कमा तो बजारो इदरा आई हैतरे कमा दे से हेरा से सुमाइने पाबदो पाबदो जायबा अदो हाय नंगोदा नोय नुपा दई नाखो कयाबा धनचंद्र थोंगामना कयाबा नोय अनि मणिपुर दैरो नते अखोय कसार दगिने अदो थोइबिसना माइबमना दागा इनमगा से कयाबा चाक कौनिंगे लम सिना लापसिदा फंगजदरे हाय अदुने नंगनरदि को खोय लोइने उनबा याबनी लापनरबनी ने उपाय लेते अदे हेला सिंगना हाय चे नंग से काय दैनो हाय से कसार सुनाय तनुला काय गिनी मोनिना चेनु हाय ग नोक्था गरे अदैदि गेमिंग एक्स केनोना हाय कय हाय बा नेने आई कय हाय बा कैंसर ले हायरा गेमिंग एक्स गेम ना कय हाय बा गेम एक्स गेम ना आई नेने आई कैंसर ले हायरा गेम कयदौर हायनो अनाबा कैंसर करी हायनो नंगसे ज्ञान ताद्रे दोगिदी एंजल ना कय हाय बा यो बाय हाय नोय बाय दिलानी दना दोइदी सी या निथौजमना बोबो हाय एंजल ना नाको tata हाय दगिदी आरजे मैतै ब्रोंग ना इबाय करी तौरिनो नंगबु जाम तौरिरो गेम तौरिरो हाय ngmena bai ngausanari adom aigi lb da lakpiriba ichina pumna mangna ko angel and siga adra faina siga kainoma lai se comment ma lai se asi se channel pai ba mi ne bako aigi ichanupi na inaw nupi ne bako ado mangwanda mayamna magi channel la changaga mayamna mabu support tabiyo bako ado ichina puna mag asigi channel siga mayam support tabiyo ado agi detail haibana kai haiba thoibisana se kaino thoibisana se aina nakomda ko koidro bane hai question gadabne doi singha lifestyle la angel good evening hai adagi di tombana kai haiba hai che anu hai hello ade anu singha na si yauradi tandore ko hai
ꯑꯗꯒꯤꯗꯤ ꯕꯅꯤꯇꯥ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯔꯦꯀꯣ ꯑꯗꯒꯤꯗꯤ ꯒꯦꯝꯅꯦꯅꯦ ꯑꯩ ꯀꯦꯟꯁꯔ ꯂꯩꯌꯦ ꯁꯤꯗꯣꯔꯦ ꯍꯥꯏ ꯀꯩꯒꯤꯅꯣ ꯑꯁ ꯀꯩꯅꯣ ꯍꯧꯖꯤꯛ ꯒꯦꯝ ꯅꯪ ꯀꯗꯥꯏꯒꯤꯅꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯄꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯀꯩꯒꯤꯅꯣ ꯋꯥꯈꯜ ꯑꯐꯕ ꯈꯜꯂꯣ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯑꯗꯒꯤꯗꯤ ꯒꯤꯇꯥꯁꯣꯔꯤꯅ ꯆꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯌꯦꯡꯒꯦ ꯍꯥꯏꯌꯦ ꯍꯣꯏ ꯍꯣꯏ ꯅꯪ ꯑꯗꯨꯝ ꯑꯣꯟꯗ ꯂꯩꯌꯨꯀꯣ ꯑꯩꯁꯨ ꯏꯃꯨꯡꯗ ꯆꯪꯉꯤꯅꯤ ꯑꯗꯒꯤꯗꯤ ꯁꯤꯡꯍ ꯑꯩ ꯏꯃꯨꯡꯁꯦ ꯌꯥꯝ ꯆꯥꯏꯑꯦ ꯏꯀꯥꯏꯖꯕꯅ ꯂꯣꯏꯔꯦꯗ ꯇꯧꯔꯤꯁꯦ ꯁ꯭ꯋꯥꯏꯁꯦ ꯐꯝꯃꯒꯦ ꯑꯗꯒꯤꯗꯤ ꯒꯤꯇꯥꯁꯣꯔꯤꯅ ꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤꯗꯤ ꯕꯤꯁꯋꯥꯁꯅ ꯀꯩ ꯍꯥꯏꯕ 16 ꯂꯥꯏꯛ ꯏꯕꯣꯍꯜ ꯚꯤꯗꯤꯑꯣ ꯌꯦꯡꯂꯤ ꯍꯥꯏꯌꯦ ꯏꯕꯣꯍꯜꯗꯔꯣ ꯍꯥꯏꯁꯦ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯑꯅꯨ ꯁꯤꯡꯍ ꯇꯦꯜꯍꯩꯕ ꯋꯥꯊꯤꯗꯤ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯃꯣꯅꯤ ꯉꯥꯉꯣꯝꯅ ꯁꯤꯡꯍ ꯍꯥꯏ ꯇꯧꯔꯛꯏꯀꯣ ꯁꯤꯡꯍꯗ ꯑꯗꯨꯒꯩꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯀꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯏꯅꯝꯃ ꯍꯥꯏ ꯍꯣꯏ ꯊꯣꯏꯕꯤꯁꯅꯥ ꯑꯩꯈꯣꯏ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯅꯥꯕꯨ ꯅꯥꯗ꯭ꯔꯗꯤ ꯑꯗꯨꯝ ꯎꯅꯒꯗꯣꯏꯅꯤꯀோ ꯑꯗꯨꯒ ꯑꯗꯨꯝ ꯎꯅꯔꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯑꯗꯨꯒꯩꯒꯤꯗꯤ ꯀꯅꯥꯅꯣ ꯁꯤꯅ ꯗ ꯑꯦꯟ ꯋꯥꯔꯜड ꯑꯣꯐ ꯖꯔꯃꯅꯤꯅ ꯀꯩ ꯍꯥꯏꯕ ꯂꯥꯜꯖꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯕ ꯐꯥꯛꯇꯔꯛꯑꯦꯗ ꯑꯩꯗꯤ ꯀꯨꯀꯤꯅ ꯀꯩ ꯍꯥꯏꯕ ꯂꯥꯛꯀꯦꯗꯧ ꯃꯥꯜꯂꯤꯗ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜꯅ ꯀꯩ ꯍꯥꯏꯕ ꯃꯣꯅꯤ ꯍꯥꯏꯔꯦ ꯑꯗꯒꯤ ꯒꯦꯝꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯀꯦꯟꯁꯔ ꯂꯩ ꯍꯥꯏꯌꯦ ꯑꯗꯣ ꯋꯥꯈꯜ ꯑꯐꯕ ꯈꯜꯂꯣ ꯒꯦꯝꯗ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯒ ꯈꯟꯒꯅꯨꯀꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯩꯗꯤ ꯏꯆꯦ ꯑꯅꯨꯅ ꯀꯩ ꯍꯥꯏꯕ ꯀꯩꯅꯣ ꯂꯣꯏ ꯊꯥꯗꯣꯛ ꯆꯠꯂꯦꯅꯦ ꯍꯥꯏꯌꯦ ꯀꯅꯥ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯏꯆꯦꯅꯨ ꯑꯗꯒꯤ ꯗꯤꯄꯥ ꯑꯣꯏꯅꯥꯝꯅ ꯃꯅꯤꯄꯨꯔꯗꯗꯤ ꯅꯨꯃꯤꯠ ꯇꯥꯔꯦ ꯏꯆꯦ ꯁꯤꯗꯁꯨ ꯅꯨꯃꯤꯠ ꯇꯥꯔꯦ ꯕꯅꯤꯇꯥꯅ ꯍꯥꯏ ꯇꯧꯔꯦ ꯍꯦꯜꯂꯣ ꯃꯅꯤꯄꯨꯔ ꯍꯥꯏ ꯍꯥꯏꯔꯦ ꯍꯦꯜꯂꯣ ꯑꯗꯒꯤ ꯆꯤꯔꯟꯖꯤꯠ ꯕꯤꯁꯋꯥꯁꯅ ꯏꯕꯣꯍꯜ ꯆꯥꯎ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨꯔꯣ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨꯔꯣ ꯍꯥꯏꯕ ꯑꯣ ꯑꯗꯒꯤꯗꯤ ꯒꯦꯝꯅ ꯑꯩ ꯁꯤꯗꯣꯔꯦ ꯍꯥꯏꯌꯦ ꯁꯤꯕ ꯌꯥꯈꯤꯔꯣꯏ ꯀꯩꯒꯤ ꯁꯤꯗꯣꯏꯅꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯈꯜꯂꯗꯤ ꯑꯗꯨꯝ ꯄꯨꯟꯁꯤ ꯁꯥꯡꯅꯁꯨ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤꯀꯣ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯨ ꯈꯟꯒꯅꯨ ꯑꯗꯒꯤꯗꯤ ꯌꯦꯁꯤ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯕ ꯅꯪꯒꯤ ꯅꯨꯄꯥ ꯁꯤꯡꯒꯝ ꯃꯥꯜꯂꯦ ꯍꯥꯏ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯍꯥꯏꯔꯦ ꯏꯕꯣꯍꯜ ꯁꯤꯡꯍꯅ ꯀꯔꯤ ꯍꯥꯏꯕ ꯏꯕꯣꯍꯜ ꯆꯠꯇ꯭ꯔꯤ ꯍꯥꯏ ꯏꯕꯣꯍꯜ ꯆꯠꯈꯤꯅꯨ ꯉꯥꯏꯈꯣ ꯂꯩꯈꯣꯀꯣ ꯑꯗꯒꯤꯗꯤ ꯀꯔꯤ ꯍꯥꯏꯕ ꯁꯤꯅ ꯑꯅꯤꯃꯦꯛꯁ ꯏꯁꯄꯦ 100ꯅ ꯀꯩ ꯍꯥꯏꯕ ꯅꯪ ꯀꯨꯀꯤꯔꯣ ꯍꯥꯏꯌꯦ ꯀꯅꯥꯗ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯣꯝꯕ ꯊꯣꯛꯆꯣꯝꯅ ꯏꯕꯥꯏꯁꯦ ꯌꯥꯕꯅꯤ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯁꯤꯡꯍ ꯒꯤꯇꯥꯁꯣꯔꯤꯅ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯁꯦꯝꯕꯤꯌꯣ ꯌꯦꯡꯖꯒꯦ ꯍꯥꯏ ꯍꯣꯏ ꯑꯗꯨꯝ ꯁꯦꯝꯃꯛꯀꯦꯀꯣ ꯑꯗꯒꯤꯗꯤ ꯃꯣꯅꯤꯅ ꯒꯦꯝ ꯍꯩꯗꯦ ꯂꯥꯏ ꯈꯨꯔꯝꯃꯣ ꯍꯥꯏ ꯃꯥꯅꯤ ꯗꯨꯅꯤ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯗꯩ ꯏꯕꯣꯍꯜꯅ ꯀꯔꯤ ꯍꯥꯏꯕ ꯂꯥꯒꯤꯖꯥꯎ ꯍꯥꯏ ꯂꯥꯒꯤꯖꯥꯎꯗꯨꯅꯤ ꯑꯦꯜꯕꯤ ꯂꯥꯒꯤꯖꯥꯎ ꯑꯩꯁꯨ ꯉꯁꯤ ꯇꯧꯊꯔꯕꯅꯦ ꯏꯕꯣꯍꯜ ꯈꯔ ꯑꯗꯨꯝ ꯉꯁꯤ ꯑꯦꯜꯕꯤ ꯇꯧꯒꯦꯅꯀꯣ ꯑꯗꯩꯗꯤ ꯑꯥꯔꯖꯦꯅ ꯀꯔꯤ ꯍꯥꯏꯕ ꯂꯥꯒꯤꯖꯥꯎ ꯍꯥꯏ ꯃꯥꯁꯨ ꯂꯥꯒꯤꯖꯥꯎ ꯑꯗꯒꯤ ꯏꯕꯣꯍꯜꯁꯦ ꯅꯣꯛꯊꯔꯦ ꯑꯗꯩ ꯏꯆꯦ ꯑꯅꯨꯅ ꯃꯣꯅꯤ ꯑꯩ ꯆꯠꯂꯦ ꯍꯥꯏ ꯀꯩꯒꯤꯅꯣ ꯏꯆꯦ ꯆꯠꯈꯤꯅꯨ ꯉꯥꯏꯈꯣꯅꯦ ꯇꯜꯂꯤꯕꯣ ꯉꯥꯛꯇꯪ ꯂꯥꯛꯄ ꯀꯩ ꯆꯠꯇꯦ ꯇꯧꯏꯕꯣ ꯏꯕꯣꯍꯜ ꯅꯣꯛꯈꯔꯦ ꯑꯗꯒꯤꯗꯤ ꯑꯅꯤꯃꯦꯛꯁ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯕ ꯅꯣꯏ ꯀꯗꯥꯏꯗ ꯂꯩꯒꯦ ꯆꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏꯁꯦ ꯀꯁꯥꯔꯒꯤꯅꯦ ꯑꯗꯒꯤꯗꯤ ꯄ꯭ꯔꯤꯇꯤꯅ ꯍꯥꯏꯌꯦ ꯌꯣ ꯕ꯭ꯔꯣ ꯋꯥꯆꯞ ꯀ ꯇꯧꯔꯦ ꯑꯃꯨꯛ ꯑꯗꯩ ꯒꯦꯝꯅ ꯅꯦꯅꯦ ꯅꯪ ꯌꯥꯝꯅ ꯐꯖꯩꯌꯦ ꯍꯥꯏꯌꯦ ꯀꯥꯏꯗꯩ ꯐꯖꯕꯅꯣ ꯐꯖꯗꯕꯅꯦ ꯀꯩꯁꯨ ꯑꯗꯒꯤ ꯃꯣꯅꯤꯅ ꯀꯩ ꯍꯥꯏꯕ ꯑꯩꯁꯨ ꯊꯣꯛꯂꯒꯦ ꯊꯕꯛꯀ ꯑꯝꯇ ꯂꯣꯏꯁꯟꯗ꯭ꯔꯤ ꯌꯥꯏ ꯃꯣꯅꯤ ꯆꯠꯈꯤꯅꯨ ꯉꯥꯏꯈꯣꯅꯦ ꯒꯦꯝꯅ ꯌꯥꯝꯅ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯏꯁꯄꯣꯔꯠꯁ ꯋꯥꯔꯜꯅ ꯀꯩ ꯍꯥꯏꯕ ꯆꯠꯂꯣ ꯃꯣꯏ ꯅꯪꯒꯤꯕ ꯋꯥꯔꯝꯒꯅꯤ ꯀꯩꯒꯤꯅꯣꯁꯦ ꯀꯅꯥꯅꯣꯁꯦ ꯏꯁꯄꯣꯔꯠꯁ ꯋꯥꯔꯜ ꯀꯩꯁꯤꯅ ꯀꯩꯒꯤꯅꯣꯁꯦ ꯃꯆꯤꯟ ꯁꯨꯃꯥꯏꯅ ꯊꯤꯔꯛꯏꯁꯤꯕꯣ ꯁꯨꯃꯥꯏꯅ ꯃꯆꯤꯟ ꯊꯤꯒꯅꯨ ꯇꯜꯂꯤꯕꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯀꯥꯏꯅꯣ ꯃꯆꯤꯟ ꯊꯤꯅꯔꯣꯏꯁꯤꯀꯣ ꯀꯥꯏꯅꯣ ꯅꯥꯈꯣ ꯀꯁꯨꯕꯤꯅ ꯄꯨꯡ ꯃꯆꯥꯔꯣ ꯅꯃꯥꯡꯗ ꯊꯨꯒ ꯅꯥꯅꯣ ꯖꯩ ꯃꯆꯥ ꯇꯧꯒꯅꯨ ꯇꯧꯔꯤꯒꯦ ꯅꯥꯈꯣꯍꯦ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯔꯛꯀꯅꯣ ꯑꯗꯨꯃꯥꯏꯅ ꯆꯤꯟꯊꯤꯕ ꯋꯥꯗꯤ ꯉꯥꯡꯅꯔꯣꯏꯁꯤꯗ ꯇꯧꯅꯔꯣꯏꯁꯤ ꯀꯁꯨꯕꯤꯅ ꯄꯣꯡꯉꯅꯤꯗonni ꯃꯣꯅꯤꯅ ꯀꯩ ꯍꯥꯏꯕ ꯆꯦꯅꯨ ꯕꯥꯏ ꯍꯥꯏꯌꯦ ꯕꯥꯏ ꯃꯣꯅꯤ ꯑꯗꯒꯤꯗꯤ ꯗꯦꯂꯤꯅ ꯀꯩ ꯍꯥꯏꯕ ꯍꯥꯏ ꯑꯗꯩ ꯑꯦꯟꯖꯦꯅ ꯂꯥꯏꯛ ꯗꯅ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯕꯣꯕꯤꯇꯥ ꯑꯗꯩ ꯑꯥꯔ ꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛꯅ ꯇꯝꯕ꯭ꯔꯣ ꯆꯤꯛꯀꯦꯟ ꯂꯩꯗ꯭ꯔꯕꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯑꯃꯅ ꯏꯕꯣꯍꯜꯅꯤꯅꯦ ꯍꯥꯏꯔꯒ ꯅꯣꯛꯂꯛꯑꯦ ꯑꯗꯒꯤ ꯊꯣꯏꯕꯤ ꯁꯅꯥꯅꯦ ꯑꯩꯁꯦ
ꯊꯕꯛꯀ ꯇꯧꯗꯉꯩ ꯂꯥꯏꯚ ꯌꯥꯎꯔꯤꯅꯤꯀꯣ ꯂꯣꯏꯒꯤꯅꯨꯀꯣ ꯍꯥꯏ ꯑꯗꯨ ꯊꯦꯡꯀ꯭ꯌꯨ ꯑꯗꯩ ꯒꯦꯝꯅ ꯑꯩꯗꯤ ꯀꯩꯁꯥꯝꯄꯥꯠ ꯀꯩꯁꯥꯝꯄꯥꯠꯀꯤ ꯑꯣꯏꯕꯣꯔꯦ ꯑꯗꯩ ꯑꯥꯔꯖꯦ ꯃꯩꯇꯩꯅ ꯑꯦꯟꯖꯦꯜ ꯁꯤꯁ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯩꯗꯤ ꯃꯣꯅꯤꯅ ꯆꯦꯅꯨ ꯑꯩ ꯊꯣꯛꯂꯒꯦꯀꯣ ꯕꯥꯏ ꯍꯣꯏ ꯃꯣꯅꯤ ꯁꯟꯗꯥꯒꯤ ꯊꯕꯛ ꯌꯥꯝ ꯀꯟꯅꯕꯅꯤꯀꯣ ꯏꯕꯣꯍꯜꯗꯣ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯀꯔꯤ ꯍꯥꯏꯕ ꯊꯥꯈ꯭ꯔꯃꯤ ꯆꯣ ꯏꯕꯣꯍꯜ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯀꯩ ꯍꯥꯏꯕ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯂꯨꯔꯣ ꯆꯣ ꯍꯥꯏ ꯑꯗꯩ ꯑꯣ ꯏꯕꯣꯍꯜ ꯍꯥꯏꯅ ꯑꯃꯨꯛ ꯀꯧꯔꯛꯑꯦ ꯅꯣꯛꯑꯒ ꯑꯗꯒꯤꯗꯤ ꯇꯣꯝꯕ ꯊꯣꯛꯆꯣꯝꯅ ꯆꯦꯅꯨ ꯀꯩ ꯍꯥꯏꯅꯣ KMC ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯀꯔꯝ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯕ ꯑꯣ ꯀꯩ ꯃꯊꯦꯜ ꯆꯥꯒꯦꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯔꯣꯁꯦ ꯑꯣ ꯑꯩ ꯉꯁꯤꯅꯦ ꯇꯣꯡꯉꯥꯀꯥꯟꯗꯤ ꯆꯥꯏꯅꯦ ꯉꯁꯤ ꯌꯥꯝ ꯏꯀꯥꯏꯖꯩꯉꯣ ꯁꯤ ꯇꯣꯡꯉꯥꯟꯗꯤ ꯆꯥꯏ ꯑꯗꯒꯤ ꯅꯦꯅꯦ ꯑꯩꯒꯤ ꯃꯤꯡ ꯅꯤꯙꯤ ꯋꯦꯟꯗꯤꯅꯦ ꯍꯥꯏ ꯑꯣ ꯋꯥꯈꯜ ꯐꯠꯇꯕ ꯈꯟꯒꯅꯣ ꯅꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯈꯜꯂꯣ ꯀꯩꯁꯨꯝ ꯇꯧꯔꯣꯏꯀꯣ ꯑꯗꯒꯤꯗꯤ ꯑꯦꯟꯖꯦꯜꯅ ꯍꯥꯏ ꯇꯇꯥ ꯍꯥꯏ ꯇꯧꯔꯣ ꯃꯆꯥ ꯍꯥꯏ ꯇꯧꯔꯣ ꯇꯇꯥꯅꯤꯁꯦ ꯑꯦꯟꯖꯦꯜ ꯍꯥꯏꯁꯦ ꯇꯇꯥ ꯐꯣꯇꯣ ꯊꯣꯛꯏꯁꯦ ꯌꯦꯡꯉꯨ ꯇꯇꯥ ꯅꯍꯥꯟꯗꯩ ꯅꯪ ꯎꯅꯤꯡꯅ ꯂꯩꯔꯤꯅꯤ ꯇꯇꯥꯗ ꯍꯥꯏ ꯇꯧꯑꯣꯕ ꯅꯈꯨꯠꯇ ꯇꯧ ꯍꯥꯏꯕ ꯇꯇꯥ ꯅꯪ ꯎꯔꯦ ꯑꯗꯒꯤꯗꯤ ꯌꯤꯁꯤꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯦ ꯍꯥꯏ ꯀꯩꯒꯤ ꯗꯤꯄ꯭ꯔꯦꯁꯟ ꯑꯣꯏꯒꯅꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯈꯜꯂꯨ ꯑꯗꯩ ꯑꯅꯨꯁꯤꯡ ꯏꯆꯦꯅꯨꯅ ꯕ꯭ꯂꯨ ꯄꯤꯔꯛꯎ ꯈꯨꯃꯟ ꯍꯥꯏ ꯑꯩ ꯕ꯭ꯂꯨ ꯄꯤꯕ ꯍꯩꯇꯦꯅꯦ ꯏꯆꯦꯅꯨ ꯑꯩ ꯂꯥꯏꯐ ꯌꯥꯝ ꯊꯥꯗꯕꯅꯤꯅ ꯂꯥꯏꯐꯀꯤ ꯃꯔꯝꯁꯦ ꯌꯥꯝ ꯈꯪꯗꯦꯕꯀꯣ ꯕ꯭ꯂꯨ ꯄꯤꯕ ꯈꯣꯠꯄ ꯁꯨꯝꯕꯁꯦ ꯍꯩꯇꯦꯅꯦ ꯏꯕꯣꯍꯜꯁꯤꯡꯉꯅ ꯐꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯂꯨꯔꯣ ꯗꯤꯖꯦ ꯂꯩꯔꯤꯁꯦ ꯑꯩꯅꯤꯅꯦ ꯍꯥꯏꯌꯦ ꯑꯣ ꯑꯗꯒꯤ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯏꯅꯝꯃ ꯑꯩꯁꯦ ꯃꯇꯦꯛ ꯑꯝꯇ ꯁꯠꯇꯣꯛꯁꯦ ꯄ꯭ꯂꯤꯖ ꯏꯁꯩ ꯍꯥꯏꯔꯣ ꯑꯣ ꯏꯁꯩ ꯁꯠꯇꯣꯛꯁꯦ ꯍꯥꯏꯔꯣ ꯁꯛꯁꯤ ꯉꯥꯏꯈꯣꯀꯣ ꯑꯗꯒꯤꯗꯤ ꯗꯤꯖꯦꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯏꯕꯣꯍꯜꯅꯤꯀꯣ ꯗꯤꯖꯦ ꯅꯪ ꯏꯕꯣꯍꯜꯔꯣ ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯤꯀꯣ ꯗꯤꯖꯦ ꯏꯕꯣꯍꯜ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯂꯤ ꯌꯥꯏꯌꯦ ꯑꯩ ꯀꯣꯛꯀ ꯁꯥꯏꯌꯦ ꯇꯧꯔꯤꯁꯦ ꯑꯗꯒꯤꯗꯤ ꯒꯤꯇꯥꯁꯣꯔꯤꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯑꯩ ꯅꯨꯡꯗꯥꯡ ꯊꯕꯛ ꯇꯧꯔꯨꯒꯦ ꯕꯥꯏ ꯍꯥꯏ ꯍꯣꯏ ꯏꯇꯥꯁꯣꯔꯤ ꯅꯆꯦꯒꯤ LBꯗ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯉꯥꯏꯍꯥꯛ ꯅꯠꯇꯦ ꯐꯅ ꯀꯨꯏꯅ ꯂꯥꯛꯑꯝꯃꯤꯀꯣ ꯑꯗꯣ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯑꯗꯒꯤꯗꯤ ꯗꯦꯜꯂꯤꯅ ꯀꯩ ꯍꯥꯏꯕ ꯍꯥꯏ ꯍꯦꯜꯂꯣ ꯇꯣꯝꯕ ꯊꯣꯛꯆꯣꯝꯅ ꯆꯦꯅꯨ LBꯇ ꯁꯛ ꯀꯩ ꯍꯥꯏꯕ ꯎꯠꯄꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯌꯦ ꯑꯣ ꯑꯗꯩꯗꯤ ꯆꯤꯡꯈꯩ ꯀꯩꯅꯣ ꯗꯦꯂꯦꯠ ꯇꯧꯒꯅꯨꯀꯣ ꯗꯦꯂꯦꯠ ꯇꯧꯊꯣꯛꯀꯅꯨ ꯑꯗꯩ ꯗꯤꯖꯦꯅ ꯏꯕꯣꯍꯜ ꯀꯔꯤ ꯍꯥꯏꯕ ꯃꯣꯡꯒꯣꯜꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯂꯤꯅꯦ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏ ꯑꯗꯩ ꯒꯦꯝꯅ ꯅꯦꯅꯦ ꯅꯪꯒꯤ ꯃꯆꯥ ꯃꯅꯥ ꯌꯥꯔꯦ ꯀꯩꯅꯣ ꯍꯥꯏ ꯈꯪꯗ꯭ꯔꯦ ꯅꯦꯅꯦ ꯅꯪꯒꯤ ꯃꯆꯥ ꯌꯥꯜꯂꯦ ꯍꯥꯏꯕꯅꯤ ꯑꯣ ꯃꯆꯥ ꯌꯥꯜꯂꯦ ꯍꯥꯏꯔꯣ ꯋꯥꯔꯝꯃꯅꯤ ꯅꯥꯈꯣ ꯑꯗꯩ ꯗꯤꯖꯦꯅ ꯀꯩ ꯍꯥꯏꯕ ꯀꯅꯥꯅꯣꯅꯦ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯑꯦꯟꯖꯦꯜꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯇꯇꯥ ꯍꯥꯏꯌꯦ ꯇꯇꯥ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤ ꯇꯇꯥꯗꯤ ꯅꯨꯡꯉꯥꯏꯔꯤꯕ ꯍꯪꯉꯨꯗꯅ ꯇꯇꯥꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯟꯖꯜ ꯂꯨꯀ꯭ꯔꯥꯝ ꯂꯥꯛꯑꯦ ꯏꯆꯦꯅꯨ ꯍꯥꯏꯌꯦ ꯑꯟꯖꯂꯤ ꯋꯦꯜꯀꯝ ꯅꯆꯦꯒꯤ LBꯗ ꯂꯥꯛꯄꯤꯕꯒꯤ ꯗꯤꯖꯦꯅ ꯀꯩ ꯍꯥꯏꯕ ꯆꯤꯛꯀꯦꯟ ꯊꯣꯡꯂꯤ ꯃꯨꯟꯖꯤ ꯍꯥꯔꯖꯦꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯁ ꯍꯥꯎꯕꯅ ꯂꯣꯏꯔꯅꯤꯕꯣ ꯑꯩ ꯆꯥꯅꯤꯡꯕꯅ ꯑꯩꯁꯨ ꯆꯤꯛꯀꯦꯟꯒꯤ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯦ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯗꯥ ꯊꯕꯛ ꯁꯪꯗꯕꯒꯤꯅꯦ ꯆꯤꯛꯀꯦꯟꯁꯦ ꯑꯗꯨꯝ ꯊꯣꯡꯕ ꯉꯝꯗꯅ ꯂꯩꯔꯦꯅꯦ ꯑꯗꯒꯤꯗꯤ ꯑꯦꯟꯖꯦꯜꯅ ꯏꯠꯁ ꯃꯤ ꯑꯦꯟꯖꯦꯜ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨ ꯎꯔꯕ ꯇꯇꯥ ꯑꯗꯒꯤꯗꯤ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯥꯝꯅ ꯂꯥꯏꯛ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯂꯤ ꯑꯗꯒꯤ ꯗꯦꯜꯂꯤ ꯐꯣꯔꯁꯤꯅ ꯑꯗꯨꯝ ꯍꯥꯏ ꯂꯩꯈ꯭ꯔꯦ ꯀꯩꯁꯤꯕꯣ ꯑꯩ ꯗꯤꯖꯦꯅ ꯃꯣꯡꯒꯣꯜ ꯃꯨꯛꯕꯥꯡ ꯇꯧꯔꯤ ꯌꯥꯏꯌꯦ ꯑꯗꯩꯗꯤ ꯀ꯭ꯔꯤꯇꯤꯅ ꯌꯣꯕ꯭ꯔꯣ ꯋꯥꯠꯁꯨꯃꯥꯏꯅ ꯇꯧ ꯂꯩ ꯑꯟꯖꯂꯤꯅ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯀꯥꯕꯣꯛ ꯁꯥꯕꯣꯛ ꯍꯥꯏꯇꯥꯔꯦ ꯑꯗ RJ ꯃꯩꯇꯩ ꯕ꯭ꯂꯣꯛꯅ ꯇꯝꯕ꯭ꯔꯣ ꯀꯩ ꯍꯥꯏꯕ ꯑꯣꯏꯃꯛꯀꯤꯔꯣ ꯍꯥꯏꯌꯦ ꯑꯗꯩ ꯑꯟꯖꯂꯤꯅ RJ ꯕ꯭ꯔꯣ ꯔꯣꯕꯤꯇꯥ ꯂꯥꯛꯑꯦ ꯔꯣꯕꯤꯇꯥ ꯃꯃꯤꯠꯀ ꯐꯥꯛꯇꯣꯛꯇꯅ ꯂꯥꯛꯑꯦ ꯔꯣꯕꯤꯇꯥ ꯂꯥꯛꯈꯤ ꯍꯧꯖꯤꯛ ꯋꯦꯜꯀꯝ ꯔꯣꯕꯤꯇꯥ LB ꯂꯥꯛꯄꯤꯕꯒꯤ ꯋꯦꯜꯀꯝ ꯊꯦꯡꯀ꯭ꯌꯨ ꯔꯣꯕꯤꯇꯥꯅ ꯀꯩ ꯍꯥꯏꯕ ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯃꯥꯏ ꯗꯥꯔꯂꯤꯡ ꯑꯗꯩ ꯗꯤꯖꯦꯅ ꯔꯣꯕꯣ ꯍꯥꯏꯔꯒ ꯃꯃꯤꯠꯀ ꯂꯥꯎꯊꯣꯔꯛꯑꯦ ꯑꯗꯩ RJꯅ ꯏꯆꯦ ꯑꯟꯖꯂꯤ ꯍꯥꯏꯔꯒ ꯍꯥꯏ ꯇꯧꯔꯦ ꯑꯗꯣ RJꯅ ꯏꯇꯥꯎꯕꯤ ꯍꯥꯏꯅ ꯇꯧꯔꯒ ꯃꯃꯤꯠꯀ ꯂꯥꯎꯊꯣꯔꯛꯑꯦ ꯑꯗꯒꯤꯗꯤ ꯇꯣꯝꯕ ꯊꯣꯛꯆꯣꯝꯅ ꯆꯦꯅꯨꯁꯦ ꯀꯁꯥꯔ ꯀꯗꯥꯏꯒꯤꯅꯣ ꯑꯩꯗꯤ ꯏꯝꯐꯥꯜꯗꯒꯤꯅꯦ ꯍꯥꯏꯌꯦ ꯑꯩ ꯀꯁꯥꯔ ꯁꯨꯅꯥꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤꯅꯤ
DJ na blue nai hai ai blue haite dugini blue piba haite ne Robita dai na DJ ai Robita gi mana khasalaga blue piba tamba chatoi ne Robita ri jam haidana mali LP tha dana do Robita mana chatoi ne Robita na itau haraga nokha khare DJ na hoi ne DJ ibo halni ai ibo halna DJ musai ibo hal musai ai di ko ka se ururu leire bo tawise Anjali na chenu kai hinjang chage baroda ko ai tonga ka design ne Anjali tonga ka ni do moi budi nga thong chai da ai hinjang wen nga thong chai du dia do ai di ne kana tawriba ai se lakhi pur chalu ya ba ko duga halakpa da ai hinjang khapiram dre moi ne ai a dai chara ne na duga ai cha khra le ma tonga ni do ta sala dagi lakhi tombi chanu na hi hello dagi di arjena itaubi kaya lagi jauh dagi di kaya Ganesh kaya जोगबंद कया हिंदी भाषा जानती है आप हाँ हिंदी भी जानती है समझती है बोलो हिंदी में भी लिखो अदई डीजे ना कह है मंगोल चाक यामना हाउना चारिबो है दई रोबिता दाई ना लागी जाओ दगी BTS ना कह है यू लाइक कह नो से जिमिन नादी कइनो जिमिन आई BTS की मेंबर हाँ BTS मेंबर खंगजादे माला खंग मिने दे डीजे ना कह मंगोल पापोट नखसना तरो कनो मंगोल पापोट भा खरे है कहे नो से डीजे ना 32 गोली काय करी मरोनो ने सिबुआ दे गणेश ने हिंदी भाषा जानते हो आप हाँ दगी डीजे ना कहे डीजे हाय नु इबो हल कौने आए ओ इबो हल ना कहे है ओम किनी ने आरजे ब्रो हाय दई Kritina yo bro acha bai tore kamu dagi di bo halna aina lafu ai ware aina kaya ba lafu laikai gini ai ko ina lafu laikai gini kari hai no kari mono sa thoi bi sana na hai ba che chicken thong baga dagi di kaleja u morok met baga mubang tobi ro o ai tawrake thoibisana nang ne comment kaino da hairo ba aigi mubang sabagi video ma khada mai na hairo ba ko duga ai tawrake dogidi kaino na ibol na higat khre fajana higali bo hanje adogidi akomi bol ka atei su tharago hairo ai adogidi DJ kaino se ibol ja kom higali arje na lafu leikai kai gyan ta adogidi ka ba Bihan Patel ka ba you're from Chennai no I am from I am from Silchar adagi di bungi thok thak na nang se pa me kamai tauni hai lao ai di nang pam de dai di chingkhai na chenu hai hau adagi di adagi di kana no adagi di bo halna moi la phu khai acha adagi di murai singha nene la ai sum laiye chak thongna hai nene welcome ai gelbi de la pi bagi nene kai dang thongino adagi bo halna kai balang imung ai lang imung kaya no lang imung ai se ibo hal ai ko ka ngawre nang idi myam je Promila Devi nene kari gino ai dogi nene kari gino adi kari no Promila ai gyan ta adagi di Bihan Patel na hai balafu laikai latu lekai num kaino de kesef na kai hai ba nem hai adagi di eje na hai adagi di bol 30 goli asnum kaino adagi di bol na ne hi la no khare de kesef na India gi flag je khare aduga di gareba nunglen khumbi haira nunglen khombi chanu mana haiba nang yam thi bane ise kasu sada bani ada ibo an hai la phu lekai hai kamu taure la phu lekai hine kai no ne ibo hal ko to mai toi do ko thoi do de ibo hal gi kan bungna kai haiba lok to phajana khudo une kana lok khuai se ai kana lok su jaw dana khoi bi sana na kai haiba khoi ngasi che mu
ꯀꯩꯅꯣ ꯑꯩꯈꯣꯏ ꯉꯁꯤ ꯆꯦ ꯑꯃꯨꯛ ꯀꯧ ꯏꯅꯝ ꯑꯃꯨꯛ ꯀꯧ ꯍꯣꯏ ꯚꯤꯗꯤꯑꯣꯗ ꯍꯥꯏꯔꯛꯀꯦ ꯀꯣꯃꯦꯟꯠꯁꯇ ꯍꯥꯏꯌꯦ ꯍꯣꯏ ꯀꯩꯁꯨ ꯆꯤꯆꯦ ꯀꯧꯒꯦꯔꯥ ꯑꯗꯩꯗꯤ ꯏꯅꯝꯃ ꯀꯧꯒꯦꯔꯥ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯖꯍꯥ ꯀꯧꯀꯣ ꯀꯩꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯕ ꯄ꯭ꯔꯣꯕꯤꯟꯅ ꯀꯩ ꯍꯥꯏꯕ ꯍꯥꯏ की खबर हाय कनादनो हायसे प्रोबिन परबिन कनादा हायनो अखोइदरो अखोइ खबरदी भालो अदगिदी नोनी बहाट ब्लॉगना हिंदी बोलो लोली है लोली है कइनो मारमोनी अदगिदी अदगिदी कइनोना कइ हायबा इबोहलना कइ हायबा कांग इमुंग कइनो कांग इमुंग हायजा कांगी इमुंग हायबा अखोइ इमुंग सुरो कांग इमुंग हायसे हाय कांग लैते अदगिदी इबोहलना कइ हायबा मांगरे इबोहलना कइ हायबा अपाम्बसु कइ हायबा बोयोर खिनि कइ हायना इबोहल अइ ग्यान अम तादे नंनि इरिसे दे आजेना कइ इबाई लागिजाओ है लागिजाओ दे कृतिना सावबगी इमोजी ngata thajalaye karigino sinamu ade iboholna kare haiba lagijaओ है kamu dei amureina mayan thongi che hai o sanaro दगिदी कृतिना कमु करा तौरे सावबगी थाजले दगिदी इचन गोवा सोरना कइबा सोइरेने हाइरो करी सोइरे हाइनोने अदे कृतिना प्लीज लिसन टू सॉन्ग कई इंकी पोंकी अदगी रिया ना कइ हाइबा हाउ आर यू हाय आई एम फाइन अदगिदी इचन ना कइ हाइबा अनु हाइना खुरमगा नोकपगी मोजी थाजलए अदगगिदी इबोहलना कइ हाइबा फोलीगोन चलुरबो कना फोलीगोन काइने कइनो फोलीगोन हाइबो अदगिदी थिगोम अबेमना कइ हाइबा हाय नेने अनु आए हेलो अदगिदी चिंखैना चे अनु सत्यम नेपाली खुरमी ओ सत्यम नेपाली खुरमीरा अइजु कइनो कइ खंगदेने अइजे इबोहलना कइ हाइबा मोंगोल चाक चाबा लोइखरे आए कनानो मोंगोल हाइसे कनानो अदगिदी थोइबी सनाना हाइबा अनिमग हेक कौथोके हाय कैसुम कायदे थोइबी सना इचे कौरसु कायदे इनमक कौरसु कायदे को अदगिदी इबोहलना गोवा हायरगा ममी कलाउ थोखरे रोबिता चंगमगा मु थोखरे मारे फजना नंग फत्ते इबेमा नंग अदा इबोहलना कइ हाइबा जोनो कोथो हायरगने नोखरे कनानो जोनो कोथो हायजा एंगोंदरो इचन्ना कइ हाइबा इबो हायरगा ममित कसे फाक्टोकना जेंगे अदगिदी आरजेना कइ हाइबा इचन गोवा हायरगा खुरमखरे अदा इचन गोवा नमु आरजे दा खुरमखरे अदगिदी इबोहलना कनागी वीडियो येंगु हाइनो येंगना हायरग ओ ऑफरनी हाय आइगी जेंगु आइगी इबोहल आइगी जेंगु दगिदी अपसनाना कइ हाइबा चे चाक थोंगबु हाय चाक थोंद्रिए ngahaktang लेरगा थोंगनी को चाक जांगना थोंगे अब दुम खरा थेंगा थोंगे abane दई इचन्ना कइ हाइबा अइना छना तरकनु अइना चटीबा सोइरे हाइबनी अनु कौबदो कइ हाइबा अनु कौबदो अनि कौबगी आई ओ दगिदी आरजेना कइ हाइबा तमतम ब्रो छना तरकनु हाइते हाइबनीदा तमतम ब्रो एक्स कनो क्रिसमस की कनो का बिशले आरजेना की ऑफर रो आए ओ कनो क्रिसमस की ऑफर आए तमतम ब्रो दगिदी कनो ना इबोहलना बाले करेबा थांगजमगी वीडियो येंगली बाले थांगजमगी वीडियो जेंगले आइगिसु जेंगुने अदगिदी इबोहलना करेबा मानी आरजे ब्रो हाय दई थैबी सनाना करेबा कई एंसांग थोंगदरा इनमा हाय आई कइजांग थोंगनी खंगद्रिने थोइबिसना आइने खंगद्रि कइजांग थोंदोइनो ग्यान तादि येन थोंबा अदगिदी कृतिना कइ हाइबा इंकी पिंकी पोंकी डैडी कइ हाइबा ब्रॉट ए डोंकी डाई डैडी क्राई इंकी पिंकी पोंकी हायना इसैरा कनो सकचले अदगिदी इबोहलना कइ हाइबा आरजे बाले बोबी बिल्डर ओइरी ओ बाले
ꯅꯣꯏꯅꯦ ꯖꯥꯠ ꯖꯥꯠ ꯏꯔꯛꯀꯅꯨꯀꯣ ꯑꯩ ꯀꯩꯅꯣꯝ ꯇꯧꯈꯠꯂꯦ ꯕꯜꯂꯦ ꯀꯔꯤ ꯍꯥꯏꯕ ꯕꯣꯗꯤ ꯕꯤꯜꯗꯔ ꯑꯣꯏꯔꯤ ꯍꯥꯏꯔꯒ ꯅꯣꯛꯂꯩꯕ Wajah ngalai darah kan dia. ꯑꯃꯨꯔꯩ ꯅꯥꯈꯣ ꯑꯃꯨꯔꯩꯅ ꯍꯥꯏꯕ ꯑꯩ ꯁꯨꯝ ꯂꯩꯌꯦ ꯆꯦ ꯇꯥꯔꯤ ꯆꯥꯛ ꯊꯣꯡ ꯅꯥꯏꯌꯦ ꯑꯗꯨꯅꯤ ꯉꯁꯥꯏ ꯑꯩꯁꯨ ꯅꯪꯒꯤ ꯑꯦꯜꯕꯤ ꯌꯥꯎꯔꯝꯃꯒꯅꯦ ꯑꯩꯁꯨ ꯀꯩꯅꯣꯗꯅꯦ ꯑꯋꯥꯡꯗ ꯆꯠꯂꯨꯏꯑꯕꯀꯣ ꯂꯩꯃꯨꯝ ꯍꯦꯛꯄ ꯑꯗꯨ ꯍꯦꯛꯄꯗꯨꯒꯅꯦ ꯑꯗꯨꯝ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯑꯦꯜꯕꯤ ꯇꯧꯕꯗꯩ ꯑꯗꯨꯝ ꯇꯧꯔꯦ ꯍꯧꯖꯤꯛꯐꯥꯎ ꯑꯞꯁꯅꯥꯅ ꯍꯥꯏꯕ ꯀꯩ ꯌꯦꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯍꯥꯏ ꯌꯦꯟꯁꯥꯡ ꯈꯪꯗ꯭ꯔꯤꯅꯦ ꯑꯩ ꯀꯔꯤ ꯊꯣꯡꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤꯅꯦ ꯑꯗꯩꯗꯤ ꯏꯕꯣꯍꯜꯅ ꯀꯔꯤ ꯍꯥꯏꯕ ꯌꯦꯟꯒ ꯀꯔꯤ ꯍꯥꯏꯕ ꯌꯦꯡꯅ ꯂꯣꯏꯈꯔꯦ ꯈꯨꯃꯟꯒꯤꯗꯤ ꯌꯥꯏ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯕꯂꯦ ꯂꯨꯖꯔꯤ ꯌꯥꯏꯌꯦ ꯑꯗꯒꯤ ꯑꯞꯁꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯏꯇꯩꯗꯣ ꯀꯗꯥꯏ ꯂꯩꯈ꯭ꯔꯒꯦ ꯏꯇꯩꯁꯤꯒ ꯍꯤꯞꯄꯤꯌꯦ ꯃꯥ ꯌꯥꯎꯅꯤꯡꯗ꯭ꯔꯕ ꯀꯩꯅꯣ ꯉꯁꯤꯁꯦ ꯃꯥꯁꯤꯒ ꯍꯤꯞꯄꯒ ꯂꯩꯔꯤ Jauhnya mana jauhnya? ꯑꯗꯩꯗꯤ ꯑꯥꯔꯖꯦꯅ ꯇꯝꯇꯝꯕ꯭ꯔꯣ ꯀꯅꯥꯅꯣ ꯍꯥꯏꯅꯒ ꯑꯃꯨꯛ ꯈꯟꯈ꯭ꯔꯦ ꯑꯗꯒꯤ ꯑꯥꯔꯖꯦ ꯅꯣꯛꯈꯤ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥ ꯕꯦꯝꯃ ꯀꯔꯤ ꯍꯥꯏꯕ ꯕꯦꯝꯃꯅ ꯌꯦꯟ ꯍꯥꯏꯁꯤꯅꯤ ꯅꯦꯅꯦ ꯀꯩ ꯍꯥꯏꯕ ꯅꯦꯅꯦꯅ ꯍꯦꯛ ꯄꯤꯖꯒꯦ ꯂꯥꯛꯑꯣ ꯏꯃꯧꯒꯤ ꯌꯦꯟ ꯊꯣꯡꯕꯗꯣ ꯍꯥꯏꯌꯦ ꯅꯦꯅꯦꯁꯤꯅꯅꯦ ꯊꯣꯏꯕꯤꯁꯤꯅ ꯍꯥꯏꯕ ꯅꯦꯅꯦꯁꯤꯅ ꯅꯪ ꯌꯦꯟ ꯆꯥꯅꯤꯡ ꯊꯣꯡꯉꯨ ꯍꯥꯏꯕꯗꯣ ꯑꯗꯣ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯃꯣꯏ ꯌꯨꯝꯗ ꯊꯣꯡꯉꯒ ꯄꯤꯖꯒꯥꯏ ꯃꯅꯤꯄꯨꯔꯒꯤ ꯅꯦꯅꯦꯅꯤꯁꯦ ꯑꯩꯈꯣꯏ ꯂꯥꯛꯄ ꯌꯥꯝ ꯉꯝꯃꯔꯣꯏꯌꯦ ꯅꯣꯏ ꯂꯥꯛꯑꯣ ꯑꯗꯩꯗꯤ ꯀꯩꯅꯣꯅ ꯏꯕꯣꯍꯜꯅ ꯀꯩ ꯍꯥꯏꯕ ꯃꯇꯝ ꯃꯌꯥꯝꯒꯤ ꯕ꯭ꯂꯣꯛ ꯕꯜꯂꯦ ꯊꯥꯡꯖꯝꯒꯤ ꯆꯦꯅꯦꯜꯅꯤ ꯈꯣꯏꯗꯥ ꯆꯪꯉꯛꯀꯦ ꯈꯣꯏꯗꯥ ꯍꯪꯉꯛꯄꯗ ꯈꯣꯏꯗꯥ ꯂꯥꯛꯑꯦ ꯊꯥꯡꯖꯝꯒꯤ ꯑꯩ ꯈꯅꯥꯎ ꯀꯩꯅꯣꯝ ꯇꯧꯈꯠꯂꯦ ꯊꯥꯡꯖꯝꯒꯤ ꯀꯥꯏꯅ ꯃꯥꯡꯈ꯭ꯔꯦꯅꯦ ꯂꯥꯛꯑꯣ ꯀꯗꯥꯏ ꯍꯥꯏꯕ ꯊꯥꯡꯖꯝꯒꯤ ꯆꯦꯅꯦꯜꯅꯤ ꯕ꯭ꯔꯣ ꯍꯥꯏꯔꯦ ꯑꯗꯨꯗꯩꯗꯤ ꯏꯕꯣꯍꯜꯅ ꯍꯥꯏꯔꯦ ꯕꯂꯦ ꯂꯨꯖ ꯂꯣꯏꯈ꯭ꯔꯦ ꯈꯨꯗꯩ ꯁꯦꯠꯅ ꯅꯣꯛꯈ꯭ꯔꯦ ꯑꯃꯨꯛ ꯃꯣꯏꯅꯤꯁꯤꯅꯅꯦ ꯑꯥꯔꯖꯦꯒꯅꯦ ꯏꯕꯣꯍꯜꯒꯁꯤꯅ ꯀꯥꯔꯟ ꯉꯥꯡꯅꯕꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩ ꯀꯣꯛꯀ ꯉꯥꯎꯖꯩꯌꯦ ꯑꯥꯔꯖꯦꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯕ ꯕꯂꯦ ꯊꯥꯡꯖꯥꯡꯒꯤꯔꯣ Hey, I'm coming. Hi guys, I'm coming from YouTube. YouTube LB ꯍꯥꯏꯕꯅ ꯑꯗꯒꯤ ꯑꯞꯁꯅꯥ I'm coming to live stream and ꯑꯞꯁꯅꯥ ꯆꯦꯁꯤꯅ ꯀꯩ ꯍꯥꯏꯕ ꯌꯧꯔꯒꯣ ꯏꯇꯩ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯏꯕꯣꯍꯜꯅ ꯕꯂꯦꯁꯦ ꯅꯨꯔꯥ ꯌꯥꯝꯅ ꯀꯟꯅ ꯇꯛꯂꯤꯀꯣ ꯇꯜꯂꯤꯍꯦ ꯅꯣꯏꯅꯤꯁꯦꯕꯣ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯈꯨꯃꯟꯒꯤ ꯉꯁꯤ ꯚꯤꯗꯤꯑꯣ ꯀꯣꯃꯦꯟ ꯑꯣꯐ ꯂꯩꯀꯣ ꯈꯪꯗꯦ on tawra thinga sauningna thinga namgani lei. Yara hangdoino comment do. ꯇꯞꯅ ꯉꯥꯡꯉꯨ ꯀꯌꯥꯝ ꯀꯟꯅ ꯉꯥꯡꯉꯤꯅꯣ ꯑꯩ ꯅꯥꯀꯣꯡꯒ ꯄꯪꯉꯤꯅꯦ ꯇꯞꯅ ꯉꯥꯡꯉꯨ Nangona mi manungna mobile gi labi mi manipur dai ngangai ta gadra nganga. ꯇꯞꯅ Ma ꯉꯥꯡꯉꯨ manipur da gadra. ꯑꯩ ꯅꯥꯀꯣꯡ ꯄꯪꯉꯤꯗ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ Ira nang khangdi. ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯀꯣꯛ ꯁꯥꯒꯠꯂꯦ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯈꯔ ꯅꯛꯁꯜꯂꯛꯎ ꯅꯃꯤꯠꯇ ꯅꯃꯥꯏꯗꯣ ꯈꯤꯇꯪ ꯍꯥꯏꯗꯔꯣ ꯅꯀꯣꯛꯇꯣ Nana lagu sala ai udrai tanga ꯑꯗꯒꯤꯗꯤ ekadashi no mai mai tanga ai udrai. ꯏꯕꯣꯍꯜꯅ ꯀꯩ ꯍꯥꯏꯕ ꯉꯁꯥꯏ ꯌꯦꯡꯕꯗ ꯑꯩ ꯉꯁꯤ ꯀꯣꯃꯦꯟ ꯑꯣꯐ ꯂꯩꯕꯅꯤ ꯑꯣꯟ ꯃꯨꯛ ꯇꯧꯋꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯖꯥꯔ ꯑꯃꯨꯛ ꯑꯣꯐ ꯃꯨꯛ ꯑꯣꯏ ꯇꯧ ꯂꯩꯔꯦ ꯀꯩꯗꯧꯔꯅꯣ ꯈꯪꯗꯦ Daro ba ꯑꯗꯒꯤꯗꯤ ka kamena ꯊꯣꯏꯕꯤ ꯁꯅꯥꯅ loiramani maninga. ꯑꯝꯇ ꯉꯥꯏꯈꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯣꯏ ꯂꯥꯛꯀꯦ ꯅꯣꯏꯗ ꯂꯩꯍꯟꯒꯗ꯭ꯔꯣ ꯅꯦꯅꯦ ꯂꯥꯛꯂꯒ ꯍꯥꯏꯌꯦ ꯁꯅꯥꯕꯤ ꯈꯨꯝꯃꯣꯅ ꯅꯦꯅꯦꯅ ꯂꯥꯛꯑꯒ ꯂꯩꯍꯟꯒꯗ꯭ꯔꯥ ꯍꯥꯏꯌꯦ ꯂꯩꯍꯟꯗꯣꯏꯅꯦ ꯂꯥꯛꯑꯣ ꯅꯦꯅꯦ ꯑꯞꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯋꯥꯎ ꯏꯇꯩꯅ ꯅꯩꯔꯦ ꯅꯇꯩꯁꯦ ꯅꯩꯕꯅꯤ ꯑꯗ ꯑꯦꯟꯖꯦꯜꯅ ꯀꯩ ꯍꯥꯏꯕ ꯃꯃꯤꯅꯦ ꯏꯆꯦ ꯍꯥꯏꯌꯦ ꯃꯃꯤꯅꯦ ꯏꯆꯦ ꯑꯩ ꯄꯥꯒꯦꯀꯣ ꯑꯣ ꯑꯗꯒꯤꯗꯤ ꯅꯥꯀꯣ ꯑꯗꯒꯤ ꯏꯕꯣꯍꯜꯅ ꯑꯥꯔꯖꯦ ꯍꯥꯏꯔꯒ ꯈꯨꯏꯉꯩ ꯅꯣꯛꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯀꯔꯤ ꯃꯥꯅꯤ ꯑꯥꯔꯖꯦ ꯍꯥꯏꯔꯒ ꯀꯨꯝ ꯅꯣꯛꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯀꯔꯤ ꯍꯥꯏꯕ ꯂꯥꯒꯤꯖꯥꯎ ꯗꯥꯕꯨꯡ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯊꯣꯏꯁꯅꯥꯅ ꯀꯝꯗꯧꯋꯤ ꯗꯗꯥꯅ ꯅꯩꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯨꯒꯩꯗꯤ ꯑꯞꯁꯅꯥꯅ ꯆꯨꯝꯃꯤ ꯇꯥꯔꯣꯏ ꯏꯇꯩ ꯀꯅꯥ ꯀꯟꯅ ꯉꯥꯡꯉꯣ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯕꯥꯂꯨ ꯀꯩ ꯍꯥꯏꯕ ꯕꯂꯨ ꯍꯅꯨꯕꯤ ꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯕꯂꯦ ꯑꯣꯏꯗꯣꯏꯅꯤ ꯕꯂꯦ ꯍꯅꯨꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯌꯥꯏ ꯅꯪꯅꯅꯦ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯕꯂꯦꯒꯤ ꯋꯥꯔꯤꯅ ꯂꯣꯏꯔꯦ ꯁ꯭ꯋꯥꯏꯁꯤꯒ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯀꯩ ꯍꯥꯏꯕ ꯑꯦꯟꯖꯦꯜ ꯀꯩ ꯍꯥꯏꯕ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯑꯗꯒꯤ ꯑꯥꯔꯖꯦꯅ ꯇꯝꯕ꯭ꯔꯣ 1 week ꯀꯩ ꯍꯥꯏꯕ ꯂꯨꯖꯔꯝꯃꯣꯏ ꯑꯗꯨ ꯇꯛꯄ ꯃꯥꯜꯂꯦ ꯍꯥꯏꯔ ꯅꯣꯛꯈ꯭ꯔꯦ
ꯗꯣ ibohalna kare haba balegi video yengba loire santi oireba hoji rang ibohal asai bale du tawre bale rurana li bale lujari dum bale le ओए अर्जे नचेगी तो समानी है इगिंदे hojikti balegi wai loiraba Ibai sunglass am faziyai. dagi arjena ibaigi sunglass yam phajai yae aigi sunglass aigi ni se aigi ए सनग्लास से मुझे बबले ग्लास dagi apsanana itei wa khara ngangoi Iroi glass itei wa khara ngangoi apsanana oh hello Hapsina I'm how are you I'm fine adai thoibisana ka ba imau se nungsikhre ko kare ba imau gi kainom di leininge nene di imau ga leijade nang se nene gi imau thoibi oijarage hai nene nang mai mamau oijarage e mamau thoibi oijarage e nene lao ayo La oni ne. Mama. oh Ai pagi. ने कनो याना sna kemera yamni kanu Ai macha pagi. अंगाने पाव Sandharani na hi che hi hello Sandharani aigi welcome da lakpagi thank aigi welcome aigi LB da lakpagi amigo aigi LB da lakpagi thank you wa ka se ngang no soidare ni apsanana nokthare de apsanana kare ba itei manipur da koirak o hai मणिपुर दा कोई मेमी ने आना हीरो Ibai phaziyai. मणिपुर akhoi da se hana manipur da nupi mari na ko aigi video ma khakta jengu ne aina akhoi da question hangba da akhoi da na kamaina khumake jengu aina hangiba akhoi da ko nang pakhang wai ngai da hana nupi kya koina rakke aina do mai ba manipur da nupi mari ra ahum nupi ahum koina ra miae akhoi da se manipur da hana hero oira mini hero number 1 oira me adai kare ba muraina haiba ibai phajai yae kaino na sanana phajai yae re thagale bai se sandara ni ha langno khare adai di arjena ibai se pakhanga maliko इस अर्जे कैसा नहीं है lagi jao ai ga do lagi kon jao. le ओए मोए होमर डांगर बोइरा ओए आइसो ए अर्जे बार खाइसो निकी noi na bai ma ओए ha एथिया डांगर मोए एथिया होमर बुरना खलो नाम की है noi na bai se nupi ma handak ama mobile da handak khara murum tawri adugi khara sauna le ngai siga nang de thoibi sanana ka ba dada post tai ko ai as थैंक यू thoibi थैंक sanana यू वेरी मच कैसा नहीं है Ma sanana ha sireda no kare Ha ha. adagidi thoibi sanana ai Yenge. keba yenge inama puli pai du yeng bada hai oh yeng na ko ana pai इधर पे तो गया हाय वेलकम टू माय चैनल please हाय like. चैनल वेलकम टू माय गाइस ngai karan dan thoibi sanana ko gi video je yam nunga lak salong na नक बजा रे पल्ले न thoibi sanana ko channel lo je nge yam nunga na no nam no khre ma ko macha mama na pai ge sama mana to ge ba वीडियो कैमरा दे नो मन de mana pangeng taleng ba sin nu me ba khanga ba Apsana. के खेल China. khilwai sine khilaga ipa ba nungai ta dai mai pai jage macha ram leng ya ba सनाबी de di male jani ram leng ta leng nu macha de apna kai hai ba se su le sabi male hai thank you kai de no dai sahi khwak jam jare bani da tawise le sabi ga na tre da de arjena tare ibai hai higale arjena ajam mukle de gi bo halna kai ba anita mathel Channel. channel gi anita mathel channel gi minute kun manga gi video thajili ai o Oh, Pabo. pabo ai kap khare ni bol adagi di p diaries na kare hai ba che na uwen hai ba do chengum hai bi yu mathang da hai akhoi sidadi na uyen hai ni ba ko chengum su hai chengum sina amani hai uyen amani hai mana di hai akhoi na chai di chengum na te ba ko uyen ne ba akhoi ge mushroom do adu dunia ba chengum du na akhoi leibak ta mathon ta hogalak pa do adu du na chengum hai ni ba khoi sidadi lon se mafam amaga pham ga su mana da ba ne ba ko Side. adu gi ni sawa ya de ko apsana na kai hai ba itei do atopa nupi na amu lejan lak tana khara cheksal lo ite hai no itei se atopa nupi na pha bang moe kai dei no
ꯅꯆꯦꯅ ꯈ꯭ꯋꯥꯡ ꯖꯦꯜꯂꯒꯅꯦ ꯃꯁꯝꯗꯣ ꯈꯨꯗꯥꯡꯗ ꯖꯦꯜꯂ ꯁꯔꯥꯎ ꯇꯤꯡꯗꯣꯔꯤꯃꯤ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯃꯩꯔꯥ ꯄꯥꯏꯕꯤꯅꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯐꯝ ꯄꯥꯏꯔꯤꯕꯅꯤꯅ ꯄꯥꯛꯇꯤ ꯍꯥꯏꯖꯤꯜꯂꯛꯄꯒ ꯉꯝꯃꯣꯏꯗ ꯃꯤꯅ ꯑꯗꯨꯗꯒꯤꯗꯤ ꯉꯥꯈꯣ ꯉꯥꯏꯈꯣ ꯉꯥꯏꯈꯣꯕ ꯍꯥꯏꯕꯅꯤꯗ ꯑꯩ ꯄꯥꯔꯣꯁꯦ ꯄꯥꯡꯉꯝꯗꯦꯗꯣ ꯐꯔꯣ ꯐꯠꯇ꯭ꯔꯣ ꯄꯥꯡꯉꯝꯗꯦ ꯍꯥꯏꯕ ꯅꯪꯕꯨꯗꯥꯎ Opsana che. ꯐꯔꯅꯤ ꯑꯩꯅ ꯄꯥꯏꯗꯤ ꯄꯥꯡꯉꯝꯃꯣꯏ ꯍꯥꯏꯕ ꯑꯗꯨꯅꯦ ꯀꯩꯅꯣꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏ ꯄꯥꯏꯔꯒ ꯃꯦꯟ ꯄꯥꯕꯁꯤ ꯅꯈꯨꯠꯅ ꯄꯥꯏꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯌꯥꯗꯦ ꯑꯗꯨꯒꯤꯅꯤ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣ ꯑꯗꯩꯗꯤ ꯏꯕꯣꯍꯜꯅ ꯗꯥꯕꯨꯡ ꯏꯕꯣꯍꯜꯅ ꯃꯤꯒꯤ ꯌꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏ ꯃꯤ ꯅꯪꯕꯨꯁꯤꯗ ꯏꯕꯣꯍꯜꯅ ꯀꯩꯗꯧꯗꯣꯏꯅꯣ ꯃꯤꯒꯤ ꯐꯝꯃꯒ ꯎꯗꯤ ꯌꯨꯝꯗ ꯎꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯅꯪ ꯑꯗꯨꯝ ꯌꯥꯎ ꯍꯥꯏꯕ ꯀꯣꯏꯔꯨꯁꯦ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜꯒꯤ ꯁꯞꯄꯣꯔꯠ ꯀꯔꯤ ꯍꯥꯏꯕ ꯇꯧꯅꯕꯒꯤꯅꯤꯀꯣ ꯑꯩ ꯑꯣꯀꯦ ꯇꯧꯔꯛꯀꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯏꯅꯝꯃꯒ ꯗꯗꯥꯒꯒꯤ ꯅꯥꯛꯇ ꯂꯩꯔꯗꯤ ꯑꯩ ꯅꯣꯛꯄꯗ ꯂꯣꯏꯔꯅꯤ Loinani. ꯌꯥꯏ ꯑꯩꯈꯣꯏꯗꯥꯒꯤ ꯅꯣꯛꯅꯤꯡꯕꯒꯤ ꯗꯥꯏꯂꯣꯛ ꯃꯌꯥꯝꯁꯤꯗꯤ ꯀꯩꯗꯧꯅꯤ ꯑꯗꯩꯗꯤ ꯑꯞꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯌꯥꯏꯀꯣ ꯏꯆꯦ ꯇꯧꯒꯗꯧꯅꯤ ꯍꯥꯏ ꯑꯗꯨꯅꯦꯕ ꯑꯗꯨꯅꯦ ꯑꯩꯈꯣꯏꯗꯥꯗꯒ ꯑꯩꯈꯣꯏꯗꯥꯅꯒ ꯅꯨꯄꯤ ꯄꯨꯁꯜꯂꯛꯑꯗꯤꯕ Ayabe mara jong thukre ni ꯑꯗꯣ ya. ꯑꯗꯨ ꯂꯥꯛꯀꯗꯕ ꯅꯨꯄꯤꯗꯣ ꯄꯪꯅꯨꯡꯒ ꯅꯨꯡꯉꯥꯏꯔꯣꯏꯗ ꯑꯩꯈꯣꯏꯗꯥꯅꯒ ꯅꯠꯇꯦ ꯑꯩꯅꯅꯤ ꯇꯧꯊꯗꯣꯏꯁꯦ ꯑꯣ ꯃꯥ ꯇ꯭ꯔꯨ ꯂꯥꯞ ꯑꯩꯁꯦ ꯐꯔꯗꯤ ꯌꯥꯝ ꯐꯕ ꯃꯤ ꯀꯣ ꯑꯗꯨꯒꯅꯦ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯕ ꯌꯥꯗꯦꯕ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯔꯕ ꯑꯩꯉꯣꯟꯗ Kawan ꯂꯥꯜꯂꯛꯑꯗꯤꯕ parne. ꯑꯩ ꯌꯥꯝ ꯂꯥꯛꯀꯤꯖꯧ ꯑꯩꯈꯣꯏꯗꯥꯁꯦ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯏ ꯇꯨꯀꯠꯆꯕ ꯑꯃ ꯌꯥꯎꯔꯤ ꯑꯩꯗꯤ ꯑꯗꯒꯤꯗꯤ RJ. ꯏꯕꯣꯍꯜꯅ ꯑꯥꯔꯖꯦ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯗꯩ ꯑꯥꯔꯖꯦꯅ ꯑꯕꯦꯝꯃ ꯍꯥꯏꯔꯒ ꯑꯗꯨ ꯀꯩꯅꯣꯒ ꯊꯥꯖꯜꯂꯦ Kaya ba ya? ꯖꯣꯡ ꯃꯥꯡꯀꯤ ꯊꯥꯖꯜꯂꯦ ꯀꯀꯥꯗꯤꯅ ꯅꯪ ꯖꯣꯡ ꯃꯥꯜꯂꯦ ꯇꯞꯅ ꯉꯥꯡꯉꯨ ꯍꯥꯏꯕꯅꯤꯗ Kay no, ay si jong mara hai bro. ꯀꯀꯥ ꯑꯥꯔꯖꯦꯅ ꯅꯪ ꯖꯣꯡ ꯊꯥꯖꯜꯂꯦ ꯄꯤꯔꯛꯏꯃꯤꯅꯦ Faza pa me jong asing pa me. ꯂꯤꯟꯊꯣꯏꯉꯝꯕꯤ ꯀꯔꯤ ꯍꯥꯏꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝꯅ ꯀꯔꯤ ꯍꯥꯏꯕ ꯗꯣꯟꯆꯥ ꯑꯩ ꯅꯪꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯅꯆꯥꯅꯨꯄꯤꯅꯦ ꯃꯆꯥ ꯊꯣꯏꯕꯤ ꯏꯆꯥ ꯊꯣꯏꯕꯤ ꯂꯥꯛꯑꯦ ꯃꯅꯤꯄꯨꯔꯗꯒꯤ ꯏꯆꯥꯅꯨꯄꯤ Aya, ꯂꯥꯛꯑꯦ Manipur chiche na. ꯃꯅꯤꯄꯨꯔ ꯆꯦꯆꯦ ꯂꯥꯛꯑꯦ ꯑꯗꯨ Hi Manipur chiche. ꯅꯅꯥꯎꯁꯤꯒ ꯂꯩꯔꯦ ꯃꯆꯥ ꯊꯣꯏꯕꯤ Kaday no? ꯎꯔꯣꯏꯍꯦ Lintoy ꯉꯝꯕꯤ nganbi. ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯗꯣꯟꯆꯥ ꯑꯩ ꯅꯪꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯆꯥꯅꯨꯄꯤꯅꯦ ꯍꯥꯏꯌꯦ ꯅꯪ ꯉꯁꯤ ꯇꯨꯏꯁꯟ ꯆꯠꯇ꯭ꯔꯕꯣ ꯃꯆꯥ ꯊꯣꯏꯕꯤ ꯋꯥꯔꯤ ꯁꯥ ꯂꯩꯔꯦ ꯃꯤ ꯑꯗꯒꯤꯗꯤ ꯀꯃꯦꯟ ꯃꯌꯥꯝ ꯑꯞꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯅꯨꯡꯇꯤꯒꯤ ꯂꯥꯏꯚ ꯊꯥꯔꯛꯎ ꯀꯣꯆꯦ ꯍꯥꯏꯌꯦ ꯑꯣꯍꯣꯏ ꯑꯩ ꯁꯨꯝꯅꯦ ꯑꯩ ꯁꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯐꯥꯗꯣꯛ ꯁꯨꯝ ꯊꯥꯔꯛꯀꯅꯤ ꯅꯨꯃꯤꯠꯀꯤ ꯌꯥꯔꯒꯗꯤ ꯁꯨꯝ ꯊꯥꯔꯛꯀꯦ Lagi jaw ꯑꯗꯨꯒ jam ꯀꯔꯤꯒꯨꯝꯕ haibo. ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯊꯥꯔꯛꯀꯦꯀꯣ ꯑꯗꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯁꯤꯁ ꯂꯣꯏꯔꯒ ꯃꯨꯛꯕꯥꯡꯒꯤ ꯑꯃꯨꯛ Hanjan. ꯍꯟꯖꯤꯟꯅ Hanjan. ꯌꯦꯡꯉꯨꯅꯤ ꯑꯩ ꯍꯥꯏ ꯍꯟꯖꯅ ꯌꯦꯡꯉꯨꯅꯤ ꯑꯩ ꯍꯥꯏ ꯑꯣ ꯊꯦꯡꯀ꯭ꯌꯨ Ay hage ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ RJ na. ꯅꯨꯡꯁꯤꯕꯤꯕꯒꯤꯀꯣ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯗꯒꯤꯗꯤ ꯑꯥꯔꯖꯦꯅ ꯀꯩ ꯍꯥꯏꯕ ꯏꯕꯥꯏ ꯂꯥꯛꯒꯤꯖꯥꯎ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯀꯩ ꯍꯥꯏꯕ ꯏꯕꯣꯍꯜ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯏꯕꯣꯍꯜꯁꯦ ꯁꯔꯛꯁꯤꯒ ꯏꯃꯣꯏꯅꯨꯒꯤ ꯚꯣꯠꯁꯨ ꯈꯣꯝꯃꯤ ꯇꯧꯔꯤꯁꯦ ꯌꯥꯏ ꯑꯣꯏ ꯏꯕꯣꯍꯜꯁꯦ ꯀꯩꯅꯣꯅ ꯗꯤꯖꯦꯅ ꯍꯥꯏꯔꯦ ꯏꯕꯣꯍꯜꯁꯦ ꯁꯔꯛꯁꯤꯒ ꯏꯃꯣꯏꯅꯨꯒꯤ ꯚꯣꯠꯁꯨ ꯈꯣꯝꯃꯤ ꯇꯧꯔꯤꯁꯦ ꯃꯥꯅ ꯅꯠꯇꯦ ꯗꯤꯖꯦꯁꯦ ꯏꯕꯣꯍꯜꯅꯦꯕ ꯃꯥꯅ ꯑꯗꯨꯝ ꯁꯥꯟꯅꯔꯤꯕ ꯆꯥꯜ ꯆꯥꯂꯣꯅ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯏꯃꯣꯏꯅꯨꯗꯣ ꯃꯥꯏ ꯅꯨꯄꯤꯅꯦꯕ ꯑꯗꯨꯅꯤ ꯍꯥꯏꯕ ꯑꯗꯣ ꯃꯥꯅ ꯍꯧꯖꯤꯛ ꯃꯨꯅꯦ ꯀꯩꯅꯣ ꯁꯥꯔꯒ ꯇꯧꯔꯛꯏꯁꯦ ꯌꯦꯡꯉꯣ ꯍꯥꯏꯕ ꯑꯇꯣꯞꯄ ꯃꯤꯃꯨꯛ ꯁꯥꯔꯒ ꯇꯧꯔꯛꯏꯁꯦ ꯌꯦꯡꯉꯣꯕꯁꯤꯕꯨ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯀꯩ ꯍꯥꯏꯕ ꯗꯥꯕꯨꯡ ꯈꯨꯃꯟꯁꯦ ꯏꯃꯣꯏꯅꯨꯒ ꯄꯋꯥꯔ ꯆꯞ ꯃꯥꯟꯅꯩ ꯀꯔꯤ ꯍꯥꯏꯕ ꯆꯨꯝꯕꯔꯣ ꯑꯥꯔꯖꯦ ꯌꯥꯏꯌꯦ ꯌꯦꯁ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯄꯋꯥꯔꯗꯤꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯄꯋꯥꯔ ꯌꯥꯝ ꯄꯥꯏꯌꯦꯕꯀꯣ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯎꯔꯤꯡꯁꯤ ꯆꯨꯝꯅꯗ ꯊꯣꯔꯛꯄ ꯅꯠꯇꯦ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯍꯥꯏꯕ ꯑꯅꯤꯇꯥ ꯌꯦꯔꯨꯝ ꯑꯅꯤꯇꯥ ꯌꯦꯔꯨꯝꯒ ꯃꯥꯡꯈ꯭ꯔꯦ ꯑꯅꯤꯇꯥ ꯌꯦꯔꯨꯝꯒ ꯆꯅꯥꯒ ꯆꯥꯗꯩ ꯇꯧꯔꯦ ꯏꯕꯣꯍꯜ ꯅꯪꯁꯤꯅꯅꯦ ꯏꯕꯣ ꯑꯗꯒꯤꯗꯤ ꯑꯥꯔꯖꯦꯅ ꯇꯝꯕ꯭ꯔꯣ ꯆꯨꯝꯃꯤ ꯌꯥꯏꯌꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯏꯅꯝꯃ ꯗꯗꯥꯗ ꯏꯅꯝꯃꯅ ꯐꯤ ꯂꯩꯌꯨ ꯍꯥꯏꯅ ꯄ꯭ꯔꯦꯡ Tawbado. ꯇꯧꯕꯗꯨ ꯐꯤꯗꯨ ꯂꯩꯈ꯭ꯔꯕꯣ ꯑꯩ ꯂꯩꯈ꯭ꯔꯦ ꯐꯤꯗꯣ ꯂꯩꯈ꯭ꯔꯦ ꯑꯩꯅꯗꯤ ꯃꯇꯝꯗꯨꯗ ꯔꯥꯅꯤꯒꯤ ꯄ꯭ꯔꯦꯡ ꯇꯧꯕꯅꯤꯀꯣ ꯑꯗꯨꯒ ꯂꯩꯕ ꯃꯇꯝꯗꯗꯤ ꯑꯩꯅ ꯔꯥꯅꯤꯗꯣ ꯂꯩꯗ꯭ꯔꯦ ꯋꯥꯡꯈꯩ ꯑꯣꯏꯅ ꯂꯧꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯗꯨꯁꯨ ꯂꯧꯗꯤ ꯂꯧꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗꯩ ꯂꯧꯔꯤꯃꯤ ꯅꯠꯇꯦ ꯂꯛꯈꯤꯄꯨꯔꯗꯗꯤ ꯑꯣ ꯂꯧꯈꯤꯗꯨꯗꯤ
Okay. ꯑꯗꯩ ꯂꯤꯟꯊꯣꯜ ꯉꯝꯕꯤ ꯏꯆꯥ ꯊꯣꯏꯕꯤꯅ ꯀꯩ ꯍꯥꯏꯕ ꯆꯠꯂꯦ ꯍꯧꯖꯤꯛꯇ ꯍꯜꯂꯛꯄꯗ ꯃꯃꯥꯒ ꯗꯣꯟꯆꯥꯒꯤ ꯂꯥꯏꯐ ꯌꯦꯡꯉꯒ ꯂꯩꯔꯝꯃꯦ ꯑꯗꯣ ꯗꯣꯟꯆꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯌꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯆꯥ ꯊꯣꯏꯕꯤ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎꯀꯣ ꯑꯗꯩꯗꯤ ꯑꯞꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯏꯇꯩꯁꯤ ꯀꯔꯤ ꯍꯥꯏꯕ ꯏꯪꯕ ꯃꯥꯜꯂꯦ ꯆꯦ ꯁ꯭ꯋꯦꯇꯔ ꯑꯝꯇ ꯄꯤꯕꯤꯌꯨ ꯋꯥꯏꯌꯦ Ingin itu tasal ini bapak itu cendera pak. ꯑꯗꯣ ꯁꯤꯒꯩꯁꯤꯒꯅꯦ ꯀꯔꯤ ꯍꯥꯏꯕ ꯃꯌꯥꯝ ꯀꯣꯃꯦꯟꯠꯁꯤꯒ ꯄꯤꯔꯛꯄꯁꯤꯒ ꯌꯦꯡꯉꯨꯅꯦ ꯑꯁꯤꯒꯩꯁꯤꯒ ꯉꯥꯡꯈꯠꯄꯤꯔꯛꯏꯁꯦ ELMUN ꯑꯁꯤꯁꯤꯅ ꯄꯤꯔꯛꯏꯁꯦ ꯌꯦꯡꯉꯨꯁꯦ ꯃꯥꯒꯤ ꯁꯤꯒꯤ ꯂꯣꯟꯁꯤ ꯌꯦꯡꯉꯣꯕ ꯀꯌꯥꯝ ꯆꯥꯎꯈꯠꯇꯕ ꯃꯤꯅꯣ ꯌꯦꯡꯉꯨꯁꯦ ꯐꯖꯅ ꯑꯣꯏꯗꯕ ꯃꯤꯅꯤ Ante mending kayak ilmu naira. Kamu Mingda do kayak bungo. ꯑꯗꯩꯗꯤ Satu polo bodo jual laga jual lo. ꯅꯥꯈꯣꯁꯦ ꯁꯨꯝꯕꯁꯦ ꯑꯣꯏꯗꯕ Palli badona nangda palli badona pok pemasa orang ini ya. ꯇꯥꯎ Satu. ꯀꯩꯅꯣ ꯑꯁꯨꯝꯕꯁꯦ ꯄꯥꯔꯨꯅꯨ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯣꯏꯗꯕ ꯃꯤꯅꯦꯕ ꯃꯣꯏꯁꯦ Oira ꯑꯗꯣ kita irak ꯑꯩꯁꯦ ꯀꯩꯝ ꯁꯥꯎꯅꯤꯡꯕ ꯂꯩꯇꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯣꯏꯁꯦ ꯑꯗꯨꯝ ꯑꯣꯏꯗꯕ ꯃꯤꯅꯤꯅꯀꯣ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯏꯅꯝꯃ ꯑꯩꯈꯣꯏꯁꯨ ꯌꯦꯛ ꯈꯨꯃꯟꯅꯦ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯌꯦꯛ ꯃꯥꯟꯅꯗꯕꯅꯤꯀꯣ ꯑꯗꯩꯗꯤ ꯑꯥꯔꯖꯦꯅ ꯀꯔꯤ ꯏꯆꯦ ꯕ꯭ꯂꯨ ꯄꯤꯌꯨꯅ ꯍꯥꯏꯌꯦ ꯑꯥꯔꯖꯦ ꯑꯩ ꯕ꯭ꯂꯨ ꯄꯤꯕ ꯍꯩꯇꯦꯅꯦ ꯈꯣꯏꯗꯥꯁꯨ ꯍꯩꯇꯦ ꯑꯩꯁꯨ ꯍꯩꯇꯦ ꯈꯣꯏꯅꯤꯃꯛ ꯍꯩꯇꯦ ꯑꯗꯩꯗꯤ ꯗꯤꯖꯦꯅ ꯀꯩ ꯍꯥꯏꯕ ꯏꯃꯣꯏꯅꯨꯗꯣ ꯑꯩꯒꯤ ꯁꯥꯏꯅꯤꯅꯦ ꯈꯨꯃꯟ ꯍꯥꯏꯌꯦ ꯑꯥꯔꯖꯦ ꯑꯩ ꯕ꯭ꯂꯨ ꯄꯤꯔꯗꯤꯅꯦ ꯅꯪ ꯑꯁꯦꯡꯃꯛꯀꯤ ꯅꯪꯉꯣꯟꯗ ꯕ꯭ꯂꯨ ꯄꯤꯔꯗꯤ ꯑꯩ ꯉꯁꯤ LBꯁꯦ ꯊꯕꯛ ꯇꯧꯕ ꯌꯥꯕꯅꯤ ꯑꯥꯔꯖꯦꯗꯤ ꯃꯌꯥꯝ ꯈꯪꯕꯅꯤ ꯑꯗꯣ ꯑꯩ ꯕ꯭ꯂꯨ ꯄꯤꯕ ꯍꯩꯇꯦꯕ Kayak tahun nairo. ꯑꯥꯔꯖꯦ ꯕ꯭ꯂꯨ ꯄꯤꯕꯁꯦ ꯀꯩꯗ ꯆꯪꯗꯣꯏꯅꯣ ꯍꯥꯏꯔꯣ ꯑꯥꯔꯖꯦ ꯕ꯭ꯂꯨ ꯄꯤꯕꯁꯦ ꯀꯃꯥꯏꯅ ꯆꯪꯗꯣꯏꯅꯣ ꯀꯩꯗꯧꯗꯣꯏꯅꯣ ꯑꯝꯇ ꯍꯥꯏꯔꯧꯅꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯍꯥꯏ ꯐꯤꯗꯨ ꯍꯥꯏꯕ ꯐꯤꯗꯨ ꯁꯨ ꯎꯠꯄꯤꯔꯛꯎ ꯎꯅꯦ ꯌꯦꯡꯒꯦꯅꯦ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥ ꯑꯩꯅꯦ ꯐꯤꯗꯣ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯈꯤꯕꯅꯤ ꯃꯃꯥꯡꯗꯀꯣ ꯑꯩꯒꯤ ꯗꯥꯅ ꯂꯩꯕꯤꯕꯗꯣ ꯑꯗꯨ ꯐꯤꯗꯣ ꯁꯦꯝꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯅꯣꯡꯃꯁꯨ ꯎꯠꯂꯛꯀꯦꯀꯣ ꯑꯗꯒꯤ ꯎꯔꯕꯁꯤ ꯂꯥꯛꯑꯦ ꯏꯅꯥꯎꯅꯨꯄꯤ ꯎꯔꯕꯁꯤ ꯂꯥꯛꯑꯦ ꯆꯦ ꯑꯌꯥ ꯂꯥꯏꯚ ꯇꯧꯔꯝꯃꯤꯅꯦ ꯍꯥꯏꯌꯦ ꯋꯦꯜꯀꯝ ꯎꯔꯕꯁꯤ ꯅꯆꯦꯒꯤ LBꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯉꯁꯤꯗꯣ ꯑꯗꯨꯝ RJ ꯕ꯭ꯂꯨ ꯅꯥꯌꯦ ꯑꯗꯨꯅꯤ ꯕ꯭ꯂꯨ ꯄꯤꯕ ꯍꯩꯇꯅ ꯇꯧꯔꯤꯃꯤꯅꯦ ꯂꯤꯟꯊꯣꯏ ꯉꯝꯕꯤꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯉꯥꯈꯣ RJꯅ ꯀꯩ ꯍꯥꯏꯕ ꯏꯜꯃꯨꯟ ꯂꯋꯥꯏ ꯃꯆꯥ ꯍꯥꯠꯂꯨꯔꯣ ꯍꯥꯏꯅ RJꯅ ꯍꯥꯏꯔꯦ ꯑꯗꯨꯅꯤ RJ ꯃꯥꯟꯅꯔꯨꯅꯨꯗ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯁꯨꯝ ꯑꯣꯏꯗ ꯄꯥꯗꯕ ꯃꯤꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯒ ꯃꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯥꯡꯅꯕꯅꯤ Arje mapallibedo mana ireido adona pokpa machane dogine. ꯄ꯭ꯔꯇꯤꯃꯥ ꯅꯥꯃꯩꯔꯥꯄꯝꯅ ꯁꯣ ꯅꯥꯏꯁ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯄ꯭ꯔꯇꯤꯃꯥ ꯑꯗꯨꯒꯒꯤꯗꯤ ꯏꯕꯣꯍꯜꯅ ꯗꯥꯕꯨꯡ ꯅꯨꯡꯗꯥꯡ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯗꯣꯔꯤꯒꯦ ꯍꯥꯏꯌꯦ Akoy lakimina kangi. ꯑꯩꯈꯣꯏ ꯅꯨꯡꯗꯥꯡꯒꯤ ꯍꯦꯟꯖꯥꯡꯁꯦ ꯑꯩꯅ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯒꯅꯤ ꯀꯩꯀꯩ ꯊꯣꯡꯁꯤꯒꯦꯅ Basi chak thom dai kuding na bam kan dawi arje koi tone na chise. ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯗꯥꯕꯨꯡ RJꯗ ꯕ꯭ꯂꯨ ꯄꯤꯌꯨꯅꯦ ꯀꯔꯤ ꯍꯥꯏꯕ ꯃꯦꯠꯈꯥꯏꯅꯕ ꯍꯥꯏ ꯑꯗꯨꯅꯤꯅꯦ ꯑꯩꯈꯣꯏ ꯕ꯭ꯂꯨ ꯄꯤꯕ ꯍꯦꯛꯇ ꯇꯧꯔꯤꯃꯤꯅꯦ ꯏꯕꯣꯍꯜ ꯑꯗꯩꯗꯤ RJꯒ ꯀꯣꯟꯅ ꯐꯣꯟꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯕ꯭ꯂꯨ ꯄꯤꯕꯒꯤꯗꯣ ꯍꯪꯗꯗꯤ ꯌꯥꯔꯔꯣꯏ ꯑꯗꯒꯤ DJꯅ ꯑꯅꯤꯇꯥ ꯏꯁꯩ Thakli. ꯁꯛꯂꯤ ꯌꯥꯏ ꯑꯅꯤꯇꯥ ꯏꯁꯤꯡ ꯊꯛꯂꯤ ꯍꯥꯏꯕ ꯑꯣ ꯊꯛꯁꯅꯨ ꯃꯥ ꯃꯈꯅꯥꯎꯗꯣ ꯄꯣꯛꯈꯥꯏꯅ ꯊꯛꯁꯅꯨ ꯑꯗꯒꯤꯗꯤ RJꯅ ꯀꯔꯤ ꯑꯩꯒꯤ ꯀꯣꯃꯦꯟꯗ ꯀ꯭ꯂꯤꯛ ꯇꯧꯗꯨꯒ ꯀꯔꯤ ꯍꯥꯏꯕ ꯃꯣꯗꯤꯔꯦꯇꯣꯔꯗ ꯆꯪꯂꯒ ꯍꯥꯏ ꯑꯗꯨꯅꯣ ꯈꯪꯗꯦꯅꯦ ꯑꯗꯒꯤꯗꯤ ꯃꯣꯗꯤꯔꯦꯇꯣꯔ ꯀꯗꯥꯏꯗ ꯃꯣꯗꯤꯔꯦꯇꯣꯔ ꯌꯥꯎꯗꯦ Yaudi. Achhe. ꯀꯃꯥꯏ ꯍꯟꯗꯣꯏꯅꯣ ꯕꯦꯛꯇ ꯍꯟꯗꯣꯏꯔꯣ RJ ꯆꯪꯉꯒ ꯑꯗꯨꯏ ꯀꯩꯗ ꯅꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯗꯒꯤꯗꯤ ꯏꯜꯃꯨꯟꯅ ꯁꯣꯔꯤ ꯍꯥꯏꯌꯦ ꯍꯧꯖꯤꯛ ꯅꯪ ꯁꯣꯔꯤ ꯍꯥꯏꯅ ꯅꯪ ꯍꯥꯏꯔꯦꯗꯣ ꯅꯪ ꯏꯔꯝꯗꯥꯏꯗꯨꯒ ꯅꯪ ꯀꯩꯒꯤꯅೋ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯅꯪꯒꯤ ꯅꯈꯨꯠꯇꯨꯗꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯏꯒꯅꯤ ꯍꯥꯏꯅ ꯏꯔꯩꯗꯨꯕꯨ ꯅꯪ ꯅꯀꯣꯛ ꯌꯥꯎꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ Pare mini sorry aredi pare. ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣꯕ ꯑꯗꯨꯒꯨꯝꯕ ꯆꯥꯎꯈꯠꯇꯕꯒꯤ ꯋꯥꯍꯩ ꯋꯥꯉꯥꯡꯗꯣ ꯁꯤꯖꯤꯟꯅꯒꯅꯣꯕꯀꯣ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤ ꯅꯨꯡꯁꯤꯅꯅ ꯂꯩꯁꯤ ꯑꯗꯨꯒꯨꯝꯕ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯍꯩꯗꯣ ꯁꯤꯖꯤꯟꯅꯒꯅꯨ
ꯑꯩꯈꯣꯏꯅ ꯅꯣꯏꯗ ꯀꯔꯤ ꯑꯂꯥꯟꯕ ꯇꯧꯈꯤꯗꯅ ꯅꯣꯏꯅ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯋꯥꯉꯥꯡꯗꯣ ꯉꯥꯡꯉꯛꯇꯣꯏꯅꯣ ꯌꯦꯡꯅꯤꯡꯗ꯭ꯔꯒ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯊꯣꯛꯄꯤꯈꯣ ꯀꯩꯁꯨꯝ ꯑꯀꯥꯏꯕ ꯂꯩꯖꯗꯦ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯅꯆꯤꯟ ꯊꯤꯕ ꯋꯥꯍꯩꯗꯣ ꯁꯤꯖꯤꯟꯅꯔꯛꯀꯅꯣꯕ आयुषी स्पेलिंग लाल है ꯑꯗꯨꯒ ꯏꯕꯣꯍꯜꯅ 30 ꯒꯣꯜ ꯌꯥꯏ ꯃꯁꯤꯅ 30 ꯒꯣꯜ 13 ꯒꯣꯜꯂꯤꯇ ꯍꯥꯏ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯄꯨꯔꯅꯤꯃꯥꯅ ꯀꯩ ꯍꯥꯏꯕ ꯍꯦꯜꯂꯣ ꯍꯥꯏ ꯍꯥꯏ ꯄꯨꯔꯅꯤꯃꯥ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯀꯔꯝꯕꯅꯣ ꯑꯩ ꯈꯪꯍꯧꯗꯔꯦꯒ ꯈꯪꯍꯧꯗꯦ ꯇꯧꯅꯤ ꯏꯅꯝꯃ ꯁꯥꯎꯕꯤꯅꯨꯀꯣ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯃꯥ ꯍꯥꯏꯁꯤꯅ ꯑꯗꯩ ꯄꯨꯔꯅꯤꯃꯥꯅ ꯀꯩ ꯍꯥꯏꯕ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯇꯧꯔꯤꯑꯅꯨ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯄꯨꯔꯅꯤꯃꯥ ꯅꯪꯗꯤ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯤꯡꯊꯣꯏꯉꯝꯕꯤꯅ ꯀꯩ ꯍꯥꯏꯕ ꯑꯌꯨꯁꯤꯗꯣ ꯑꯝꯇ ꯌꯦꯡꯒꯦ ꯗ ꯁꯤ ꯌꯦꯡꯉꯁꯦ ꯑꯗꯥ ꯗꯤꯗꯤ ꯍꯣꯁꯇꯦꯜꯗ ꯂꯩꯈꯤꯕ꯭ꯔꯣ ꯍꯥꯏ ꯃꯆꯥꯊꯣꯏꯕꯤ ꯗꯥ ꯗꯤꯗꯤ ꯍꯣꯁꯇꯦꯜꯗ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯑꯌꯨꯁꯤ ꯅꯆꯟ ꯅꯅꯥꯎ ꯅꯨꯄꯤꯁꯤꯒ ꯂꯩꯔꯦ ꯇꯨ ꯅꯪꯁꯨ ꯌꯥꯝ ꯎꯅꯤꯡꯉꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯤꯁ ꯇꯧꯔꯦ ꯗꯆꯥꯅ ꯅꯪꯕꯨ ꯌꯥꯝꯅ ꯑꯗꯨꯒ ꯏꯕꯣꯍꯜꯅ ꯀꯣꯃꯦꯟꯇ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯌꯦꯡꯉꯨꯅꯨ ꯌꯥꯕ ꯈꯪꯗꯦꯅꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯄꯨꯔꯅꯤꯃꯥꯅ ꯍꯦꯜꯂꯣ ꯍꯥꯏ ꯑꯗꯩ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏ ꯇꯧꯔꯛꯑꯦ ꯑꯗꯩ ꯄꯨꯔꯅꯤꯃꯥꯅ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯩ ꯑꯗꯒꯤ ꯑꯥꯔꯖꯦꯅ ꯍꯥꯏ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯗꯤꯖꯦꯅ ꯀꯔꯤ ꯑꯣꯀꯦ ꯐꯔꯦ ꯌꯥꯗ꯭ꯔꯗꯤ ꯑꯗꯨꯅꯤꯅꯦ ꯍꯩꯇꯕ ꯍꯥꯏꯁꯦ ꯈꯪꯗꯕ ꯍꯥꯏꯁꯦ ꯈꯪꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦꯅꯦ ꯍꯩꯇ꯭ꯔꯗꯤ ꯈꯪꯗ꯭ꯔꯗꯤ ꯑꯥꯔꯖꯦ ꯑꯗꯒꯤꯗꯤ ꯊꯤꯐꯧꯗ ꯕꯦꯁꯣꯟꯅ ꯆꯥꯔꯤꯃꯤ ꯑꯁ ꯇꯧꯋꯦꯍꯦ ꯏꯕꯣꯍꯜꯅ ꯕꯦꯠ ꯀꯣꯃꯦꯟꯇꯣ ꯇꯧꯕꯤꯒꯅꯨ ꯍꯥꯏ ꯑꯗꯨꯅꯦꯕ ꯀꯔꯤꯒꯤ ꯁꯤꯒ ꯑꯦꯜ ꯕꯤ ꯇꯧꯕꯗ ꯀꯔꯤꯒꯤ ꯕꯦꯠ ꯀꯣꯃꯦꯟ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯒꯦꯕ ꯁꯤꯒꯩꯁꯤꯒ ꯐꯠꯇꯕ ꯋꯥꯍꯩ ꯑꯗꯨꯝꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯛꯇꯣꯏꯗꯣ ꯆꯨꯝꯅ ꯋꯥꯍꯩ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯏꯕ ꯋꯥꯍꯩꯗꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯊꯤꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯊꯤꯕ ꯋꯥꯍꯩꯅꯦ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩꯗꯣ ꯌꯥꯝ ꯇꯥꯊꯤꯕ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯑꯇꯩꯅ ꯈꯔ ꯐꯩꯌꯦꯕꯀꯣ ꯑꯩ ꯌꯥꯝ ꯁꯥꯎꯒꯟꯗꯦꯕꯀꯣ ꯑꯩ ꯌꯥꯝ ꯁꯥꯎꯒꯟꯗꯦ ꯑꯗꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯆꯤꯟꯊꯤꯕ ꯋꯥꯠꯁꯦ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯕꯤꯗꯣ ꯑꯣꯏꯌꯦꯕ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕꯀꯣ ꯁꯥꯎꯒꯟꯗꯦꯀꯣ ꯑꯩꯗꯣ ꯁꯥꯎꯔꯒꯁꯨꯅꯦ ꯑꯩꯁꯦ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯗꯦꯕ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯐꯠꯇꯕ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯦꯕ ꯆꯨꯝꯅ ꯑꯩꯈꯣꯏ ꯀꯄꯜ ꯌꯦꯡꯅꯤꯡꯗꯦꯕ ꯖꯍꯥ ꯑꯃ ꯍꯥꯏꯔꯣ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯆꯤꯟꯊꯤꯕ ꯋꯥ ꯉꯥꯡꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯁꯥꯎꯔꯒ ꯐꯕꯗ ꯀꯅꯥ ꯂꯩꯇꯦ ꯃꯤꯑꯣꯏꯕ ꯉꯛꯇꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯃꯤꯑꯣꯏꯕ ꯉꯛꯇꯅꯤ ꯑꯁꯦ ꯀꯥꯎꯒꯅꯨ ꯃꯤꯑꯣꯏꯕ ꯉꯛꯇꯅꯤ ꯑꯩꯈꯣꯏꯁꯦ ꯀꯃꯦꯟ ꯄꯥꯔꯣꯍꯦ ꯅꯪ ꯕꯥꯁꯣꯟ ꯇꯧ ꯂꯩ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯂꯥꯏꯐꯀ ꯂꯣꯏꯁꯟꯅꯤꯡꯉꯦꯕ ꯇꯟꯖꯜꯂꯛꯑꯦꯕ ꯑꯩ विक्रम के पाऊँ विक्रम ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯐꯤꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯅꯦ ꯏꯅꯝꯃ ꯍꯥꯏꯌꯦ ꯑꯣ ꯐꯤꯒꯤ ꯚꯤꯗꯤꯑꯣꯗꯨꯔꯣ ꯑꯠꯆꯥ ꯐꯤꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅꯅꯦ ꯃꯥꯔꯆ ꯊꯥꯒꯤꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇꯪ ꯌꯦꯡꯉꯣꯕꯀꯣ ꯑꯗꯨꯏꯗꯨꯒ ꯌꯥꯎꯕꯅꯦꯕ ꯃꯥꯔꯆꯇꯤ ꯅꯠꯇꯦ ꯐꯦꯕꯋꯥꯔꯤꯒꯤ ꯍꯟꯗꯛꯀꯤ ꯆꯠꯈꯤꯕ ꯐꯦꯕꯋꯥꯔꯤꯗꯣ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯌꯥꯎꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯒꯤ ꯊꯥꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯒ ꯑꯝꯇꯪ ꯌꯦꯡꯉꯨ ꯑꯩꯅ ꯂꯛꯈꯤꯄꯨꯔꯗ ꯆꯠꯂꯒꯅꯦ ꯋꯥꯡꯈꯩꯒꯤ ꯐꯤꯗꯨꯞ ꯑꯃ ꯂꯩꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯗꯣ ꯑꯝꯇꯪ ꯌꯦꯡꯉꯨ ꯑꯗꯩꯗꯨꯒ ꯌꯥꯎꯔꯕꯅꯤ ꯑꯩꯈꯣꯏ ꯗꯥꯅ ꯂꯩꯕꯤꯕ ꯐꯤꯗꯣ ꯑꯗꯩ ꯕꯤꯀ꯭ꯔꯝ ꯀꯣꯟꯖꯦꯡꯕꯝꯅ ꯅꯣꯛꯂꯦ ꯑꯗꯩ ꯂꯤꯟꯊꯣꯏꯉꯝꯕꯤꯅ ꯀꯔꯤ ꯑꯩ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯂꯥꯛꯄ ꯌꯥꯏ ꯗꯣꯟꯆꯥ ꯍꯥꯏꯌꯦ ꯂꯥꯛꯑꯣ ꯑꯩꯗꯤ ꯃꯃꯥꯗꯁꯨ ꯍꯥꯏꯕꯅꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯃꯃꯥꯒ ꯄꯄꯥꯒꯅꯗꯤ ꯂꯥꯛꯄꯩ ꯋꯥꯔꯤ ꯑꯝꯇ ꯂꯩꯇꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏꯁꯨ ꯎꯅꯤꯡꯉꯦ ꯌꯥꯝꯅ ꯑꯗꯒꯤ ꯑꯅꯤꯇꯥꯅ ꯍꯥꯏꯔꯦ ꯍꯥꯏ ꯑꯅꯤꯇꯥ ꯑꯩꯁꯨ ꯂꯥꯛꯑꯦ ꯍꯥꯏ ꯑꯅꯤꯇꯥꯅ ꯋꯦꯜꯀꯝ ꯑꯅꯤꯇꯥ ꯋꯦꯜꯀꯝ ꯑꯗꯩ ꯎꯔꯕꯁꯤꯅ ꯍꯥꯏ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯗꯣꯔꯤ ꯒꯦꯠꯆꯦ ꯍꯥꯏꯌꯦ ꯍꯩꯖꯥꯡ ꯈꯪꯗ꯭ꯔꯤꯅꯦ ꯎꯔꯕꯁꯤ ꯍꯩꯖꯥꯡꯁꯦꯅꯦ ꯈꯪꯗ꯭ꯔꯤꯑꯕ ꯀꯩ ꯊꯣꯡꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯑꯗꯩ ꯑꯥꯔꯖꯦꯅ ꯑꯣꯟ ꯍꯥꯏꯌꯦ ꯑꯗꯒꯤ ꯊꯣꯏꯕꯤ ꯁꯅꯥ ꯃꯥꯏꯕꯝꯅ ꯏꯅꯝꯃ ꯃꯤꯔꯛ ꯇꯤꯜꯂꯒ ꯋꯥ ꯉꯥꯡ ꯁꯉꯥꯡ ꯐꯖꯗ꯭ꯔꯗꯤ ꯃꯄꯥ ꯆꯥꯅ ꯆꯥꯅ ꯈꯨꯝꯃꯣ ꯏꯅꯝꯃ ꯍꯥꯏ ꯑꯗꯨꯅꯦꯕ ꯇꯜꯂꯤꯗ ꯑꯩ ꯁꯨꯝꯕ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯍꯩꯅꯗꯦ ꯌꯥꯝꯅ ꯑꯗꯩꯗꯤ ꯏꯕꯣꯍꯜꯅ ꯑꯅꯤꯇꯥꯁꯦ ꯆꯥꯛ ꯆꯥꯅ ꯃꯈꯨꯠꯇ ꯆꯦ ꯄꯥꯏꯔꯒ ꯕꯦꯠ ꯀꯣꯃꯦꯟ ꯀꯩ ꯍꯥꯏꯕ ꯂꯥꯛꯄꯁꯤꯡꯗꯣ ꯐꯖꯅ ꯆꯦꯅ ꯀꯩ ꯍꯥꯏꯕ ꯐꯖꯅ ꯆꯦꯅ ꯀꯩ ꯍꯥꯏꯕ ꯉꯥꯡꯊꯔꯤ ꯍꯧꯖꯤꯛ ꯍꯥꯏꯌꯦ ꯈꯔ ꯉꯥꯡꯗ ꯌꯥꯗꯦꯅꯦ ꯑꯗꯩ ꯕꯤꯀ꯭ꯔꯝꯅ ꯍꯥꯏ ꯇꯧꯔꯦ ꯍꯦꯜꯂꯣ ꯑꯅꯤꯇꯥꯅ ꯑꯩꯗꯤ ꯕꯦꯠ ꯀꯣꯃꯦꯟ ꯅꯣꯛꯑꯒ ꯀꯩ ꯍꯥꯏꯕ
पाथग्रबनी है ओ नंग बेड कमेंग से पाथगिब्रो आई खंगदे आई वीडियो जेंगदि आई एलबी लोरगा नंग वीडियो जेंगनी पाथरौ फजा फजना ने जैथरौ बेड कमेंग पे मी सिंगदो मथौ मवा लेतबदा बेड कमेंग पे नुंगाइ बेट जबो को मैं तौ पिरा पुसिंग बोइना नोबेल प्राइज पीनी अदो इदी आरजे न तम ब्रो हायगा नो खरे अदो थैबी सना माइबम न होय येंगे इनमा हायना हायरे जेंगो अमतंग जेंगो को दुगा लेरबनी खोदाना लेबीबदो दो इदी उर्वशीना कइनो उर्वशी उंगीरा कइदोइनो सिबु माइसे करी इमोजी रो खंगदे Come on. द अनिताना कह हाइबा डीजे बेड कमेंट नुंगाइब्रा डीजे दा हंगे अनिताना बेड कमेंट नुंगाइब्रा इना अदुगा इदी अखोइगी इबोहलना करे हाइबा तान कराइबा Tanu lata. तनु लता न अनिता दा अंगाउबी माली हाइना फजना चैथा खरे कमेंट पाबदा मीबू हेक्ता अंगाउबी हाइबा याब्रो द इबोहलगा अनिता कमेंट पाबदा हाइबा येरुम चाबा काउरे हाइने है रश्मिना हाय हाय हेलो रश्मि वेलकम अदगी डायमंड कह हाइबा हुई 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 है डायमंड नंगना सन अदगी पूर्णिमा ना कह हाइबा इन फ्यूचर यू विल बी ए बिग यूट्यूब है थैंक यू सो मच अखोय ngamjabo aige adagi anita na kari haiba anu fajana jaithagrabani ai duniya ba ado mingonda bet comment se pigana na piri ba moisne na aidi nga ini do jening da batare dum jenganu natrane ado iduga kaiguma mi hawdadi nuaita bagi mong da moina dumana tawbo mi gi thamoi sokpa wa ngang ba se kasu phatte ba idi pamde tawsu tawde ado aduni de urbasina kai haiba ibai nobel prize sai nok thagare de dj na kai haiba ai hauji ta kai haiba Thazali. thazali ai kaino thazali ai ja थैबी सनाना kai haiba moi khara na sugumba taura wakhal sonda dau natte nachal aikhoi mayam leiri sidi full support ai thank you so much थैबी सना अखोइगी दा खबानी बु नुक्सीबीबगी अखोइ चैनल बु नुक्सीबीदुना नंगना हौबदगी को हौजि फावदे एलबी जाबी से नचे जाम लाइव फैना खले याम नुक्सी को अखोइगी चैनल बु सपोर्ट तौबीबा नुक्सीबीबदो अदुगगिदी कराइबा पेबम कराइबा Rani रानीबाला ना हाय Bala. हाय हेलो रानीबाला दगिदी इबोहलना आरजे अनितासु लेरमी तौरी दीदी आई उरुदरे है अदगी रानीबालाना ओ है दे अनिताना Oh. आई लाइक तौरे है अइंगोंदरो अनिता थैंक यू अदगी इबोहलना अनिता सी निपादा इबो कराइबा निपादा इबोहल मालिब्रो Malibu. अनिता सी निपादी इबोहल Ipada. निपादी इबो हल मालिबो है दे डायमंड ना कयाबा हुई हाइबा नते कयाइनो Hui. Hibernate ne. हुई नोकपने आइबा ओ हुई हाइबा नते नोकपने आइबा हुई हाइ नोकपने ओ सॉरी डायमंड सॉरी बेड कमेंट अमा लामे बको चिन्थीबगी वाहे मा इरकबा दुगै बेड कमेंट असिसु बेड कमेंट ओइरा मारे नने तौबनिको सावबा यादे बेड कमेंट पिरकपसिदी पाखुमसे फजना पिरक्तोइनेबा खोइसु अदो फजा सावबा यादेको डायमंड दैदी निथोइंगमिना बाय बाय आई लाइरी तौरगेको हाय तौरो मचा थोबी लाइक तौरो सना थोबी लाइक तौरोको लाइक कना पाउ सना अदो मोबाइल याम जेंगनु अदोगी अदुम दोचागी दुम जेंगु मयामगी जेंद्रसु मयामगी जेंद्रसु दोचागी जेंगु अदो मोबाइल याम जेंगबा जादेको लाइक कना पाउ बाय बाय गुड नाइट चा थोबी दगी आरजे मैतैना काय तम ब्रो लइये है दगी अनिता ना इबोहल अनि सुरे है इबोहल अनि सुरबनी अदगी पूर्णिमा ना करे ओके बाय है बाय पूर्णिमा बाय दैथेबी सना ना काय बा दा नोइनी तनते काय बा इमौ इयासु लोय नुंसीको आइन हाइबको दगी फाउरकने नुक्सीको नुंसीको करे है बा
ꯐꯨꯔꯛꯀꯅꯤ ꯍꯥꯏꯔ ꯀꯩ ꯍꯥꯏꯅꯣ ꯊꯣꯏꯕꯤꯁꯤꯅ ꯀꯩ ꯍꯥꯏꯅꯣ ꯐꯨꯔꯛꯀꯅꯤ ꯍꯥꯏꯔ ꯀꯩ ꯍꯥꯏꯅꯣ ꯁꯦ ꯑꯣ ꯑꯉꯥꯡ ꯑꯅꯤꯅ ꯐꯨꯔꯛꯀꯅꯤ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯃꯥꯏꯁꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯊꯣꯏꯕꯤꯁꯤꯅꯥꯁꯦ ꯂꯤꯁꯜꯂꯣ ꯁ꯭ꯋꯦꯇꯔ ꯂꯤꯁꯜꯂꯣ ꯑꯗ ꯑꯗꯒꯤꯗꯤ ꯑꯥꯔꯖꯦꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯀꯩ ꯍꯥꯏꯕ ꯗꯨꯀꯥꯟ ꯆꯠꯂꯨꯒꯦ ꯏꯆꯦ ꯍꯥꯏꯌꯦ ꯍꯣꯏ ꯑꯥꯔꯖꯦ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯌꯥꯎꯔꯛꯎꯀꯣ ꯌꯥꯝꯅ ꯀꯨꯏꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯊꯥꯔꯔꯣꯏ ꯄꯨꯡ ꯀꯌꯥꯁꯨ ꯑꯩ ꯄꯨꯡ ꯑꯃ ꯍꯦꯜꯂꯕ ꯈꯪꯗꯦꯅꯦ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯑꯅꯤꯇꯥ ꯅꯪꯒꯤ ꯀꯔꯤ ꯍꯥꯏꯕ ꯑꯁꯥꯡꯕ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯕ ꯉꯝꯗ꯭ꯔꯁꯨ ꯀꯔꯤ ꯍꯥꯏꯕ ꯊꯥꯖꯅ ꯊꯝꯖꯔꯤ ꯏꯕꯣꯍꯜꯅ ꯑꯗꯣ ꯑꯅꯤꯇꯥ ꯊꯥꯖꯅ ꯊꯝꯖꯔꯤ ꯏꯕꯣꯍꯜꯅ ꯊꯥꯖꯅ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯣ ꯑꯣꯟ ꯇꯧꯔ ꯊꯝꯃꯤ ꯍꯥꯏꯕ ꯊꯝꯃꯤ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯕ ꯑꯗꯣ ꯑꯅꯤꯇꯥ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨꯀꯣ ꯍꯥꯏ ꯑꯅꯤꯇꯥ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯕꯣꯍꯜꯂꯁꯨ ꯇꯧꯕꯤꯔꯣꯀꯣ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯑꯅꯤꯇꯥꯅ ꯀꯩ ꯍꯥꯏꯕ ꯏꯕꯣꯍꯜ ꯑꯩ ꯁꯞꯄꯣꯔꯠ ꯂꯩꯖꯩ ꯍꯥꯏꯌꯦ ꯁꯞꯄꯣꯔꯠ ꯂꯩꯖꯩ ꯍꯥꯏꯌꯦ ꯑꯣ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯑꯅꯤꯇꯥꯅ ꯑꯗꯒꯤꯗꯤ ꯀꯔꯤ ꯍꯥꯏꯕ ꯔꯨꯁꯟ ꯒꯨꯞꯇꯅ ꯀꯩ ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯗꯨꯒꯤꯗꯤ ꯑꯅꯤꯇꯥꯅ ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯨꯅꯦ ꯍꯥꯏꯌꯦ ꯄꯥꯎꯅꯦ ꯑꯅꯤꯇꯥ ꯂꯥꯏꯔꯤꯛ ꯄꯥꯕꯗꯤ ꯐꯩ ꯀꯩꯅꯣꯅꯦ ꯂꯥꯏꯔꯤꯛ ꯄꯥꯕꯁꯤꯗꯤ ꯑꯗꯨꯝ ꯄꯥꯒꯗꯕꯅꯤ ꯍꯧꯖꯤꯛꯁꯨ ꯈꯪꯖꯤꯟꯕ ꯍꯩꯖꯤꯟꯕꯁꯤꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀꯥꯏꯗꯦꯀꯣ ꯑꯗꯨꯗꯒꯤꯗꯤ ꯀꯩ ꯍꯥꯏꯕ ꯔꯧꯁꯟꯅ ꯀꯩ ꯍꯥꯏꯕ ꯂꯞ ꯐ꯭ꯔꯣꯝ ꯕꯤꯍꯥꯔ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯔꯨꯁꯟ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯍꯣꯏ ꯐꯨꯈ꯭ꯔꯅꯤ ꯍꯥꯏꯕ ꯕꯤꯍꯥꯔꯤ ꯅꯠꯇꯦ ꯃꯩꯇꯩꯂꯣꯟꯗ ꯉꯥꯡꯉꯩ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯪꯉꯛꯏꯁꯤꯗꯤ ꯃꯩꯇꯩ ꯑꯣꯏꯔꯝꯒꯅꯤ ꯕꯤꯍꯥꯔꯗ ꯂꯩꯕ ꯑꯗꯒꯤꯗꯤ ꯍꯣꯏ ꯐꯨꯈꯤꯅꯤ ꯍꯥꯏꯕ ꯍꯥꯏ ꯑꯗꯩꯗꯤ ꯎꯕꯁꯤꯅ ꯂꯥꯏꯛ ꯇꯧꯔꯦ ꯑꯗꯨꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯑꯦꯀꯦ ꯊꯥꯒꯤꯁꯦ ꯉꯥꯏꯍꯥꯛꯀ ꯊꯥꯒꯤꯁꯦ ꯏꯅꯝꯃ ꯍꯥꯏꯕ ꯑꯣ ꯑꯗꯨꯅꯦ ꯉꯥꯏꯍꯥꯛꯀ ꯊꯥꯒꯤꯁꯤꯔꯥ ꯀꯨꯏꯔ ꯃꯥꯜꯂꯦꯀꯣ ꯑꯗꯩ ꯎꯔꯕꯁꯤꯅ ꯀꯩ ꯍꯥꯏꯕ ꯃꯅꯤꯡꯒꯤ ꯂꯩꯗꯣ ꯐꯖꯩꯌೇ ꯑꯩꯒꯤ ꯎꯠꯂꯛꯄ ꯂꯩꯅꯤꯁꯦ ꯉꯁꯥꯏꯗꯒꯤ ꯅꯆꯦꯁꯦ ꯐꯖꯕ ꯃꯐꯝ ꯊꯤꯕꯗ ꯋꯥꯔꯕꯅꯤ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯏꯃꯣꯏꯅꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯣꯟ ꯕꯤꯖꯤ ꯌꯥꯏ ꯄꯥꯞꯄ꯭ꯔꯦ ꯏꯃꯣꯏꯅꯨꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯁꯥꯟꯅꯧ ꯏꯃꯣꯏꯅꯨꯒ ꯑꯗꯨꯗꯒꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯁꯤꯁ ꯗꯗꯥ ꯅꯩꯔꯦ ꯀꯩ ꯍꯥꯏꯕ ꯄꯥꯏꯊꯣꯔꯛꯂꯦ ꯑꯗꯨ ꯄꯥꯏꯊꯣꯔꯛꯑꯦ ꯃꯥ ꯑꯗꯒꯤꯗꯤ ꯄꯥꯔꯤ ꯁꯅꯥꯅ ꯍꯥꯏꯕ ꯆꯦꯒꯤ ꯃꯨꯛꯕꯥꯡ ꯌꯦꯡꯉꯝꯃꯤꯅꯦ ꯍꯧꯖꯤꯛꯇ ꯍꯥꯏꯌꯦ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤ ꯑꯗꯨꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯍꯥꯏꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯅꯤꯇꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯁꯤꯝꯔꯟ ꯁꯤꯡꯍꯅ 26 ꯂꯥꯏꯛ ꯇꯅꯨꯅꯤꯀꯣ ꯑꯅꯨ ꯍꯥꯏ ꯑꯣ ꯇꯅꯨ ꯋꯦꯜꯀꯝ ꯑꯗꯨꯗꯒꯤꯗꯤ ꯕꯦꯕꯤ ꯔꯥꯅꯤ ꯅꯣꯡꯊꯣꯝꯕꯝꯅ ꯏꯆꯦ ꯍꯧꯖꯤꯛꯇ ꯂꯥꯏꯚ ꯀꯩ ꯍꯥꯏꯕ ꯆꯪꯉꯛꯇ ꯉꯥꯏꯔꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯌꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯌꯦ ꯕꯦꯕꯤ ꯔꯥꯅꯤ ꯑꯩ ꯀꯩꯅꯣ ꯇꯧꯔꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅ ꯏꯕꯣꯍꯜꯅ ꯑꯩ ꯂꯩꯔꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯂꯩꯌꯨ ꯏꯕꯣꯍꯜ ꯂꯣꯏꯕꯧ ꯂꯩꯒꯗꯅꯤ ꯆꯠꯄ ꯌꯥꯔꯣꯏ ꯑꯗꯒꯤ ꯁꯤꯝꯔꯟ ꯌꯥꯎꯏ ꯅꯍꯥꯟ ꯌꯥꯎꯏꯗꯨꯗꯤ ꯅꯪ ꯌꯥꯎꯏꯗꯨꯗꯤ ꯑꯩ ꯌꯥꯎꯗ꯭ꯔꯁꯨ ꯑꯗꯩ ꯁꯤꯝꯔꯟꯅ ꯀꯩ ꯍꯥꯏꯕ ꯑꯅꯤꯜ ꯀꯄꯨꯔ ꯍꯥꯏ ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯅꯤꯜ ꯀꯄꯨꯔꯅꯦ ꯍꯥꯏ ꯋꯥ ꯑꯩꯈꯣꯏ ꯗꯥ ꯑꯅꯤꯜ ꯀꯄꯨꯔꯅꯦ ꯍꯥꯏꯔꯛꯑꯦ ꯑꯗꯒꯤꯗꯤ ꯎꯔꯕꯁꯤꯅ ꯐꯖꯩ ꯌꯥꯏ ꯂꯩꯁꯦ ꯌꯥꯝ ꯐꯖꯩ ꯌꯥꯏ ꯎꯔꯕꯁꯤꯅ ꯊꯦꯡꯀ꯭ꯌꯨ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯏꯅꯝꯃ ꯂꯥꯏꯚꯇꯨ ꯑꯗꯨꯝ ꯊꯥꯔꯣ ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯕꯤꯔꯒꯦ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯅꯪꯗꯨꯒꯩ ꯊꯣꯡꯉꯒꯅꯦ ꯋꯥꯆꯞꯇ ꯊꯥꯖꯤꯜꯂꯛꯑꯒꯦꯔꯥ ꯑꯗꯨꯅ ꯐꯔꯅꯤꯕꯣ ꯑꯗꯒꯤꯗꯤ ꯎꯔꯕꯁꯤ ꯁꯣꯏꯕꯝꯅ ꯅꯣꯛꯂꯦ ꯎꯔꯕꯁꯤ ꯁꯣꯏꯕꯝꯅ ꯃꯌꯥꯒ ꯍꯤꯒꯠꯂꯛꯑꯦ ꯃꯌꯥꯒ ꯎꯊꯣꯛꯉꯩ ꯅꯣꯛꯂꯛꯑꯦ ꯑꯗꯒꯤꯗꯤ ꯄ꯭ꯔꯇꯤꯃꯥꯅ ꯍꯥꯏ ꯍꯦꯜꯂꯣ ꯕꯦꯕꯤ ꯗꯦꯕꯤꯅ ꯑꯟꯇꯤ ꯃꯨꯛꯕꯥꯡ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯕꯦꯕꯤ ꯑꯗꯒꯤꯗꯤ ꯂꯥꯏꯁ꯭ꯔꯝꯅ ꯀꯩꯅꯣ ꯌꯨꯇꯨꯕꯀꯤ ꯀꯩꯅꯣ ꯄꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯗꯒꯤꯗꯤ ꯇꯅꯨꯅ ꯋꯥ ꯗꯥꯕꯨꯡꯁꯦ ꯄꯨꯔꯥ ꯍꯤꯔꯣꯅꯤ ꯍꯦ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯖꯒꯣꯏꯒ ꯁꯥꯈ꯭ꯔꯦ ꯏꯕꯣꯍꯜ ꯖꯒꯣꯏꯒ ꯁꯥꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯕ
Parsina che mathang mubangdi beef chabi hai hoi yenge ngamaga sarake ko dagidi kainona kaiba ibo halna kai haiba jariputi rani kanadro jariputi rani haidi bohol tanudara adagidi ibohalna karim kaide yae adagi tanuna nateko ibohal se ni anil ka haise ibohal o ibohal la hairo adagidi kanano sina tap tapasya salmana hi hello tapasya adaidi ibohalna lb da luzare lb da kayaiba thoi phare lb da chak chare thi phare ba lb da kayaiba jauna tumle o duni lb da loire lb da dagidi simrana kaiba anu da bungi tupi se wow tare ai leibi rei ni silchar da mall dagi bisal market dagi lobi rei ni han jat pada adagidi sudhina mausa adoidi tapasana hai abemana nungsiye che hai thank you so much abema adagidi simran na kare haba ibo hol nang ko aina nokha kare adagi sudhina jubi bu pisalak pane adagidi kaino apple naspati ra khane pisal e adaidi kaino se pisal e haigu ga pam pisal e khoi da tuning ga se pisal e mare mai se adaidi md bani aminna kaya ba iche yam phajaye thank you so much phajare mai jakhare tauri se mayam layu na ko khoi gi inverter thara ke ko tang layu na ko line da layu mayam on da layu ko mai bi thằng ngako lại mấy rất khi mayam adagidi thebisana maibamna inama kai thong ge hai khang de ne kai thong ge kai no tawro chicken na thongo chicken saninge chicken na thongdaraga khoi gi asaba chicken do ing basida hawne ba do khar lan chalo na che elvi dum phammage phammamna dum saidarage adaidi urbasina che mubang do karaiba taurunu karaiba ngamasu hai che mubang do taurunu ngamasu hai kaigino urbasi dagidi simrana haiba anu kari hinjang thongdoi ge hai tanu ai khangri ne kainang thongdoi no ai se khangri changa khajirum su leya ba do kai thongsi ge khangri anita na bungi tupi se phajaya anita phajabani ene ne phajamai nge leibi rai ba silchar dagi adai dagidi simrana kare haiba urbasi hai ena hai gare dagidi kare ba kaino se bixir kaino hai re hello adagidi nameless na hai re hello adagidi ibo halna da bung se hero malibo hai manbani adagidi urbasina che nu hello hai ko che tanu hello hai bo tanu de hello tawre adugagidi simran na che anita hai re adugagidi ibo halna da bung I love you haina haiga nokthare iye adugagidi thebisana maibamna naire sidi haraga nokre dagidi simran na urbasi nungai ribo hai de anita na tanu mono oirabo hai de urbasina che nungai riye che di haina hange dagi md na iche bu kadai gino hai aise kasar kaino gini sunai tanam lakai gini dagi simran na che anita oidari chedi han haire aduga gidi pratima na nokpagi mori thajale simran na nungairi urbasi nang kuire udaba han haire aduga gidi ibo halna anita gi video full yengba loire skip taude ko anita han haire adagidi anita na urbasi kai hensang thongge an hange urbasi na beef tea aikhoidi chade na he o nang sa haidro acha ai dum haidale mi da hoi chara ke na hai me basum adagidi urbasi na kai hai bache anita hello kai ba kalai ba hello kai ba kaitau kaidawrige hai mare chenita da anita aigi 4K fare mono taudri
ꯀꯩꯅꯣꯅꯦ ꯀꯥꯡ ꯂꯥꯛꯏꯅꯦ ꯇꯧꯗꯤ ꯍꯩꯇꯦ ꯍꯥꯏ ꯈꯪꯉꯕ 4K ꯐꯥꯔꯦ ꯃꯣꯅꯣ ꯇꯧꯗꯤ ꯍꯩꯇꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯦꯟꯖꯦꯜ ꯂꯥꯛꯑꯦ ꯑꯦꯟꯖꯦꯜꯅ ꯑꯣꯏꯃꯥ ꯅꯣꯏ LBꯁꯦ ꯇꯧꯕꯨ ꯇꯥꯕꯨ ꯌꯥꯎ ꯀꯩ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯑꯩ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯍꯥꯏ ꯃꯥ ꯀꯞꯈ꯭ꯔꯦꯅꯦ ꯑꯦꯟꯖꯦꯜꯁꯤꯅ ꯀꯞꯀꯅꯨꯅꯦ ꯑꯩ ꯈꯨꯠꯁꯤꯅ ꯄꯥꯏꯕꯁꯦ ꯊꯛꯀꯅꯤ ꯌꯦꯡꯉꯨ ꯊꯣꯏꯕꯤꯁꯅꯥꯅ ꯏꯁꯩ ꯁꯛꯑꯣꯁꯨ ꯁꯛꯄꯤꯗꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒꯦ ꯌꯥꯏ unsubscribe ꯇꯧꯔꯒꯦ ꯍꯦ ꯇꯧꯕ ꯌꯥꯔꯣꯏ ꯊꯣꯏꯕꯤꯁꯅꯥ ꯁꯛꯂꯛꯀꯦ ꯅꯥꯈꯣ ꯅꯆꯦ ꯁꯛꯂꯛꯀꯦ ꯅꯥꯈꯣ ꯀꯥꯡ ꯄꯥꯏ ꯊꯣꯏꯕꯤꯁꯅꯥ ꯀꯩ ꯏꯁꯩ ꯁꯛꯂꯛꯀꯦ ꯍꯥꯏꯔꯣ ꯑꯁꯤ ꯌꯦꯡꯒꯦ ꯃꯁꯤ ꯏꯇꯨꯗ ꯁꯦꯝꯃꯤꯅꯦ ꯑꯌꯥ ꯑꯌꯥ ꯑꯌꯣ ꯑꯌꯥ ꯀꯣꯛꯇ ꯇꯥꯗꯧꯔꯦ ꯍꯥꯏꯔꯦ ꯅꯨꯡꯉꯥꯏꯇꯦ ꯏꯇꯨꯗꯒ ꯆꯦꯟꯕꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯜꯂꯦ ꯀꯩ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯅꯣ ꯍꯥꯏꯔꯣ ꯅꯆꯦ ꯁꯛꯆꯔꯛꯀꯦ ꯑꯗꯩ ꯁꯤꯝꯔꯟꯅ ꯃꯩ ꯀꯔꯤꯅꯣ ꯌꯥꯝꯈ꯭ꯔꯦ ꯏꯆꯦ ꯑꯅꯤꯇꯥ ꯑꯗꯨꯗꯤ ꯌꯥꯏꯌꯦꯀꯣ ꯑꯗꯩꯗꯤ ꯏꯕꯣꯍꯜꯅ ꯗꯥꯕꯨꯡ ꯈꯨꯃꯟꯗꯤ ꯂꯝꯖꯦꯟ ꯆꯦꯟꯕꯗ ꯐꯥꯁ ꯇꯥꯔꯦ ꯍꯥꯏꯁꯦ ꯑꯣꯡꯀꯤꯔꯣꯏ ꯑꯩ ꯆꯦꯜꯂꯨꯔꯦꯅꯦ ꯍꯟꯗꯛ ꯃꯥꯏ ꯀꯨꯞꯁꯟꯕꯅꯤ ꯍꯟꯗꯛ ꯂꯝꯖꯦꯟ ꯌꯥꯝ ꯆꯦꯜꯂꯦ ꯑꯩꯁꯦ ꯑꯩ ꯃꯣꯅꯤꯅ I am back ꯆꯦ ꯏꯕꯥꯏ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯃꯣꯅꯤ ꯋꯦꯜꯀꯝ ꯃꯣꯅꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯑꯦꯟꯖꯦꯜ ꯇꯝꯇꯝ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯇꯦꯔꯥꯅ ꯇꯅꯨ ꯃꯣꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯎꯕꯁꯤꯅ ꯆꯦ ꯑꯅꯤꯇꯥ ꯊꯣꯡꯗꯤꯗ ꯆꯦ ꯑꯅꯤꯇꯥꯗꯤ ꯍꯥꯏꯅ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯩ ꯑꯦꯟꯖꯦꯜꯅ ꯕꯥꯏ ꯍꯅꯨꯕ ꯑꯗꯨꯃꯥꯏ ꯌꯦꯡꯉꯤ ꯀꯩꯅꯣ ꯍꯥꯏ ꯑꯗꯩ ꯃꯣꯅꯤꯅ ꯇꯝꯇꯝ ꯑꯗꯒꯤꯗꯤ ꯍꯅꯨ ꯐꯥꯔꯝꯃꯤꯅꯦ ꯍꯦꯂꯦꯟꯗ꯭ꯔꯣꯅ ꯀꯩ ꯍꯥꯏꯕ ꯀꯁꯥꯔꯁꯦ ꯂꯩꯕ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯁꯥꯔꯗ ꯏꯔꯥꯡ ꯑꯃ ꯑꯗꯨꯒꯨꯝꯕ ꯀꯩꯝ ꯂꯩꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯃꯌꯥꯡꯒ ꯂꯩꯃꯤꯟꯅꯔꯁꯨ ꯑꯗꯨ ꯃꯌꯥꯡꯁꯤꯡꯁꯨ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯂꯩꯕ ꯑꯗꯒꯤ ꯗꯥꯕꯨꯡ ꯀꯩꯅꯣꯅ ꯁꯤꯝꯔꯟꯅ ꯀꯩ ꯍꯥꯏꯕ ꯗꯥꯕꯨꯡ ꯇꯨꯄꯤ ꯐꯖ ꯂꯩꯕꯤꯔꯣꯗꯣ ꯗꯥꯕꯨꯡ ꯑꯅꯨꯗ ꯂꯨꯅ ꯇꯧꯀꯣ ꯍꯥꯏ ꯑꯩꯅ ꯃꯥꯒꯤ ꯇꯨꯄꯤ ꯂꯩꯕꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯉꯕ ꯇꯅꯨ ꯃꯥꯁꯦ ꯄꯣꯛꯁꯦ ꯌꯥꯝ ꯍꯧꯕꯅꯤꯅꯅꯦ ꯈꯪꯉꯕ꯭ꯔꯥ ꯇꯨꯄꯤꯅ ꯎꯞꯇ꯭ꯔꯗꯤ ꯌꯥꯗꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯇꯨꯄꯤ ꯐꯖꯕꯁꯦ ꯂꯩꯔꯒ ꯎꯞꯄꯒꯅꯦ ꯃꯥꯒꯤ ꯃꯁꯛꯁꯦ ꯐꯖ ꯊꯣꯛꯍꯟꯕꯅꯦꯕ ꯑꯣꯍꯣ ꯈꯪꯉꯕ ꯃꯥꯒꯤꯁꯦ ꯑꯩ ꯋꯥꯔꯤ ꯅꯨꯡꯁꯤꯕꯗ ꯂꯩꯌꯦꯕ ꯅꯪꯗ꯭ꯔꯦꯅꯦ ꯃꯉꯣꯟꯗ ꯑꯩꯅ ꯑꯩ ꯂꯧꯊꯣꯛꯀꯦꯍꯦ ꯇꯨ ꯄꯣꯛ ꯌꯦꯡꯉꯨꯗꯨ ꯑꯩꯅ ꯃꯉꯣꯟꯗ ꯇꯨꯄꯤ ꯂꯩꯕꯤꯔꯤ ꯐꯖꯕ ꯂꯩꯕꯤꯔꯤꯁꯦ ꯃꯔꯝ ꯂꯩꯀꯣ ꯑꯗꯒꯤꯗꯤ ꯑꯅꯤꯇꯥꯅ ꯍꯥꯏꯕ ꯍꯥꯏꯁ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯃꯌꯥꯝ ꯍꯥꯏ ꯑꯅꯤꯇꯥ ꯀꯩꯅꯣ ꯂꯥꯛꯄꯇ ꯉꯥꯏꯔꯤ ꯕꯥꯏ ꯑꯣꯏꯒꯦ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯅꯪ ꯕꯦꯇ꯭ꯔꯤ ꯂꯣꯏꯗꯣꯔꯦ ꯑꯗꯒꯤꯗꯤ ꯇꯄꯁ꯭ꯌꯥꯅ ꯍꯥꯏꯕ ꯆꯦꯒꯤ ꯃꯨꯛꯕꯥꯡ ꯌꯦꯡꯕꯗ ꯆꯥꯛꯀ ꯂꯥꯝꯈꯠꯂꯛꯑꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯇꯄꯁ꯭ꯌꯥ ꯑꯩꯈꯣꯏꯅ ꯃꯨꯛꯕꯥꯡ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯨꯛꯕꯥꯡ ꯇꯧꯕꯗꯅꯦ ꯃꯤꯅ ꯆꯥꯅꯤꯡꯕ ꯄꯣꯛꯄꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯆꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯒꯗꯤ ꯃꯨꯛꯕꯥꯡ ꯇꯧꯕꯩ ꯀꯥꯟꯅꯕꯁꯨ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯅ ꯃꯨꯛꯕꯥꯡ ꯇꯧꯔꯒ ꯃꯤꯅ ꯆꯥꯅꯤꯡꯕ ꯄꯣꯛꯄꯗꯣ ꯑꯗꯣ ꯑꯩ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯕꯗ ꯆꯥꯅꯤꯡꯕ ꯄꯣꯛꯄꯗꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯒꯤꯗꯤ ꯃꯣꯅꯤꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯑꯅꯤꯇꯥ ꯕꯦꯠ ꯀꯣꯃꯦꯟ ꯅꯩꯔꯦ ꯍꯥꯏꯌꯦ ꯑꯁ ꯑꯅꯤꯇꯥ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯌꯦꯡꯗꯣꯏꯅꯤ ꯑꯗꯩ ꯎꯔꯕꯁꯤꯅ ꯍꯥꯏꯕ ꯆꯦꯇꯅꯨ ꯑꯣꯏꯗꯦ ꯍꯥꯍꯥ ꯍꯥꯏꯔꯦ ꯑꯗꯩ ꯑꯦꯟꯖꯦꯜꯅ ꯇꯥꯇꯥ ꯀꯥꯏ ꯂꯩꯒꯦ ꯑꯩꯈꯣꯏ ꯇꯥꯇꯥꯅ ꯂꯩꯒꯦ ꯍꯥꯏ ꯑꯩꯈꯣꯏ ꯇꯥꯇꯥꯗꯣ ꯂꯥꯏꯔꯤꯛ ꯄꯥꯔꯤꯅꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯆꯪꯈ꯭ꯔꯦ ꯃꯥ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯍꯥ ꯈꯨꯍꯥꯏꯗꯣ ꯍꯦꯠ ꯀꯩꯕ ꯁꯛꯂꯛꯀꯦ ꯉꯥꯏꯈꯣꯌꯦ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯁꯛꯄꯤꯌꯣ ꯏꯅꯝꯃ ꯍꯥꯏ ꯑꯣ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯁꯛꯂꯛꯀꯦ ꯑꯗꯩꯗꯤ ꯀꯔꯤ ꯇꯧꯔꯤꯒꯦ ꯎꯔꯕꯁꯤ ꯍꯥꯏꯅ ꯁꯤꯝꯔꯟꯅ ꯍꯪꯉꯦ ꯎꯔꯕꯁꯤꯅ ꯆꯦ ꯃꯣꯅꯤꯁ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯑꯦꯟꯖꯦꯜꯅ ꯏꯕꯣꯍꯜ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯏꯕꯣꯍꯜꯅ ꯑꯣ ꯃꯣꯅꯤ ꯍꯥꯏꯔꯒ ꯃꯃꯤꯠꯀ ꯐꯥꯛꯇꯣꯔꯛꯑꯦ ꯑꯗꯩꯗꯤ ꯃꯣꯅꯤꯅ ꯎꯔꯕꯁꯤ ꯅꯨꯡꯉꯥꯏꯔꯤ ꯅꯪꯗꯤ ꯌꯥꯏ ꯑꯗꯩ ꯑꯦꯟꯖꯦꯜꯅ ꯕꯥꯏ ꯏꯪꯂꯤꯁ ꯍꯧꯔꯒꯣ ꯍꯥꯏ ꯇꯥꯇꯥꯅ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯃꯣꯅꯤꯅ ꯇꯝ ꯍꯥꯏꯔꯒ ꯃꯃꯤꯠꯀ ꯀꯨꯞꯁꯜꯂꯛꯑꯦ ꯃꯃꯤꯠꯀ ꯈꯨꯝꯖꯤꯟꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯅꯪ ꯇꯥꯇꯥꯅ ꯏꯪꯂꯤꯁ ꯂꯣꯜꯂꯛꯑꯣ ꯍꯥꯏ ꯇꯥꯕ꯭ꯔꯣ ꯑꯩ ꯇꯨꯝꯃꯤꯅꯦ ꯇꯨꯝꯅꯒ ꯂꯩꯔꯝꯃꯦ ꯇꯧꯔꯤꯁꯦ ꯍꯥꯏ ꯇꯥꯇꯥ how are you nang fine I'm fine you come to my home my broken home you come here hello guys welcome to hello channel welcome to my guys well you come here is my home is broken but the eating in the sack hope is not coming in my mouth my wife is my two is not pointing in the houting I'm not chatting no ꯌꯦꯡꯉꯁꯦ ꯇꯥꯅꯤꯡꯗ꯭ꯔꯦ jen chatting ꯑꯗꯩ ꯀꯩ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯃꯣꯅꯤꯅ ꯇꯝ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯑꯗꯒꯤ ꯇꯅꯨꯅ ꯗꯥꯕꯨꯡ ꯄꯣꯛ ꯍꯧꯔꯦ ꯄꯣꯛꯅ ꯂꯣꯏꯔꯕꯅꯤ ꯍꯤꯒꯠꯈ꯭ꯔꯦ ꯇꯅꯨ ꯍꯤꯒꯠꯂꯤ ꯀꯟꯅ ꯅꯣꯏ ꯊꯣꯏꯕꯤꯁꯅꯥꯅ
ꯗꯗꯥ ꯗꯥꯒ ꯏꯅꯝꯃꯒ ꯆꯍꯤ ꯀꯌꯥ ꯈꯦꯠꯅꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯍꯥꯏ ꯗꯥ ꯈꯣꯏꯕꯥꯅꯤ ꯆꯍꯤ 5 ꯈꯦꯠꯅꯩ ꯊꯣꯏꯕꯤꯁꯅꯥ ꯑꯗꯒꯤꯗꯤ ꯁꯤꯝꯔꯟꯅ ꯗꯥꯕꯨꯡ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯎꯔꯕꯁꯤꯅ ꯆꯦ ꯇꯅꯨ ꯚꯤꯗꯤꯑꯣ ꯔꯤꯒꯨꯂꯔ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯗꯕꯒꯤ ꯋꯥꯏꯇꯤ ꯌꯥꯝ ꯍꯟꯊꯩꯌꯦ ꯍꯥꯏ ꯑꯗꯨꯅꯤ ꯔꯤꯒꯨꯂꯔ ꯊꯥꯒꯠꯇꯕꯩ ꯅꯈꯣꯏ ꯗꯥꯒꯤꯁꯨꯅꯦ ꯋꯥꯏꯇꯤ ꯑꯝꯇ ꯌꯥꯎꯗꯦ ꯑꯗꯩ ꯃꯣꯅꯤꯅ ꯏꯕꯥꯏ ꯇꯨꯄꯤ ꯎꯞꯇ꯭ꯔꯗꯤ ꯐꯖꯩꯌꯦ ꯌꯥꯏꯌꯦ ꯑꯗꯒꯤꯗꯤ ꯎꯔꯕꯁꯤꯅ ꯆꯦ ꯃꯣꯅꯤ ꯑꯩꯁꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯁꯤꯝꯔꯟꯅ ꯎꯔꯕꯁꯤ ꯑꯣ ꯑꯗꯨꯅꯤꯅꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯁꯨꯚꯥ ꯀꯤꯆꯦꯟꯒꯤ ꯃꯤꯅꯤꯠ 23ꯀ ꯑꯗꯒꯤꯗꯤ ꯁꯦꯀꯦꯟ 50ꯒꯤ ꯚꯤꯗꯤꯑꯣ ꯊꯥꯔꯤ ꯍꯧꯖꯤꯛ ꯑꯩ ꯑꯣ ꯄꯥꯕꯣ ꯍꯥꯏꯈ꯭ꯔꯦ ꯀꯞꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯎꯔꯕꯁꯤꯅ ꯆꯦ ꯇꯅꯨꯗꯤ ꯍꯥꯏ ꯑꯗꯩ ꯃꯣꯅꯤꯅ ꯇꯝ ꯍꯥꯏꯔꯒ 26.50 ꯍꯥꯏꯔ ꯂꯋꯥꯏꯒ ꯁꯥꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯦꯟꯖꯜꯅ ꯅꯍꯥꯟ ꯃꯥꯁꯔꯨꯝꯗꯣ ꯀꯔꯤ ꯍꯥꯏꯕ ꯍꯥꯎꯕ꯭ꯔꯥ ꯑꯩꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯎꯗ꯭ꯔꯤꯅꯦ ꯍꯥꯏ ꯌꯥꯝ ꯍꯥꯎꯔꯝꯃꯤꯅꯦ ꯕꯣꯕꯤꯇꯥ ꯌꯥꯝ ꯍꯥꯎꯔꯝꯃꯤ ꯌꯦꯡꯉꯨ ꯚꯤꯗꯤꯑꯣꯗꯣ ꯉꯁꯤ ꯊꯥꯒꯠꯈ꯭ꯔꯕꯅꯤ ꯑꯗꯒꯤꯗꯤ ꯁꯤꯝꯔꯟꯅ ꯎꯔꯕꯁꯤ ꯆꯦꯒꯤ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯕ ꯏꯕꯣꯍꯜꯅ ꯑꯥꯔꯖꯦ ꯕ꯭ꯔꯣꯗꯣ ꯃꯁꯥ ꯑꯔꯨꯝ ꯍꯧꯋꯤ ꯍꯥꯏꯕꯅꯤ ꯗꯥꯕꯨꯡ ꯍꯥꯏ ꯑꯗꯨꯅ ꯃꯥ ꯗꯨꯀꯥꯟ ꯆꯠꯈ꯭ꯔꯤ ꯃꯥꯜꯂꯦ ꯑꯗꯨꯗꯒꯤꯗꯤ ꯃꯣꯅꯤꯅ ꯍꯣꯏ ꯆꯦ ꯋꯥꯈꯜꯒꯤ ꯏꯁꯩ ꯁꯛꯂꯛꯑꯣ ꯄ꯭ꯂꯤꯖ ꯍꯥꯏ ꯑꯣꯀꯦ ꯆꯦ ꯁꯛꯂꯛꯀꯦ ꯃꯣꯅꯤ ꯁꯛꯂꯛꯀꯦ ꯑꯗꯨꯗꯒꯤꯗꯤ ꯎꯔꯕꯁꯤꯅ ꯆꯦ ꯇꯅꯨ ꯑꯣ ꯍꯥꯏꯔꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤ ꯏꯁꯩ ꯉꯥꯏꯔꯦ ꯀꯔꯤ ꯍꯥꯏꯕ ꯀꯔꯤ ꯍꯥꯏꯕ ꯕꯦꯇ꯭ꯔꯤ ꯇꯠꯈ꯭ꯔꯗꯤ ꯌꯥꯔꯣꯏꯀꯣ ꯍꯥꯏ ꯑꯣꯀꯦ ꯑꯩꯒꯤ ꯊꯣꯏꯕꯤꯁꯅꯥꯒꯤ ꯏꯁꯩ ꯁꯛꯈꯤꯒꯦꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯑꯦꯜꯕꯤ ꯂꯣꯏꯁꯟꯗꯣꯔꯕꯅꯤ ꯑꯗꯣ ꯁꯛꯂꯛꯀꯦ ꯋꯥꯈꯜꯒꯤ ꯏꯁꯩ ꯑꯃ ꯁꯛꯂꯛꯑꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅꯁꯨ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣꯅ ꯃꯣꯅꯤꯅꯁꯨ ꯍꯥꯏꯔꯦꯀꯣ ꯑꯩ ꯈꯣꯟꯒꯗꯤ ꯐꯖꯕ ꯅꯠꯇꯦꯗ ꯑꯁꯨꯝ ꯏꯁꯩ ꯄꯥꯝꯖꯕꯒꯤꯅꯦ ꯑꯗꯨꯝ ꯁꯛꯂꯛꯑꯣ ꯍꯥꯏꯕꯗꯣ ꯁꯛꯄꯅꯦꯕ ꯁꯛꯂꯒꯦꯀꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯎꯔ ꯅꯣꯛꯅꯤꯡꯉꯦ ꯁꯛꯄ ꯉꯝꯃꯛꯇ꯭ꯔꯦ ꯁꯛꯂꯒꯦ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ 이밋 위실라바수 낭떠기 삭담니 우리바 낭떠기 삭담니 우리바 잘해봐 베비 그다음에 힘들래 좀 그다음에 엄마 나가 뻥이네 더비서나 잘해보 ꯑꯗꯒꯤꯗꯤ ꯃꯣꯅꯤ ꯌꯥꯔꯕꯣ ꯆꯠꯈ꯭ꯔꯕꯅꯤꯀꯣ ꯌꯥꯝ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯩꯅꯒ ꯁꯛꯏ ꯅꯠꯇꯦ ꯑꯗꯣ ꯑꯩꯁꯦ ꯄꯨꯡ 2 ꯐꯥꯔꯕꯗ ꯄꯨꯡ 2 ꯐꯥꯔꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯔ ꯑꯗꯒꯤꯗꯤ ꯏꯁꯩ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯕ ꯏꯕꯣꯍꯜꯅ ꯃꯣꯅꯤ KMC ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏꯔꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯕ ꯃꯣꯏ ꯀꯣꯠ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯈꯪꯗꯦꯕ ꯑꯗꯒꯤꯗꯤ ꯑꯦꯟꯖꯦꯜꯅ ꯀꯩ ꯍꯥꯏꯕ ꯑꯣꯀꯦ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯁꯤꯝꯔꯟꯅ ꯅꯣꯛꯑꯒ ꯏꯪꯂꯤꯁ ꯇꯣꯀꯤꯡ ꯋꯥꯎ ꯍꯥꯏꯔꯒ ꯉꯛꯈ꯭ꯔꯦ ꯑꯗꯩ ꯃꯣꯅꯤꯅ ꯑꯣꯏꯗ꯭ꯔꯤ ꯏꯕꯣꯍꯜ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯎꯔꯕꯁꯤꯅ 이바이 하여가 노크래 너희들이 이보헐나 아재 락로 이탄타 딸레네 아이 năng 야우드라디 에나 하이그레 데 엔젤나 시키도레 따따 녹바다에 어데기 심란나 오케 브로 쿨다운 하여가 노크래 우르바시나 찌에누세 앙앙 마짜 말레 해 스카이데노다 어데기 심란나 오이 우르바시 다붕기 잉리세 하이나 하여가 히갓나 그래 뭐 어데기 이보헐나 जड़ी-बूटी कई मठेल चागे हंगे उबसीना चेतनु वालेगा हिगत खरे सिमरन अनिल लायरगा मिका खुंजल घरे अदुगा गिद्दी इबोहलना मोनी वीडियो करियाबा असंग
ꯀꯔꯤ ꯍꯥꯏꯕ ꯑꯁꯥꯡꯕ ꯃꯌꯥꯝꯁꯤꯅ ꯅꯩꯔꯦꯕꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯑꯥꯔꯖꯦ ꯂꯥꯛꯑꯦ ꯑꯥꯔꯖꯦꯅ ꯂꯣꯏꯔꯕꯣ ꯏꯆꯦ ꯍꯥꯏꯌꯦ ꯂꯣꯏꯔꯅꯤ ꯑꯥꯔꯖꯦ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯁꯤꯝꯔꯟꯅ ꯑꯅꯤꯜ ꯀꯄꯨꯔ ꯀꯤꯠ ꯀꯨꯠ ꯍꯥꯏꯔꯒ ꯀꯦꯠ ꯀꯨꯠ ꯍꯥꯏꯔꯒ ꯑꯗꯒꯤ ꯃꯃꯤꯠ ꯐꯥꯛꯇꯣꯛꯅ ꯖꯪꯉꯦ ꯑꯥꯔꯖꯦꯅ ꯏꯕꯥꯏ ꯏꯪꯕ꯭ꯔꯣ ꯍꯥꯏ ꯅꯕꯥꯏꯗꯨꯁꯦ ꯏꯪꯅꯁꯦ ꯖꯦꯀꯦꯠꯀ ꯂꯤꯠꯁꯜꯂ ꯇꯨꯝꯃꯤꯁꯦ ꯎꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯗꯥꯕꯨꯡ ꯌꯦꯟ ꯊꯣꯡꯕ ꯃꯨꯟꯗꯣꯔꯦ ꯍꯥꯏ ꯑꯗꯣ ꯉꯥꯏꯔꯤ ꯍꯥꯏꯌꯦ ꯑꯗꯩ ꯇꯅꯨꯅ ꯋꯥ ꯑꯅꯨ ꯍꯥꯏꯔꯒ ꯃꯈꯨꯠꯀꯁꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯁꯤꯝꯔꯟꯅ ꯀꯩ ꯍꯥꯏꯕ ꯑꯣ ꯑꯩ ꯏꯁꯩ ꯁꯛꯄꯗꯨꯒ ꯋꯥ ꯀꯥꯏ ꯈꯨꯕꯥꯛ ꯈꯨꯔꯩꯔꯣ ꯇꯅꯨꯒꯤꯁꯦ ꯊꯦꯡꯀ꯭ꯌꯨ ꯇꯅꯨ ꯑꯗꯒꯤꯗꯤ ꯁꯤꯝꯔꯟꯅ ꯑꯥꯔꯖꯦ ꯍꯥꯏꯔꯒ ꯅꯣꯛꯑꯒ ꯗꯥꯕꯨꯡ ꯍꯤꯔꯣꯅꯤ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯇꯄꯁ꯭ꯌꯥꯅ ꯀꯩ ꯍꯥꯏꯕ ꯈꯣꯟ ꯌꯥꯝ ꯐꯖꯩꯌꯦ ꯏꯆꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯇꯄꯁ꯭ꯌꯥ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯅꯩꯔꯦꯍꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯑꯗꯒꯤꯗꯤ ꯃꯣꯅꯤꯅ ꯍꯥꯏꯔꯦ ꯑꯩꯅ ꯄꯥꯝꯖꯕ ꯏꯁꯩꯅꯤ ꯏꯆꯦ ꯍꯥꯏ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯁꯤ ꯏꯁꯩꯁꯦ ꯌꯥꯝ ꯐꯖꯅ ꯌꯥꯝ ꯐꯖꯩ ꯆꯦ ꯏꯁꯩ ꯍꯥꯏꯅ ꯍꯥꯏꯌꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯏꯁꯩꯅꯤ ꯁꯤ ꯏꯁꯩꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯗ ꯀꯣꯃꯦꯟ ꯃꯌꯥꯝ ꯂꯩꯁꯦ ꯄꯥꯔ ꯂꯣꯏꯁꯤꯜꯂꯁꯦꯕ ꯑꯣ ꯃꯥ ꯑꯝꯇ ꯁꯛꯀꯦ ꯑꯩꯈꯣꯏ ꯗꯥꯅ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯩꯇꯁꯨ ꯀꯥꯎꯖꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ ꯌꯥꯔꯦ ꯌꯥꯔꯦꯍꯦ ꯑꯗꯥ ꯑꯩꯈꯣꯏ ꯄꯥ ꯂꯣꯏꯁꯜꯂꯒꯦꯕ ꯑꯗꯒꯤꯗꯤ ꯃꯣꯅꯤꯅ ꯏꯕꯣ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯔꯦ ꯊꯦꯡꯀ꯭ꯌꯨ ꯏꯅꯝꯃ ꯋꯦꯜꯀꯝ ꯊꯣꯏꯕꯤꯁꯅꯥ ꯑꯗꯒꯤꯗꯤ ꯑꯥꯔꯖꯦ ꯃꯩꯇꯩꯅ ꯈꯨꯕꯥꯛ ꯀꯟꯅ ꯐꯨꯊꯔꯛꯑꯦ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯏꯁꯩ ꯇꯥꯔꯒ ꯑꯩ ꯏꯃꯣꯏꯅꯨ ꯅꯤꯡꯁꯤꯡꯂꯦ ꯑꯩ ꯑꯣꯏꯃ ꯀꯞꯁꯨ ꯀꯞꯄꯤ ꯖꯒꯣꯏꯁꯨ ꯁꯥꯏ ꯏꯕꯣꯍꯜꯁꯤꯅ ꯇꯧꯔꯤꯁꯦ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯑꯣꯀꯦ ꯃꯣꯅꯤꯅ ꯍꯥꯏꯔꯗꯤ ꯑꯦꯟꯖꯦꯜꯅ ꯑꯥꯔꯖꯦ ꯅꯪ ꯅꯍꯥꯟ ꯁꯤꯡꯖꯨꯗꯣ ꯐꯥꯎꯗꯤ ꯇꯤꯟ ꯇꯥꯏꯍꯦ ꯑꯩꯁꯨ ꯑꯣꯃꯩꯛꯀꯤ ꯇꯤꯟ ꯇꯥꯏ ꯑꯩꯈꯣꯏ ꯗꯥꯗ ꯑꯃꯨꯛ ꯊꯥꯖꯗ꯭ꯔꯒ ꯑꯩꯅꯅꯦ ꯇꯤꯟꯒꯁꯦ ꯀꯨꯠ ꯀꯨꯠ ꯌꯣꯜꯂꯤꯕ ꯑꯥꯔꯖꯦꯒ ꯑꯗꯒꯤꯗꯤꯅꯦ ꯁꯤꯁꯀ ꯆꯥꯕꯗ ꯎꯕꯗꯅꯦ ꯇꯤꯟꯒꯁꯦ ꯀꯨꯠ ꯀꯨꯠ ꯌꯣꯜꯂꯤ ꯈꯪꯕ꯭ꯔꯥ ꯑꯗꯩ ꯃꯣꯅꯤꯅ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜ ꯍꯥꯏꯔ ꯀꯞꯈ꯭ꯔꯦ ꯏꯃꯣꯏꯅꯨ ꯅꯤꯡꯁꯤꯡꯉꯛꯄꯗꯣ ꯀꯞꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯦꯟꯖꯜꯅ ꯇꯇꯥꯅ ꯌꯥꯝ ꯐꯖꯩ ꯍꯥꯏꯁꯤꯅꯤ ꯍꯥꯏꯌꯦ ꯏꯁꯩꯗꯨꯒꯔꯣ ꯕꯣꯕꯤꯇꯥ ꯑꯗꯒꯤꯗꯤ ꯃꯣꯅꯤꯅ ꯀꯩ ꯍꯥꯏꯕ ꯑꯥꯔꯖꯦ ꯚꯥꯏ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯀꯞꯈ꯭ꯔꯦꯅꯦ ꯑꯗꯒꯤꯗꯤ ꯑꯦꯟꯖꯜꯅ ꯈꯨꯕꯥꯛꯀ ꯀꯟꯅ ꯐꯨꯊꯔꯛꯑꯦ ꯑꯗꯩꯗꯤ ꯏꯕꯣꯍꯜꯅ ꯃꯣꯅꯤ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯣꯅꯤꯅ ꯆꯦ ꯑꯩ ꯀꯣꯜ ꯂꯥꯛꯂꯦ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯍꯥꯏ ꯑꯣꯀꯦ ꯃꯣꯅꯤ ꯑꯩꯁꯨ ꯂꯣꯏꯁꯟꯗ꯭ꯔꯣꯕꯅꯤ ꯑꯗꯒꯤ ꯑꯥꯔꯖꯦꯅ ꯀꯔꯤ ꯑꯦꯟꯖꯦꯜ ꯁꯤꯁ ꯍꯥꯎꯕꯅꯤ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯑꯥꯔꯖꯦ ꯑꯩꯁꯦ ꯍꯥꯏꯔꯒꯅꯦ ꯖꯒꯣꯏꯒ ꯁꯥꯊꯈ꯭ꯔꯦ ꯑꯦꯟꯖꯦꯜꯅ ꯀꯔꯤ ꯍꯥꯏꯕ ꯍꯥꯎꯒꯗ ꯃꯥꯜꯂꯤ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯑꯦꯟꯖꯦꯜꯅ ꯑꯥꯔꯖꯦ ꯍꯥꯏꯔꯦꯗꯤ ꯑꯥꯔꯖꯦꯅ ꯇꯝꯕ꯭ꯔꯣ ꯀꯩ ꯍꯥꯏꯕ ꯑꯩꯁꯦꯅꯤ ꯑꯗꯨꯗꯤ ꯂꯥꯒꯤꯖꯥꯎ ꯍꯥꯏꯅ ꯀꯝ ꯇꯧꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯁꯤꯝꯔꯟꯅ ꯑꯅꯨ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯄꯨꯖꯥ ꯇꯧꯗꯤ ꯕꯥꯏ ꯍꯣꯏ ꯃꯥꯅꯤ ꯁꯗꯥꯒꯤꯀꯣ ꯄꯨꯖꯥ ꯇꯧꯕ ꯃꯇꯝꯅꯤ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯅꯤ ꯇꯅꯨ ꯑꯗꯒꯤ ꯁꯤꯝꯔꯟꯅ ꯗꯥꯕꯨꯡ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯗꯗꯥꯅ ꯍꯦꯟꯅ ꯅꯩꯔꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯁꯤꯝꯔꯟꯅ ꯑꯥꯔꯖꯦ ꯍꯥꯏꯅ ꯅꯣꯛꯑꯒ ꯀꯔꯤ ꯍꯥꯏꯕ ꯗꯁꯥꯅꯤꯀꯣ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯦꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯑꯥꯔꯖꯦ ꯌꯦꯟ ꯊꯣꯡꯕ ꯂꯣꯏꯗꯣꯔꯦ ꯀꯔꯤ ꯍꯥꯏꯕ ꯑꯃꯗꯣ ꯉꯥꯏꯔꯤ ꯌꯥꯏ ꯎꯃꯥ ꯏꯁ ꯑꯗꯨꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯗꯥꯕꯨꯡ ꯍꯥꯏꯔꯒ ꯍꯤꯒꯠꯂꯤꯁꯦ ꯌꯦꯡꯉꯨꯁꯦ ꯑꯩꯈꯣꯏ ꯗꯥꯁꯨ ꯊꯥꯔꯛꯀꯦ ꯅꯣꯏ ꯌꯦꯟꯗꯣ ꯆꯥꯅꯕꯒꯤ ꯑꯃꯗꯨꯒ ꯑꯗꯒꯤꯗꯤ ꯎꯔꯕꯁꯤ ꯎꯡꯉꯤꯔꯥ ꯈꯪꯗꯦ ꯑꯗꯒꯤꯗꯤ ꯑꯥꯔꯖꯦꯅ ꯑꯦꯟꯖꯦꯜ ꯁꯤꯁ ꯀꯔꯤ ꯌꯦꯟꯁꯥꯡ ꯍꯥꯏꯅ ꯍꯪꯈꯔꯦ ꯑꯗ ꯑꯥꯔꯖꯦꯅ ꯃꯣꯅꯤ ꯚꯥꯏ ꯎꯗꯦꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯑꯦꯟꯖꯦꯜꯅ ꯔꯪꯒꯤꯂꯥ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯚꯥꯏ ꯌꯥꯝ ꯅꯛꯁꯜꯂꯛꯀꯅꯨ ꯗꯥꯅ ꯈꯔ ꯆꯠꯊꯣꯛ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯈꯔ ꯊꯨꯕ ꯑꯥꯔꯖꯦꯒ ꯑꯩꯒ ꯀꯩ ꯍꯥꯏꯕ ꯊꯪꯅꯅ ꯂꯩꯔꯝꯃꯗꯤ ꯃꯩ ꯇꯥꯒꯗꯕꯅꯤ ꯍꯥꯏꯌꯦ ꯑꯥꯔꯖꯦꯒ ꯅꯪꯒ ꯂꯩꯔꯝꯃꯗꯤ ꯀꯨꯝꯃꯩ ꯇꯥꯒꯗꯕꯅꯤ ꯑꯩꯈꯣꯏ ꯁꯤꯡꯒꯖꯥꯗꯤ ꯂꯣꯏꯔꯦ ꯑꯗꯨꯝ ꯅꯣꯏ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯏꯅꯝꯃ ꯑꯩꯅ ꯍꯥꯏꯗꯣ ꯀꯥꯎꯅꯤ ꯆꯤꯀꯦꯟ ꯊꯣꯡꯕ ꯀꯂꯦꯖꯥ ꯃꯦꯠꯄꯒ ꯃꯨꯛꯕꯥꯡꯗꯣ ꯍꯥꯏꯅ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯅꯪꯅꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨꯒꯅꯦ ꯅꯪꯅ ꯀꯣꯃꯦꯟ ꯏꯔꯛꯑꯣꯕꯀꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤ ꯁꯨꯃꯥꯏꯅꯅꯦ ꯀꯣꯃꯦꯟ ꯑꯃ ꯏꯔꯛꯑꯣꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯌꯦꯡ ꯅꯪꯒꯤ ꯃꯤꯡꯁꯤꯒ ꯀꯣꯟꯅꯅꯅꯦ ꯑꯩꯅ ꯑꯗꯨꯝ ꯆꯥꯕꯗꯨꯒꯅꯦ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯒꯤ ꯅꯪꯅ ꯀꯣꯃꯦꯟꯇꯨꯃꯗꯤ ꯅꯪ ꯏꯔꯝꯃꯣꯕꯀꯣ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯈꯤꯕꯅꯤ ꯑꯗꯨꯒ ꯀꯃꯦꯟ ꯑꯃ ꯄꯤꯁꯜꯂꯛꯑꯣꯀꯣ
ꯑꯗꯨꯒꯤꯗꯤ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯕ ꯏꯕꯣꯍꯜꯅ RJ ꯃꯊꯪ LB ꯀꯅꯥꯒꯤꯗ ꯈꯨꯏꯁꯤ ꯑꯩ ꯂꯥꯛꯀꯅꯤ ꯃꯌꯥꯝ ꯑꯩ ꯂꯥꯛꯀꯅꯤ ꯃꯌꯥꯝ ꯑꯩ ꯂꯥꯛꯀꯦ ꯑꯁꯦꯡꯃꯛꯀꯤꯅꯤ LBꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯊꯥꯃꯟꯈꯤꯗꯅꯅꯦ ꯀꯔꯝꯕꯗ ꯆꯪꯗꯣꯏꯅꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯕ ꯑꯗꯒꯤ ꯑꯗꯒꯤ ꯏꯕꯣꯍꯜꯅ ꯀꯔꯤ ꯃꯣꯅꯤ ꯀꯔꯤ ꯍꯥꯏꯕ ꯚꯥꯠ ꯂꯥꯕꯣ ꯀꯩ ꯍꯥꯏꯕ ꯚꯥꯠ ꯂꯥꯕꯣ ꯍꯥꯏꯔ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯑꯗꯩ RJꯅ ꯍꯥꯏꯕ ꯇꯝ ꯆꯨꯝꯃꯤꯅꯦ ꯕ꯭ꯔꯣ ꯌꯥꯝ ꯃꯤꯁ ꯇꯧꯋꯤ ꯍꯥꯏ ꯑꯗꯒꯤ ꯏꯕꯣꯍꯜꯅ ꯀꯩ ꯍꯥꯏꯕ ꯂꯥꯛꯑꯣ ꯗꯥꯕꯨꯡ ꯍꯥꯏꯔꯒ ꯅꯣꯛꯁꯜꯂꯤꯌꯦ ꯑꯗꯒꯤꯗꯤ ꯂꯥꯛꯑꯣ ꯌꯥꯝ ꯀꯧꯔꯣ ꯆꯈꯤꯅ ꯇꯣꯛꯀꯅꯤꯀꯣ ꯑꯗꯩ RJꯅ ꯀꯩ ꯍꯥꯏꯕ ꯂꯥꯛꯑꯣ ꯑꯦꯜꯕꯤ ꯅꯦꯛꯁ ꯂꯥꯛꯑꯣ ꯍꯥꯏꯃꯤ ꯑꯣ LB ꯂꯥꯛꯑꯣ ꯍꯥꯏꯔꯣ ꯑꯣ ꯅꯦꯛꯁ LB ꯀꯅꯥꯒꯤ ꯂꯩ ꯈꯪꯗꯦꯅꯦ ꯕ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ OK RJ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯁꯤꯔ ꯑꯩꯁꯦ ꯄꯨꯡ 2 ꯍꯦꯜꯂꯦꯕꯀꯣ ꯑꯩꯒꯤ LBꯁꯤ ꯂꯣꯏꯁꯤꯜꯂꯁꯤꯔ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ LBꯁꯤ ꯂꯣꯏꯁꯤꯜꯂꯁꯤꯔ ꯄꯨꯡ 2 ꯍꯦꯜꯂꯦꯕꯀꯣ ꯄꯨꯡ 2ꯗ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ ꯃꯩ ꯌꯥꯎꯗ꯭ꯔꯤꯗꯨ ꯕꯦꯇ꯭ꯔꯤꯁꯨ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜꯒꯤꯗꯣ ꯑꯩ ꯑꯃꯨꯛ ꯅꯣꯡꯃ ꯂꯥꯛꯀꯦ LB ꯅꯣꯡꯃ ꯂꯥꯛꯀꯅꯤ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯑꯗꯨꯝ ꯑꯩ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯛꯀꯅꯦꯕꯀꯣ LB ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯉꯁꯤꯒꯤꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯀꯣꯏꯔꯨꯕ ꯆꯠꯄꯗꯅꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯤꯡꯒꯣꯜ ꯌꯦꯡꯍꯟꯅꯤꯡꯕꯒꯤ ꯑꯩꯅ ꯑꯗꯨꯝ LB ꯊꯥꯗꯣꯛꯈꯤꯕꯅꯦꯕ ꯊꯥꯒꯅꯤ ꯀꯥꯏꯅ ꯋꯥꯈꯜ ꯂꯩꯔꯝꯗꯦ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥ ꯅꯨꯡꯉꯥꯏꯕꯝꯅ ꯅꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯂꯩꯈꯤꯁꯦ ꯍꯥꯏꯔꯅꯦ ꯁꯟꯙꯥꯔꯥꯅꯤꯅ ꯉꯥꯏꯈꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯍꯥꯏꯌꯦ ꯑꯗꯒꯤ ꯑꯟꯖꯜꯅ ꯑꯩ ꯉꯁꯤ ꯇꯥꯅꯤꯡꯗ ꯀꯩ ꯍꯥꯏꯕ ꯑꯩ ꯉꯁꯤ ꯇ꯭ꯔꯦꯅꯤꯡꯗ ꯀꯩ ꯍꯥꯏꯕ ꯍꯥꯎꯇꯕ ꯗꯥꯜ ꯆꯥꯔꯛꯑꯦ ꯍꯥꯏ ꯑꯣ ꯍꯣꯏꯅꯦ ꯇ꯭ꯔꯦꯅꯤꯡꯗ ꯃꯣꯏ ꯑꯥꯗ ꯊꯣꯡꯕꯗꯨꯗꯤ ꯀꯩꯁꯨ ꯍꯥꯎꯔꯣꯏ ꯅꯠꯇ꯭ꯔꯅꯦ ꯃꯣꯏꯗꯤ ꯑꯗꯨꯝ ꯖꯨꯜ ꯑꯣꯏꯔꯝꯒꯅꯤ ꯌꯥꯕꯅꯦ ꯃꯍꯤ ꯂꯥꯡꯕꯗꯣ ꯀꯩꯁꯨ ꯍꯥꯎꯇꯕꯅꯤ ꯃꯣꯏꯅ ꯊꯣꯡꯕꯗꯨꯗꯤ ꯑꯗꯒꯤꯗꯤ ꯑꯦꯟꯖꯦꯜꯅ ꯀꯩ ꯍꯥꯏꯕ RJꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯃꯥꯏꯕꯝꯅ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯗꯝ ꯀꯔꯤ ꯍꯥꯏꯕ ꯚꯤꯗꯝ ꯑꯣꯏꯔꯁꯦ ꯍꯥꯏꯔꯣ ꯗꯥꯕꯨꯡ ꯍꯥꯏꯌꯦ ꯑꯗꯨꯅꯤ ꯚꯤꯗꯝ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯪꯀꯃꯨ ꯏꯕꯣꯍꯜꯅ ꯍꯥꯏꯔꯦ 13 ꯒꯣꯂꯤ ꯃꯥꯏ 13 ꯒꯣꯂꯤꯁꯦ ꯀꯔꯤ 13 ꯒꯣꯂꯤ ꯍꯥꯏꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯍꯪꯉꯣꯅ ꯒꯣꯂꯤ ꯀꯔꯤ ꯍꯣꯏ ꯏꯕꯣꯍꯜ 13 ꯒꯣꯂꯤ ꯀꯩꯅꯣ ꯅꯪꯅ 13 ꯒꯣꯂꯤ ꯍꯧꯔꯛꯄꯗꯒꯤꯅ ꯍꯧꯖꯤꯛꯐꯥꯎ 13 ꯒꯣꯂꯤꯁꯦ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤ ꯅꯪ ꯀꯔꯤ ꯍꯥꯏꯅꯣꯗꯣ ꯊꯣꯏꯕꯤꯁꯅꯥꯅ ꯗꯗꯥꯁꯦ ꯎꯏꯔꯦ ꯍꯥꯏ ꯃꯥ ꯇꯨꯝꯅꯤꯡꯉꯦ ꯑꯩꯅ ꯉꯥꯡ ꯂꯩꯔꯕꯅꯤꯅ ꯃꯥ ꯇꯨꯝꯅꯤꯡꯉꯦ ꯃꯌꯥꯝꯅꯦ ꯈꯨꯃꯟꯅꯅꯦ ꯑꯩꯉꯣꯟꯗꯅꯦ LBꯗꯅꯦ ꯋꯥ ꯀꯌꯥ ꯉꯥꯡꯍꯟꯖꯦ ꯑꯩ ꯁꯥꯎꯅꯤꯡꯕꯗ ꯑꯩꯈꯣꯏ ꯄꯥꯕꯨ ꯗꯥꯛꯇꯣ ꯐꯨꯏ ꯑꯗꯨꯁꯨ ꯄꯥꯕꯨꯗꯤ ꯁꯤꯗꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯄꯥꯕꯨ ꯗꯥꯛꯇꯣ ꯊꯪꯗꯣꯛ ꯌꯥꯜꯍꯟꯒꯗꯕ ꯅꯪ ꯄꯥꯕꯨ ꯍꯤꯡꯉꯝꯕꯗꯤ ꯈꯪꯒꯗꯕꯗꯤ ꯅꯪ ꯈꯪꯒꯅꯤ ꯅꯪ ꯑꯩꯈꯣꯏ ꯃꯥꯁꯨ ꯂꯩꯇꯦ ꯈꯪꯒꯅꯤ ꯉꯥꯎꯁꯤ ꯅꯪ ꯏꯕꯣꯍꯜꯅ ꯀꯃꯨ ꯗꯝ ꯕꯦꯗꯝ ꯍꯥꯏꯔꯦ ꯗꯝ ꯕꯦꯗꯝ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯏꯕꯣꯍꯜ ꯁꯟꯙꯥꯔꯥꯅꯤꯅ ꯗꯥꯕꯨꯡ ꯅꯣꯛꯅꯤꯡꯉꯤꯍꯦ ꯎꯕꯗ ꯍꯥꯏꯌꯦ ꯁꯟꯙꯥꯔꯥꯅꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯥꯏꯌꯦ ꯃꯌꯥꯝ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯅꯤꯡꯂꯣꯝꯗ ꯌꯥꯝꯅ ꯆꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯂꯛꯅꯕꯤꯒꯅꯨꯀꯣ ꯑꯩꯈꯣꯏ ꯌꯨꯝꯁꯨ ꯃꯑꯣꯡ ꯆꯥꯖꯗꯦ ꯑꯗꯨꯗꯨꯅ ꯏꯀꯥꯏꯖꯩꯌꯦꯕꯀꯣ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯀꯩ ꯇꯧꯏꯅꯣ ꯁꯤꯅ ꯁꯤꯔꯦ ꯑꯩ ꯊꯣꯏꯕꯤꯁꯅꯥ ꯀꯩ ꯍꯥꯏꯅꯣꯁꯦ ꯀꯩ ꯇꯧꯏꯅꯣ ꯁꯤꯅ ꯁꯤꯔꯦ ꯑꯩ ꯑꯣ ꯑꯩꯈꯣꯏ ꯗꯥꯁꯤꯔꯣ ꯃꯊꯣꯡ ꯆꯥꯗꯕꯅꯦ ꯁꯤ ꯃꯤꯁꯦ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯍꯥꯏ ꯃꯤ ꯃꯁꯤꯡ ꯊꯤꯔꯤ ꯃꯤ ꯗꯥ ꯕꯨꯡꯉꯥꯏ ꯀꯥꯔꯟꯗꯅꯦ ꯃꯥꯗꯤ ꯀꯥꯔꯟꯗꯅꯤ ꯃꯥꯏꯗꯤ ꯑꯩ ꯉꯥꯛꯇꯪ ꯈꯪꯅꯤꯡꯕꯅ ꯂꯣꯏꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯗꯥ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕ ꯗꯥ ꯇꯟꯕꯅ ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯑꯣꯡ ꯆꯥꯗꯦ ꯇꯜꯂꯤꯕꯣ ꯑꯩꯗꯤ ꯃꯌꯥꯝꯅ ꯈꯨꯃꯟ ꯍꯥꯛꯇꯤ ꯀꯜꯂꯤ ꯑꯗꯨꯅ ꯃꯔꯛꯁꯤꯗ ꯑꯩ fill in the blanks I'm coming my I'm coming ꯃꯥꯏꯒ ꯃꯈꯥ ꯇꯥꯍꯟꯗ꯭ꯔꯦ ꯀꯥꯏ ꯌꯧꯈ꯭ꯔꯒꯦꯅꯦ
ꯑꯗ ꯑꯦꯟꯖꯦꯜꯅ ꯀꯩ ꯍꯥꯏꯕ ꯏꯆꯦ ꯑꯩ ꯇꯥꯇꯥ ꯂꯥꯏꯔꯤꯛ ꯑꯝꯇ ꯄꯥꯍꯟꯈꯤꯒꯦ ꯍꯌꯦꯡ ꯁꯥꯏꯟꯁ ꯑꯦꯛꯖꯥꯝꯅꯤ ꯍꯥꯏꯌꯦ ꯑꯠꯆꯥ ꯑꯠꯆꯥ ꯕꯕꯤꯇꯥ ꯄꯥꯍꯜꯂꯣ ꯑꯗꯣ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯦꯟꯖꯦꯜ ꯑꯦꯟ ꯀꯩꯅꯣꯁꯦ ꯑꯙꯔ ꯐꯥꯏꯅ ꯂꯩꯔꯤꯁꯦ ꯑꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯒ ꯃꯌꯥꯝꯗ ꯆꯪꯕꯤꯌꯨꯀꯣ ꯆꯪꯗꯕ ꯌꯥꯎꯔꯒꯗꯤ ꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯆꯪꯉꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯗꯣ ꯃꯥꯏ ꯆꯦꯅꯦꯜꯁꯦ ꯅꯧꯅꯅꯦ ꯀꯩꯅꯣ ꯇꯧꯖꯔꯛꯄꯅꯦꯕꯀꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯕꯤꯌꯨ ꯊꯣꯏꯕꯤꯁꯅꯥ ꯁꯤꯒꯤ ꯑꯦꯟꯖꯦꯜ ꯑꯦꯟ ꯑꯗ꯭ꯔ ꯐꯥꯏꯅ ꯂꯩꯔꯤꯁꯦ ꯃꯥꯏ ꯆꯦꯅꯦꯜꯁꯦ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤꯅꯤ ꯑꯗꯣ ꯃꯥꯏ ꯅꯧꯅꯅꯦ ꯃꯥꯏ ꯆꯦꯅꯦꯜꯁꯦ ꯍꯥꯡꯕꯅꯦꯕꯀꯣ ꯑꯗꯣ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯀꯣ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯏꯅꯝꯃ ꯆꯞ ꯃꯥꯟꯅꯩꯀꯣ ꯌꯨꯝ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯌꯦ ꯑꯗꯨꯅꯤ ꯍꯥꯏꯕ ꯑꯩꯅꯦ ꯈꯪꯗꯦꯗ ꯏꯀꯥꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯊꯤꯕꯅꯤꯅꯅꯦ ꯀꯅꯥꯒꯨꯝꯕ ꯊꯤꯅ ꯀꯣꯃꯦꯟꯇꯒ ꯍꯥꯏꯔꯛꯄ ꯌꯥꯎꯏꯀꯣ ꯌꯨꯝꯗꯥꯗꯨꯒ ꯀꯥꯏꯅ ꯑꯗꯣ ꯑꯩꯕꯨꯗꯤ ꯊꯑꯣꯏꯅ ꯈꯜꯂꯨꯗꯦꯕꯀꯣ ꯑꯩ ꯌꯨꯝꯒꯤꯗꯨꯗ ꯌꯥꯝ ꯀꯩꯅꯣꯕꯨꯗꯤ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨꯅꯦ ꯁꯨꯝ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝꯅꯅꯦ ꯑꯗꯣ ꯑꯗꯨꯅꯤ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯀꯩ ꯍꯥꯏꯕ ꯗꯥ ꯕꯨꯡꯒ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤꯁꯨ ꯑꯍꯜ ꯂꯃꯟ ꯂꯩꯇꯔꯦ ꯍꯥꯏ ꯑꯣ ꯑꯗꯨꯅꯤ ꯑꯍꯜ ꯂꯩꯇꯕ ꯍꯥꯏꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯀꯣ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯍꯜ ꯂꯩꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯌꯦꯕꯀꯣ ꯃꯣꯏꯒꯤ ꯃꯔꯨꯝ ꯊꯨꯝꯅ ꯍꯤꯡꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯑꯕ ꯑꯗꯣ ꯃꯣꯏ ꯑꯍꯜ ꯂꯩꯇꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯒꯤꯗꯤ ꯑꯟꯖꯜꯅ ꯑꯌꯥ ꯀꯥꯏ ꯆꯪꯈꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯀꯥꯏ ꯅꯝꯃꯤꯅꯣ ꯑꯣꯏꯅ ꯑꯗꯒꯤꯗꯤ ꯑꯦꯟꯖꯦꯜꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯃꯌꯥꯝ ꯍꯥꯏꯌꯦ ꯕꯥꯏ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯣ ꯇꯥꯇꯥꯗ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯣ ꯇꯥꯇꯥ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎꯀꯣ ꯑꯗꯒꯤꯗꯤ ꯑꯥꯔꯖꯦꯅ ꯕꯥꯏ ꯇꯧꯔꯦ ꯑꯥꯔꯖꯦꯁꯨ ꯕꯥꯏ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯕꯥꯏ ꯑꯥꯔꯖꯦ ꯕꯥꯏꯗꯤ ꯀꯩꯅꯣꯗ ꯑꯣꯏꯔꯝꯒꯅꯤ ꯑꯣ ꯀꯩꯅꯣꯗ ꯇꯧꯔꯤꯔꯣ ꯕꯣꯕꯤꯇꯥꯗ ꯕꯥꯏ ꯇꯧꯔꯤꯔꯣ ꯑꯣ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯕꯗꯝ ꯍꯥꯏꯗꯤ ꯕꯥꯏ ꯍꯥꯏꯔꯤ ꯃꯤ ꯍꯥꯏ ꯑꯣ ꯑꯗꯨ ꯍꯥꯏꯔꯨꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯅꯪꯁꯨ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏꯔꯣ ꯑꯣꯏꯔꯣ ꯕꯥꯏ ꯇꯧꯕ ꯗꯝ ꯍꯥꯏꯅꯕ꯭ꯔꯅꯦ ꯑꯩꯁꯨ ꯕꯥꯏ ꯑꯣꯏꯗꯣꯔꯕꯅꯤ ꯑꯩꯁꯨ ꯂꯣꯏꯁꯤꯟꯗꯣꯔꯕꯅꯤ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ 13 ꯒꯣꯂꯤ ꯍꯥꯏꯗꯤ ꯃꯤ 13 ꯑꯣ ꯃꯤ 13 ꯅꯪ 13 ꯒꯣꯜꯁꯦ ꯉꯁꯥꯏꯗꯒꯤꯅꯤ ꯅꯪ 13 ꯒꯣꯂꯤ ꯍꯥꯏꯔꯛꯏꯗꯣ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝ ꯀꯩ ꯍꯥꯏꯕ ꯃꯌꯥꯝ ꯑꯅꯨ ꯈꯨꯃꯟ ꯍꯥꯛꯊꯤ ꯈꯜꯂꯤꯌꯦ ꯁꯤꯔꯦꯗ ꯑꯩꯗꯤ ꯑꯗꯨꯅꯤꯅꯦ ꯏꯃꯥ ꯈꯣꯏꯗꯥ ꯐꯃꯨꯡꯗꯒ ꯆꯪꯉꯛꯈ꯭ꯔꯦꯅꯦ ꯇꯜꯂꯦꯗ ꯇꯣꯛꯑꯣ ꯆꯠꯂꯣ ꯅꯪ ꯃꯑꯣꯡ ꯆꯥꯗꯕ ꯃꯤ ꯅꯪ ꯇꯜꯂꯤ ꯍꯥꯏꯁꯤꯅꯦ ꯑꯩ ꯇꯞꯅ ꯊꯧ ꯁꯤꯅꯤ ꯅꯪ ꯈꯪꯉꯨ ꯅꯪ ꯏꯖꯠ ꯌꯥꯎꯗꯕ ꯇꯧꯅꯨ ꯅꯪ ꯇꯟꯒ꯭ꯔꯖꯥꯠꯅꯤ ꯃꯁꯤ ꯃꯤꯁꯦꯕꯣ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯇꯧꯒꯦ ꯁꯣꯏꯗꯅ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯌꯦ ꯃꯋꯥ ꯂꯧꯔꯨꯅꯨ ꯃꯣꯏꯒꯤꯗꯤ ꯀꯌꯥꯝ ꯐꯖꯔꯅ ꯈꯨꯄꯥꯛ ꯀꯔꯤ ꯍꯥꯏꯕ ꯈꯨꯄꯥꯛ ꯊꯥꯔꯛꯀꯅꯤ ꯌꯦꯡꯅꯤꯡꯗ꯭ꯔ ꯇꯣꯛꯑꯣ ꯍꯥꯏꯕ ꯑꯗꯨꯅꯤꯕ ꯈꯪꯗꯦꯗ ꯃꯤꯁꯦ ꯋꯥꯈꯜꯁꯦ ꯑꯃꯒ ꯃꯥꯟꯅꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤ ꯑꯩꯈꯣꯏꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯨꯡꯁꯤꯕꯤꯗꯕꯁꯨ ꯌꯥꯎꯏꯀꯣ ꯑꯃꯒ ꯑꯝꯇ ꯃꯥꯟꯅꯕ ꯅꯠꯇꯦ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯕ ꯃꯥꯔꯖꯤꯅꯥꯅ ꯍꯥꯏ ꯍꯦꯜꯂꯣ ꯃꯥꯔꯖꯤꯅꯥ ꯑꯗꯩꯗꯤ ꯏꯕꯣꯍꯜꯅ ꯊꯣꯏꯕꯤꯁꯅꯥ ꯀꯔꯤ ꯍꯥꯏꯕ ꯃꯥꯕꯝ ꯑꯩ ꯀꯣꯟꯅ ꯁꯔꯁ ꯇꯧꯔꯒꯦ ꯆꯪꯂꯛꯀꯦ ꯍꯥꯏ ꯃꯥꯜꯂꯦ ꯆꯪꯉꯣ ꯀꯣꯟꯅ ꯑꯗꯒꯤꯗꯤ ꯑꯦꯟ ꯅꯤꯡꯊꯣꯏꯉꯥꯟꯕꯤꯅ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯕꯤꯗ꯭ꯌꯥꯁꯥꯒꯔꯒꯤ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯕꯗꯥꯝ ꯆꯥꯔꯒ ꯕꯥꯏ ꯑꯣꯏꯕꯅꯤ ꯍꯥꯏꯌꯦ ꯕꯥꯏ ꯑꯗꯒꯤꯗꯤ ꯀꯔꯤ ꯍꯥꯏꯕ ꯀꯩ ꯍꯥꯏꯅꯣꯁꯦ ꯀꯪꯂꯦꯡꯕ ꯍꯥꯏ ꯃꯥꯜꯂꯦ ꯑꯩ ꯅꯨꯄꯤꯅꯤꯌꯦ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯁꯤꯃꯟꯅ ꯐꯨꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯔꯦ ꯍꯥꯏ ꯑꯩꯈꯣꯏꯗꯔ ꯐꯨꯅꯤꯡꯉꯛꯏꯁꯦ ꯊꯣꯏꯕꯤꯁꯅꯥ ꯑꯗꯩꯗꯤ ꯀꯩꯅꯣꯅ ꯏꯕꯣꯍꯜꯅ 16 ꯒꯣꯂꯤꯃꯨꯛ ꯍꯥꯏꯈ꯭ꯔꯦ ꯃꯥ 16 ꯒꯣꯂꯤꯃꯨꯛ ꯍꯥꯏꯈ꯭ꯔꯦ ꯏꯕꯣꯍꯜꯁꯦ ꯑꯗꯩ ꯊꯣꯏꯕꯤ ꯀꯩ ꯍꯥꯏꯕ ꯊꯣꯏꯕꯤ 123 ꯂꯩ ꯊꯧꯅꯥꯎꯅ ꯆꯦ ꯅꯪꯁꯦ ꯋꯥ ꯉꯥꯡꯕ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯒꯤꯗꯤ ꯊꯥꯃꯤ ꯑꯌꯨꯁꯅ ꯀꯥꯒꯔꯥ ꯀꯣ ꯍꯥꯏ ꯀꯥꯒꯣꯔꯥꯀꯣ ꯍꯥꯏ ꯈꯪꯗ꯭ꯔꯦ ꯃꯔꯣꯟ ꯈꯪꯗ꯭ꯔꯦ ꯒꯔꯥꯀꯣ ꯃꯃꯤꯡ ꯀꯩ ꯍꯥꯏꯕ
Thami Ayush hai. Thami ayo ga koroko karo makoi ka koko. Nakhoi thoibi sana maibamna hoi nungsi mandai han hai mani yam nungsi base phuning mani natra. Ai thosar. Akhoigi apikpa angang se yam nungsi radi aisu taw haba. Jamna akhoigi nungsi ba angang se aidi khalba khaja ga sikta liya ba ekta khangra nungsi mandana ne. Adumaina tawbane ba. Ado adagidi kainona ibo halna ALB loifau joining imoinu channel gi support tauba kaiba kaudana ba mayamna hai kaino mayam akoigi imoinu hai leida tro ma kaino da baby kaino thoibisana imoinu haina ne channel amsu laibani do mai channel lasu khra support to bi ko aigi LB da sangbi reibe china mayamna imoinu haina channel ama laibani imoinu gi channel lasu support to biu adagidi ibo hala 92 goli mu hai gare ibo hala 120 goli mu hai gare adagidi star gaming na ki hai dai thoibisana maibamna aikhoi nungsi rak nu ka haine dada su inama suni nungsi se hai adune akoi su nangna LB se ai LB se haubadagina hauji phawba lebi se aina khalini bako kasu wali aina khalini nang haidi nang akhoi se nungsi manbagi leibane bako ando jam nungsi bako smaina akhoi bu nungsi bibase akhoi nasu thamoi sengna nungsi jai thoibisana bu Bilo adu kumani singdana bragam. Adagidi ibo halna imoinu channel hai imoinu channel da mayam support to biyo khoi puna ma support to minasi amana ma chingkhana si ko dagidi happy he ha okay hai the ibo halna 102 goli यहाँ पर जो भी नया है उस अनुगमन को सब कीजिए गिफ्ट कीजिए प्यार दीजिए अथै मखा ता थोरो मसा थोबी मैम लोइसलसिरा थोइबिसना लोइसलसिरो थोइबिसना adagidi ibo halna mayambu tamtam hairaga khurame adagidi thumbs up ka pire adagidi thoibisana maibamna kaino hai se LB loira ising thana doibu hai adagidi mission karaiba impossible na hai website adagi dark like kana sangai sibo YouTube na happy hai adagidi and linthoingan bina adagi ne kainom emoji bisalai adagidi nanau sinamna no adagi mayam loisin ginu hai happy kanona adagidi mastermind official na kayaba kailam gino hai akoi kasar gine thoibisana na hoi next tasu loifau kayaba yauge inama dada bye hen haire ado hoi thoibisana bye bye tata good night ado nang aigi ngasigi video du dane nang aigi ngonda comment sang ka piro na ngasai yen sabagi habedo chicken sabagi habedo adu comment to piro boko aduga go kayaba go fina kay haba chak thongabo hai chak thongdriye thongani ai LB loisalani kuire pungani he laba koine LB tawreise loisandro bani adaidi ibo holna sab hindi लोन लोगों को भी नमस्ते और सब हिंदी लोगों को भी नमस्ते है ना कह ना इबो हल ने हिंदी की सब भाई बहनों को नमस्ते किया है दगी ब्लॉग कट्स ना कहा दगी कहना योर sound so me कहनो थेबिसना ना कायबा होय पिरके है ओके थेबिसना बाय good night now sinamna good night baby bye good night mayam good night dagidi hanu khuman kuire video happy hena anu khuman kuire video happy ai hujik ai LB se losalage pungani makhai oidore ba ko ina LB tawrei se kuire ba ko aduna ge LB se losalage mayam ai LB side losanjarage next LB da mayam amu lakpiu adoga si go ndi sa chi go losanjarage bye bye good night mayam bye bye
มีน้ำไหลอยู่สิสุ Naimi Kutra.